ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯁ देवी ꯉꯁꯤꯗꯤ तेरी ꯀꯅꯥꯝ ꯈꯪꯗꯕ꯭ꯔꯥ सांस ꯀꯩꯅꯣ ले होले होले जिंदगी लाओ लाओ ngasi di wari sanarasi kana kana lakadabanu लाओ लाओ वाह सही है kanam lakpidre ngasi di kanam lakpidraba gits yes jay ho puspa lại ai lại nang lao ya cái lại ba nang lao hay cái lại nó puspa ꯁꯔꯄ꯭ꯔꯥꯏꯖ bemsa lại hai che bemsa ai ne khangbra hojik ta sunai de gi halai bema ngasi do sam tare hayeng lang la kan li pi ge be wari hala ga ne sak thongba nangaroi na ne ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯄꯣꯔꯣꯊꯥ ꯀꯩꯅꯣ ꯔꯦꯗꯤꯃꯦꯗ ꯌꯣꯟꯕꯗꯣ ꯑꯗꯨꯗꯣ ꯄꯦꯀꯦꯠ ꯑꯃ ꯂꯩꯔꯒ ꯍꯧꯔꯒ ꯆꯥꯏꯅꯦꯕ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯦ ꯄꯨꯁꯄꯥꯅ ꯃꯤ ꯈꯟꯅꯅꯤꯡꯗꯦ ꯀꯣ ꯑꯩ ꯈꯟꯅꯁꯦ ꯑꯩꯒ ꯅꯪꯒ ꯐꯖꯅ ꯑꯝꯇ ꯈꯟꯅꯁꯤ 이ꯕꯦꯝꯃ ꯁꯝꯒ ꯄꯥꯏꯔ ꯆꯤꯡꯅꯁꯦ ꯕꯦꯝꯆꯥꯅ ꯑꯩ ꯅꯣꯏꯗ ꯂꯥꯛꯄꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥ ꯍꯥ ꯑꯗꯨꯅꯤ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯍꯌꯦꯡ ꯎꯅꯔꯁꯦꯕ ꯑꯗ ꯈꯨꯃꯟꯅ ꯆꯦꯅꯨ ꯆꯥꯛ ꯆꯥꯔꯝꯗꯧ ꯃꯥꯜꯂꯤ ꯑꯃꯗꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯝꯒꯅꯤ ꯃꯥ ꯑꯗꯒꯤ ꯈꯨꯃꯟꯅ ꯑꯃꯗꯣ ꯍꯣꯏꯕ ꯆꯥꯛ ꯆꯥꯔꯝꯒꯅꯤ ꯃꯥ ꯑꯗꯒꯤꯗꯤ ꯀꯨꯃꯥꯔꯣꯅ ꯆꯦꯒꯤ ꯂꯥꯏꯐ ꯉꯥꯏꯕꯗ ꯋꯥꯏꯌꯦ ꯍꯥꯏ ꯑꯁꯦꯡꯃꯛꯀꯤꯔꯅꯦ ꯑꯗꯒꯤꯗꯤ ꯈꯨꯗꯥꯀꯅꯨꯔꯅ ꯐꯥꯔꯁ ꯂꯥꯏꯛ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯜ ꯍꯥꯏ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯥꯛꯇꯤ ꯇꯧꯗ꯭ꯔꯦ ꯉꯁꯤꯀꯣ ꯄꯣꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦ ꯃꯥꯏꯛꯅ ꯆꯦ ꯅꯪ ꯉꯔꯥꯡ ꯂꯥꯏꯚ ꯊꯥꯗ꯭ꯔꯕꯣ ꯊꯥꯗꯦ ꯔꯥꯖꯂꯛꯁꯃꯤ ꯑꯩ ꯊꯥꯗ꯭ꯔꯦꯀꯣ ꯉꯔꯥꯡꯁꯨ ꯊꯥꯗꯦ ꯅꯍꯥꯟꯁꯨ ꯊꯥꯗꯦ ꯑꯗꯣ ꯉꯁꯤ ꯂꯥꯛꯏꯁꯤꯅꯤ ꯑꯦꯕ꯭ꯔꯤ ꯁꯇꯔꯗꯦꯗ ꯑꯩ ꯂꯥꯛꯀꯅꯤ ꯉꯁꯤꯗꯤ ꯕꯤꯖꯌꯥꯒ ꯂꯥꯛꯏ ꯄꯨꯁꯄꯥꯅ ꯏꯇꯩ ꯕ꯭ꯔꯁ ꯕ꯭ꯔꯨꯁ ꯌꯣꯔ ꯇꯤꯠ ꯅꯪꯗꯨ ꯂꯥꯏꯂꯣꯛꯇꯨꯇꯅꯤ ꯅꯪ ꯇꯧꯔꯛꯇꯣꯏꯁꯦ ꯕꯤꯖꯌꯥ ꯂꯥꯛꯑꯦ ꯕꯤꯖꯌꯥ ꯑꯩꯁꯨ ꯂꯥꯛꯑꯦ ꯆꯦ ꯋꯦꯜꯀꯝ ꯕꯤꯖꯌꯥ ꯍꯌꯦꯡꯗꯤ ꯎꯅꯔꯁꯤꯀꯣ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯑꯣ ꯅꯆꯦꯒꯤ ꯐꯖꯔꯕ ꯁꯪꯒꯥꯏꯗ ꯂꯥꯛꯄꯤꯔꯣ ꯐꯖꯔꯕ ꯅꯆꯦꯒꯤ ꯌꯨꯝꯁꯦ ꯍꯌꯦꯡ ꯅꯣꯏꯅꯤ ꯎꯗ꯭ꯔꯣꯕꯅꯤ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯅꯣꯏꯅꯤ ꯂꯥꯛꯇꯣꯏꯁꯦ ꯂꯥꯛꯇꯤ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯉꯒ ꯏꯗꯤ ꯀꯥꯏꯕꯗꯣ ꯑꯣꯏꯔꯤꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯊꯣꯏꯕ ꯑꯣꯏꯅꯥꯝꯅ ꯍꯥꯏ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯊꯣꯏꯕ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯕꯦꯝꯆꯥꯅ इहे फरे हयेंग लाग वारी लिथरोको अदुनेबा अई हुजी वाइता थुंगरी हाइसिनी बेमचा अदगिदी खुदा कनुना इचलगा इनाउगा कमेंट्स खरा पाबसे ताखिगे हाय ताखो ब्रो लेखो वाई हा सानगिसे कुमारोना पराठादो हाउनी हावी am हावी दोइदी कहबा सरांगथेम सिंगना पुनेमजरी कक्का अमदी इतैमा अनिबू हाय थैंक यू अइंबी नचे चाक चारबो हाय चारे अइंबी नंग चारबो कयां चारके थोइबिसना थोइसना निसिना थोइसना हेलो थोइसना वेलकम टोनीना चे ngarang लाइव तौदिदो कइगिनो हाय टोनी अइसे चानुपीदो फाइनल एग्जाम जौरेको अदुदुगी कइना तौबा एलबी से लादिने मोइदा लाइक खतंग जेंजनबदो ngमदबा दुदुगिनेबको दो ऐसा एवरी सैटरडे ददी लाकनी पुंग 8 दको दगिदी पक्पा आर्केन लान कहिनो लान लंदाब्रो इचे है ꯂꯥꯟ लो सॉरी ꯈꯪꯗ꯭ꯔꯕꯣ ꯂꯥꯟ लो लान कंदब्रो ꯀꯟꯗ꯭ꯔꯕꯣ इचे है पाक्पा अखोइदी कसारदनिया लान तौदिए सिदा गई खुमन्ना मयाम खुरुमजरोय ख्वांग नाय है नंग नो खाइदे फरबनी बुंगो पुष्पाना आंगांग लेतबदगी मोय मते मनाव से याम नुंगाइख्रे नंग कापसलेदो कइगिनोबा सुप्रियाना बिजया अखोइदा लई है हा बिजया से लईरो नोइदा ꯑꯣ ꯃꯕꯥꯅꯤ ꯄꯨꯟꯅ अदुनानीना नंगना चिगई ओरमगनी बिजया दो नोई इबाइनो जिता हायबा बिजया से लई सिलाइने ना मा लाके लाई नते दोइदी बेमचा चिंगई बिजया जे नंग हयें खंगनी नंग हयें लाऊ लाक्ता लाऊ बिजया ना खंगनी हयें नाको
CS Faridana ꯑꯩꯈꯣꯏꯁꯨ ꯂꯥꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯥꯛꯄꯤꯔꯣ ꯑꯗꯒꯤꯗꯤ ꯔꯣꯃꯤꯂꯥꯅ ꯍꯨ ꯍꯥꯏ ꯀꯩꯅꯣ ꯔꯣꯃꯤꯂꯥ ꯅꯪꯅ ꯍꯨ ꯀꯥꯏꯅ ꯇꯧꯏꯗꯨꯕꯣ ꯈꯨꯃꯟꯅ ꯄꯨꯁꯄꯥꯟꯖꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯥꯏ ꯈꯨꯝꯗꯒꯤꯗꯤ ꯀꯨꯃꯥꯔꯣꯅ ꯆꯦꯒꯤ ꯄ꯭ꯔꯦꯡꯛꯇꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄ꯭ꯔꯦꯡꯛ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯐꯥꯎ ꯃꯈ꯭ꯋꯥꯡ ꯉꯝꯗꯅ ꯂꯩꯔꯤ ꯃꯌꯥꯝ ꯀꯨꯃꯥꯔꯣ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯐꯥꯎ ꯃꯈ꯭ꯋꯥꯡ ꯉꯝꯗꯅ ꯂꯩꯔꯤꯀꯣ ꯃꯈ꯭ꯋꯥꯡꯁꯦ ꯐꯖꯅ ꯇꯤꯡꯍꯜꯂꯒ ꯁꯨꯃꯥꯏꯅ ꯇꯤꯡꯍꯜꯂꯒ ꯆꯠꯄ ꯉꯝꯗꯦꯕꯀꯣ ꯍꯧꯖꯤꯛꯁꯨ ꯉꯝꯗꯦꯕ ꯃꯥꯁꯦ ꯈꯪꯕ꯭ꯔꯥ ꯐꯝꯕꯗꯤ ꯌꯥꯕ ꯂꯦꯞꯄ ꯈꯣꯠꯄꯗ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦꯕꯀꯣ ꯑꯗꯒꯤꯗꯤ ꯄꯛꯄꯅ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯄꯣꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦ ꯄꯛꯄ ꯈꯨꯃꯟꯅ ꯏꯕꯥ ꯏꯁꯩ ꯁꯛꯂꯣ ꯍꯥꯏ ꯇꯣꯅꯤꯅ ꯆꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ ꯇꯣꯅꯤ ꯑꯩꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯗꯧ ꯃꯥꯜꯂꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯔꯣꯃꯤꯂꯥꯅ ꯑꯃꯨꯛ ꯍꯨ ꯍꯥꯏ ꯀꯩꯅꯣ ꯔꯣꯃꯤꯂꯥꯁꯤꯗ ꯆꯪꯉꯒ ꯍꯨ ꯍꯥꯏꯅ ꯂꯩꯔꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯀꯩꯅꯣ ꯍꯨꯒ ꯊꯛꯆꯜꯂꯨꯔꯕ ꯏꯕꯦꯝꯃ ꯅꯪꯕꯣ ꯑꯗꯣ ꯑꯌꯤꯡꯕꯤꯅ ꯑꯩꯁꯨ ꯆꯥꯔꯦ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏ ꯉꯁꯤꯗꯣ ꯄꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦ ꯑꯌꯤꯡꯕꯤ ꯅꯪ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯑꯌꯤꯡꯕꯤ ꯈꯨꯃꯟꯅ ꯄꯨꯁꯄꯥꯟꯖꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯁꯅꯥꯗ ꯍꯥꯏꯒꯗꯣꯏ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯇ꯭ꯔꯦ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯄ꯭ꯔꯦꯡꯛ ꯇꯧꯕꯒꯤ ꯈ꯭ꯋꯥꯡ ꯅꯥꯈꯤꯕꯗꯨ ꯐꯔꯕꯣ ꯑꯩꯒꯤꯕꯨꯗꯤ ꯐꯔꯦꯕ ꯑꯩꯈꯣꯏ ꯗꯥꯗꯣ ꯅꯍꯥꯟ ꯑꯩ ꯊꯥꯒꯠꯄꯗꯣ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗꯣ ꯀꯨꯛ ꯂꯥꯎꯈꯤꯕꯗꯨꯗꯅꯦ ꯍꯧꯖꯤꯛꯐꯥꯎ ꯃꯈ꯭ꯋꯥꯡꯗꯣ ꯀꯣꯟꯅ ꯆꯠꯂꯤ ꯌꯥꯕ ꯃꯈ꯭ꯋꯥꯡꯗꯣ ꯇꯤꯡꯍꯜꯂꯒ ꯍꯛꯆꯥꯡꯁꯦ ꯁꯨꯃꯥꯏꯅ ꯇꯤꯡꯍꯜꯂ ꯆꯠꯄꯗꯣ ꯑꯗꯨꯗꯣ ꯉꯝꯗ꯭ꯔꯤꯕꯀꯣ ꯗꯣꯁꯥꯅꯤ ꯑꯩꯅ ꯀꯗꯥꯏꯗ ꯄ꯭ꯔꯦꯡꯛ ꯇꯧꯁꯜꯂꯨꯅꯣ ꯗꯣꯁꯥ ꯇꯥꯔꯦ ꯗꯁꯥ ꯑꯆꯧꯕ ꯑꯃ ꯇꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯒꯤꯗꯤ ꯖꯦꯁꯤꯌꯥꯅ ꯀꯩ ꯍꯥꯏꯕ I am past my final exam rank is 1 okay congratulations adagidi maina kai haiba hi how are you hi fine adagidi bemchana mani aina namfuda aina haidra ai kaino bemchana toroi orongani haina aina haidra nang bijya nang heng lau nang hayeng aina jerum hapoi nangi keno da jerum pijaroi nang hayeng ꯑꯩ ꯈꯪꯗꯕꯩꯅꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯏꯆꯦꯅꯨ ꯑꯩ ꯂꯥꯛꯂꯗꯤ ꯆꯥꯛ ꯌꯥꯝꯅ ꯊꯝꯕꯤꯔꯝꯃꯨꯀꯣ ꯑꯣꯀꯦ ꯅꯤꯍꯥꯅ ꯍꯥꯏ ꯏꯆꯦ ꯍꯦꯜꯂꯣ ꯅꯤꯍꯥ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯕꯤꯖꯌꯥꯅ ꯑꯩꯗꯤ ꯈꯪꯗꯕꯩꯅꯤ ꯆꯦ ꯀꯥꯏ ꯇꯧꯅꯣ ꯆꯦ ꯅꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯍꯩꯇꯦ ꯍꯥꯏꯅ ꯀꯥꯏ ꯅꯆꯤꯟ ꯀꯩꯒꯅꯣ ꯑꯉꯥꯡꯅ ꯈꯨꯃꯟꯅ ꯄꯨꯁꯄꯥꯟꯖꯂꯤ ꯈꯨꯝꯕꯤꯗꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯣꯏꯔꯥꯡꯅ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯄꯨꯁꯄꯥꯟꯖꯂꯤ ꯍꯥꯏ ꯄꯨꯁꯄꯥꯟꯖꯂꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯈꯨꯃꯟꯅ ꯄꯨꯁꯄꯥꯟꯖꯂꯤ ꯀꯧꯏꯁꯦ ꯄꯨꯁꯄꯥꯗꯅꯤ ꯀꯅꯥꯅꯣ ꯄꯨꯁꯄꯥꯗꯔꯣ ꯊꯣꯏꯕꯤꯁꯅꯥ ꯂꯥꯛꯇꯗꯨꯒ ꯅꯪ ꯄꯨꯁꯄꯥ ꯃꯊꯨꯟ ꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯕ ꯅꯪ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯈꯨꯃꯣꯏ ꯍꯥꯏꯕ ꯋꯥꯁꯛꯈ꯭ꯔꯕꯣ ꯔꯤꯌꯥꯁꯅ ꯍꯥꯏ ꯀꯗꯥꯏꯒꯤꯅೋ ꯍꯥꯏ ꯔꯤꯌꯥꯁ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯒꯤꯅꯦ ꯔꯤꯌꯥꯁꯁꯤ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅೋ ꯑꯗꯒꯤꯗꯤ ꯕꯦꯟꯍꯨꯔꯅ ꯀꯩ ꯍꯥꯏꯕ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯑꯗꯩ ꯈꯨꯃꯟꯅ ꯏꯕꯥꯏ ꯔꯤꯚꯦꯟꯁꯀ ꯄꯥꯝꯖꯗ꯭ꯔꯦꯗ ꯑꯩ ꯏꯕꯥꯏ ꯔꯤꯚꯦꯟꯁ ꯈ꯭ꯋꯥꯡ ꯇꯦꯛ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯏꯕꯨꯡꯉꯣ ꯄꯨꯁꯄꯥꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯌꯤꯡꯕꯤꯅ ꯀꯥꯡꯁꯣꯏ ꯆꯥꯔꯦ ꯍꯥꯏ ꯀꯨꯃꯥꯔꯣꯅ ꯆꯦꯗꯤ ꯉꯔꯥꯡ ꯀꯩꯗꯧꯒꯦ ꯕꯣꯔꯤꯡ ꯌꯥꯝꯅ ꯆꯨꯔꯝꯒꯅꯤ ꯆꯦꯗꯤ ꯉꯔꯥꯡ ꯀꯩꯗꯧꯒꯦ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯔꯝꯅꯤ ꯍꯥꯏ ꯑꯦꯜꯕꯤ ꯇꯧꯗꯕꯒꯤꯔꯣ ꯀꯨꯃꯥꯔꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯇꯧꯁꯜꯂꯛꯄꯗꯣ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯀꯣ ꯕꯤꯅꯤꯇꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯕꯤꯅꯤꯇꯥ ꯑꯗꯒꯤꯗꯤ ꯄꯥꯛꯄꯅ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯁꯛꯑꯣ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯑꯩꯅ ꯈꯨꯝꯕ ꯌꯥꯗꯕꯤꯒ ꯂꯩꯔꯕꯣꯏ ꯈꯜꯂꯨꯔꯦ ꯍꯥꯏ ꯅꯕꯨꯛ ꯐꯠꯇꯕꯩ ꯅꯪ ꯈꯟꯒꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯇꯨꯡꯗꯩꯗꯣ ꯇꯨꯝꯅꯤꯡꯕ ꯌꯥꯝ ꯃꯥꯜꯂꯦ ꯑꯁ ꯑꯩꯈꯣꯏ ꯗꯥꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯅꯦ ꯄꯨꯁꯄꯥ ꯄꯨꯡ 2 ꯇꯥꯏꯀꯣ ꯑꯩꯈꯣꯏ ꯗꯥ ꯊꯕꯛ ꯁꯨꯕꯀꯣ ꯄꯨꯡ 2ꯗ ꯇꯨꯝꯃꯒ ꯄꯨꯡ 5ꯗ ꯑꯃꯨꯛ ꯍꯧꯒꯠꯂꯤꯅꯤ ꯑꯗꯣ ꯏꯕꯦꯝꯃ ꯉꯁꯤ ꯈꯨꯖꯤ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯉꯁꯤ ꯈꯨꯖꯤ ꯄꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤꯅꯦ ꯄꯨꯡ 2 ꯐꯥꯎ ꯊꯕꯛ ꯁꯨꯔꯒ ꯑꯃꯨꯛ ꯑꯌꯨꯛ ꯄꯨꯡ 5ꯗ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯑꯃꯨꯛ ꯊꯕꯛ ꯐꯝꯃꯤꯅꯦꯕ ꯑꯗꯩ ꯅꯟ ꯁ꯭ꯇꯣꯞ ꯐꯕꯗ ꯍꯧꯖꯤꯛꯐꯥꯎ ꯄꯣꯊꯥꯗ꯭ꯔꯤ ꯑꯗꯨꯑꯣꯏꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯨꯛ ꯀꯩꯅꯣꯗ ꯊꯤꯜꯂꯨꯔꯦ ꯈꯨꯖꯤ ꯄꯤꯕ ꯆꯠꯄ ꯑꯣꯏꯅ ꯏꯆꯥꯅꯨꯄꯤ ꯑꯃꯨꯛ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯃꯐꯝꯗ ꯊꯅꯝꯃꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯗꯩ ꯒꯥꯔꯤ ꯑꯃꯨꯛ ꯄꯝꯆꯔ ꯑꯣꯏꯔꯦ ꯑꯃꯨꯛ ꯂꯤꯛ ꯃꯦꯜꯂꯨꯔꯦ ꯑꯃꯨꯛ ꯑꯩꯈꯣꯏꯕꯥꯅꯤ ꯕꯖꯥꯔ ꯆꯠꯃꯤꯟꯅꯔꯦ ꯑꯃꯨꯛ ꯂꯤꯛ ꯑꯣꯏꯔꯦ ꯑꯗꯩ ꯁꯥꯎꯗꯅ ꯇꯌꯥꯔ ꯑꯣꯏꯅ ꯁꯤꯜꯂꯒ ꯂꯥꯛꯑꯦ
Sini khwani gi wari se tam nungai ba wari ni ngasi gi se aduna halakpada punipan tare chakhi ba su thengmandana dukan ayamba thingame hai sini ngasi jamna dasa tare khoi Kamena ayo ra. baby na kai hai ba che chak chara bo chare chare nang ni chara bo mr prem na ihe matai ihe maitai ne sidi hai maitai ne nang di maitai natro Vijayana che Supriya se machin thi mi ôi ai xì rồi đó Puspa na hai ba uhau da bane khuman hai dagi khuman na Puspa yare na sak si ga mai le moirang na hello hi Binita na che nungai ribo hai nungai rie adai Puspa na khuman phajai hayo aise Riyas na kai ba kairang dagi hai mare ko kairang dagi Kadai dai na hai. ha Spelling kadai dagi haira okay okay adagi akoi kasar dagi ne adai khumana Puspa hai Sangita na hello everyone na haire the Sonali na chenu chak charabo charine Sonali nang di charabo kainang sarake adagi khumana laisabi jaw bro amta koizage khuman nang thabi sanana lummaga nang jengi bani nang khangdra siba tare angang na le kumaro na exam karam kanda loidoino hai Mayam sida khuman na la ise mayam nauna bora pairakpani mayam. bora bai kumaro isa thobigi exam di ne February gi date 26 dai howdoi ba ko aduna March ki date kya duno khongdi ni mai loiri se March bodi ai thajade Delhi lakane hai base ko duga Puspa na kai ba khuman nangi nupi da chopaje leptre ai pelaba khuman na laisabi thamoi sengbi nupi amata koijage khuman na hat Puspa tut ai kai khuman na nupi da yam na ngaude ko hai Binita na che chak charabo chare Binita nang di Nupi da yam na charabo ngau de malai sabi thi ba retri. Pasamam la chenu ai la welcome pasamam welcome adagi mai na ibai preng to yam thunna na preng to hai ba yam thunna na ba pharoko hai thank you baby na che chare ai su kai hinjang haurage kai hinjang haurage hai ba okay ngasi do chak cha je ngasi do parotha ina chare sana la kai ba good night oirage ngasi ai hairo kai haino lapaga kai nu good night oirage kai nang asadi leibro lapaga good night oirage ngasi ai hai kai haino sibo sana kai nu nang asadi gi leibro Sonali na che chare che kangsoi thongba ga kangsoi thongba ga okay jam haurangani ko Riyas na che si masak yamna phajai kadai de phajabano chiche di hanubi oirabane Elina la oi ma ngasi Elina la Elina nan hai kai mangui bema nungai di male ichi anuga tamoga kai sas nang kai ge ngona sawa ta ira Sana se ke na ngasi chang pa tumma ga se ke na. khangde ma wara lo khangde dagi Advertise to da war. khuman na ibai sana se haina biro hai season khuman nang nupi da nupi gi wari da ba to wari sana se ba kaino nupi bu kaino nang ina dai ba ka tamam le jana nupi ga tana num ta Binita na che ai chare hai mohena hai mai yamba teima hai hello mohen se kai gi oidoino Sangita na kari narino ibai Sangita akhoi da do makhwang na ba nahan aina prank tawhidra duga akhoi da na ai thangat paduda ne makhwang je kukla khore ba ko dui makhwang na leire Thobisana na hauram Thobisana la Thobisana na hauram me he hai ibe ma nang ngasai dagi lakte na inungai tana solamini nang kaidang sara ke Thobisana khuman na mohen sapam kari lamgino pasambam na porotha su haw bane no phadok chaba che ratra hawi posambam adagi di khuman na yen thongba haurak pro hai posambam na kaidang sara ke kumaro na ba ka kare
ꯀꯨꯃꯥꯔꯣꯅ ꯆꯦ ꯍꯟꯗꯛꯇꯤ ꯁꯇꯔꯗꯦꯗ ꯑꯗꯨꯝ ꯑꯦꯜꯕꯤ ꯇꯧꯗꯣꯏꯔꯣ ꯀꯨꯃꯥꯔꯣ ꯁꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯇꯧꯒꯅꯤꯀꯣ ꯄꯨꯡ 8ꯗ ꯁꯇꯔꯗꯦꯒꯤ ꯄꯨꯡ 8 ꯈꯨꯗꯤꯡꯒꯤ ꯇꯧꯒꯅꯤ ꯃꯣꯍꯦꯟꯅ ꯀꯔꯤ ꯅꯪ ꯄꯥꯔꯒꯦꯔꯥ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯩ ꯉꯁꯤ ꯄꯥꯍꯟꯗ꯭ꯔꯕꯀꯣ ꯃꯥꯁꯦ ꯌꯥꯝ ꯋꯥꯔꯦꯕ ꯃꯥ ꯀꯩꯅꯣ ꯇꯧꯕꯒꯤꯅꯦ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯊꯕꯛ ꯁꯨꯕꯗꯅꯦ ꯑꯗꯨꯒꯤ ngasido mohen keno charine kaiba parotha oina chare mohen ai jenims get manak tagine hai o thank you kamai tawrige hojik mohen kamai tawrige manipur gi irang kamai tawri wari liraune moirang rohan ani se yamna nungsiye thank you adagidi wairokpam michelna itaimaga iyambaga se yaiko nahangi prank to video gi yai ai manipur dagi ne itaima hai thank you so much akhoi gi channel bu nusina jengbi bagi damakta support tawi bagi damakta thank you so much mayam pumna makpu hana thagachari adagidi khuman o mohen ana kawre thoibi sanana ai chak tokta ngairi ye duine haubaga lakpa ngamdre chak thengbagi hai thoibisina kainang charake kasu kaide bema kasu kaide na hangai nang adum first adum la idudi kasum kaide ko nokhadoksu nang haudre kaim kaide dagi sangita na hoi hai aduagidi khumana yen thongba haurak pro nang hai kana dano nang yen thongba haurak pro maming su pande kana na khangdoino nang hangido mi maming haraga hango bungo aduagidi posambamna ai kaiba ai hangam kang soi chaye che ya ai so sai chai ni hangam do kyam haudi khangbra kumarona monday da tauba yaroidro kumaro monday do saturday da tawise kagino khangbra Saturday se icha thoibi su leite ba khangbra icha thoibi su dance class da thilure ngasi Saturday ni mita thilaga Sunday da lauru doine ba ko adudugi ma ngasi leite ba ge khara sang ba khangbra adudugi ni ko aina Saturday khudingi ma dance class toine ba adugi ni na Saturday khudingi na haise ko sauba jade kumaro ibungi thok thagna khoi dana kai ba puspa aigi channel leibani asang ba video amta full watch tawraga support tawbiramu talle nang te leiba dawna tawre talle haba doi thobisina inama ai chicken thonge aikoigi yum mangbado sora loire ngasi duna phajana chathare wa hawramani he dudi ngatra puspana che uning bana loire nang se che nungsibi ay aseng boiro puspa ai sa uninge no myam jatti no uning hain kana debe ma kyam uning khangbra adagidi binson na kaiba che chak charabo hai chare binson nang di charabo kainang charake dai khuman na yen thongba haurak paro hai adagi thoibisana na dabung nangna telhaiba dau tawrak aba nang muk hai aduni haba telhaiba dau tawrise kaidoino sibo puspana haurak kaiba haurage itaigi haunabi telhaibagi mayam banina adune hek chap chai asengba sangita na naba pharoi bai hai mi ko hangai chapte khumbiudena da sangita naba pharo haina haise hoi ai je yam wa phami ya ne se phami khoi da se nga le hipta gi dro bane ma je nga tang yaw jari ni mangamdre ma khwang se khara nungai tre ba kumarona chega ibai ga se yam chane ye hai thank you kumaro thank you so much thank you khuman che nu khuman yen thongba haurak pro haidi kana da ni khang kaino khangdro hai ado hujita khangina puspa kaino na jen thongba chare yen haibu ga ta khangidana ngasai ngai di khangdaba ne mohena sapam khuman kadai gi oirabano hai adagi binson na iche chak charabo chare binson nandi charabo binson Julia la welcome Julia hi hello Julia handa tiwari kamna sanadre ne sangre ne su nongoda phone tawrakba Julia ai na number pi gi bado nang phangaba nang na number pi wa bado phangaba ai nongoda du bhauda ne phone tawraga hangake tawraga ne ibe ma hai sini bo chinna lai reise
ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯖꯨꯂꯤꯌꯥ ꯍꯥꯏꯅ ꯈꯨꯔꯝꯈ꯭ꯔꯦ ꯈꯨꯃꯟꯅ ꯃꯣꯍꯦꯟ ꯑꯩ ꯀꯁꯥꯔ ꯗꯩꯅꯤ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯔꯕꯤꯅꯥꯅ ꯍꯥꯏ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯍꯥ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯑꯗꯩ ꯔꯕꯤꯅꯥꯅ ꯏꯅꯝꯃ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯔꯕꯤꯅꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩ ꯆꯥꯔꯛꯀꯦ ꯖꯨꯂꯤꯌꯥꯅ ꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏ ꯖꯨꯂꯤꯌꯥ ꯉꯁꯤꯗꯣ ꯈꯪꯕ꯭ꯔꯥ ꯄꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦꯅꯦ ꯉꯁꯤꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯖꯨꯂꯤꯌꯥ ꯑꯗꯒꯤꯗꯤ ꯑꯦꯂꯤꯅꯥꯅ ꯑꯩꯒꯤ ꯅꯝꯕꯔ ꯗꯨꯕꯨ ꯁꯦꯞꯄꯨ ꯇꯧꯕꯤꯔꯣ ꯑꯦꯂꯤꯅꯥ ꯅꯣꯛꯂꯛꯇꯣꯔꯦ ꯏꯕꯦꯝꯃ ꯅꯪ ꯈꯨꯍꯪꯁꯦ ꯑꯩꯒꯤ ꯅꯝꯕꯔꯗꯨꯕꯨ ꯁꯦꯞꯄꯨ ꯇꯧꯕꯤꯕ꯭ꯔꯣ ꯑꯩ ꯉꯔꯥꯡꯗ ꯍꯪꯕꯅꯤꯍꯦ ꯏꯆꯦ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯏꯆꯦ ꯇꯥꯃꯣ ꯅꯆꯜꯅꯤ ꯈꯟꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯀꯥꯏꯔꯦ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯑꯩ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯅꯝꯕꯔꯗꯨ ꯁꯦꯞ ꯇꯧ ꯌꯥꯕ ꯑꯩ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯅꯣꯡꯃ ꯑꯩꯗꯣ ꯁꯪꯗꯕꯩ ꯇꯧꯔꯤꯅꯦ ꯍꯥꯏꯕ ꯅꯪꯒꯤ ꯇꯧꯔꯛꯄ ꯀꯩꯗꯧꯒꯦ ꯍꯥ ꯅꯪꯒꯤ ꯇꯧꯔꯛꯄ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕ ꯁꯨꯁꯃꯤꯇꯥꯅ ꯆꯦ ꯍꯥꯏꯒ 11 ꯍꯥꯏꯁꯦ ꯀꯩꯅꯣ ꯂꯥꯏꯛ ꯇꯧꯔꯛꯑꯦ 11 ꯑꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯁꯨꯁꯃꯤꯇꯥ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯁꯨꯁꯃꯤꯇꯥ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯎꯋꯦ ꯆꯥꯛ ꯍꯨꯛꯄꯗ ꯏꯅꯝꯃ ꯃꯤꯠꯇ ꯎꯔꯒꯦ ꯑꯗꯣꯏꯁꯨ ꯑꯗꯨꯝ ꯆꯥꯒꯔꯦ ꯄꯤꯖꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯍꯥꯏꯌꯦ ꯑꯣꯀꯦ ꯊꯣꯏꯕꯤꯁꯅꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯌꯦꯡꯋꯥꯏ ꯄꯨꯜꯂꯀꯥꯟꯗ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯑꯍꯥꯎꯕꯀꯣ ꯑꯗꯩ ꯃꯣꯍꯦꯅ ꯅꯪꯁꯤꯃ ꯕꯤꯔꯦꯟꯒꯤ ꯀꯩ ꯍꯥꯏꯕ ꯕꯤꯔꯦꯟꯒ ꯑꯃꯤꯠ ꯁꯥꯍꯒ ꯅꯪꯁꯤꯃ ꯕꯤꯔꯦꯟꯒ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯁ꯭ꯇꯦꯞ ꯈꯔꯗꯤ ꯂꯧꯊꯔꯛꯀꯗꯕꯗ꯭ꯔꯥ ꯈꯜꯂꯦ ꯈꯜꯂꯤ ꯑꯣꯀꯦ ꯑꯣ ꯃꯣꯍꯦꯟ ꯉꯁꯤ ꯍꯥꯏꯕ ꯉꯁꯤ ꯁꯤꯑꯦꯝꯒ ꯀꯩꯅꯣꯒ ꯑꯗꯨꯅꯤ ꯃꯣꯍꯦꯟ ꯈꯪꯗꯦꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯋꯥꯈꯜꯁꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯈꯪꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯕ ꯀꯔꯝ ꯀꯥꯟꯗ ꯏꯪꯊꯗꯣꯏꯕ ꯀꯔꯤ ꯀꯩꯅꯣꯕꯨ ꯂꯧꯔꯛꯇꯣꯏꯕ ꯍꯥꯏꯅꯅꯦ ꯊꯕꯛ ꯃꯌꯥꯝ ꯈꯜꯂ ꯂꯩꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯄ꯭ꯔꯦꯡꯇ ꯗꯣꯁꯥ ꯇꯥꯔꯦ ꯍꯟꯗꯛꯀꯤꯁꯤ ꯑꯃꯗꯤ ꯏꯅꯝꯃ ꯑꯗꯨꯅꯤ ꯐꯥꯒꯤꯗꯒꯤ ꯑꯋꯣꯏꯕ ꯇꯥꯈ꯭ꯔꯦ ꯏꯕꯦꯝꯃ ꯔꯕꯤꯅꯥꯅ ꯏꯅꯝꯃ ꯍꯟꯗꯛ ꯂꯥꯏꯐ ꯎꯗꯦ ꯍꯥꯏꯌꯦ ꯔꯕꯤꯅꯥ ꯍꯟꯗꯛ ꯇꯧꯗꯦ ꯑꯗꯨꯒꯤꯅꯦ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯥꯛ ꯄꯨꯛ ꯊꯜꯂꯛꯇꯕ ꯀꯩꯅꯣ ꯂꯥꯏꯚ ꯌꯥꯎꯕ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯅꯍꯥꯟ ꯄ꯭ꯔꯦꯡ ꯇꯧꯔꯨꯕꯗꯒꯤ ꯀꯩꯕ ꯅꯨꯡꯉꯥꯏꯕꯤꯗꯦ ꯅꯨꯡꯕꯤꯗꯦꯅꯦ ꯗꯥꯕꯨꯡ ꯆꯦꯅꯨ ꯅꯪꯅ ꯇꯧꯍꯜꯂꯤꯅꯤꯗꯣ ꯍꯥꯏ ꯑꯗꯨꯅꯦꯅꯦ ꯏꯕꯦꯝꯃ ꯑꯩꯅ ꯇꯧꯍꯜꯂꯤꯅꯤ ꯈꯪꯕ꯭ꯔꯥ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯑꯩꯁꯨ ꯃꯈ꯭ꯋꯥꯡ ꯀꯣꯟꯅ ꯆꯠꯂꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯖꯨꯂꯤꯌꯥꯅ ꯐꯪꯉꯦ ꯄꯤꯈ꯭ꯔꯦ ꯍꯥꯏ ꯑꯣꯀꯦ ꯖꯨꯂꯤꯌꯥꯅ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯉꯁꯥꯏ ꯌꯧꯔꯛꯑꯕ ꯑꯗꯨꯗꯤ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯖꯨꯂꯤꯌꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯈꯨꯃꯟꯅ ꯑꯗꯩ ꯀꯨꯃꯥꯔꯣꯅ ꯏꯕꯥꯏ ꯇꯨꯝꯃꯣ ꯃꯅꯤꯡꯗꯣ ꯀꯩ ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯔꯣꯏ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯈ꯭ꯋꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯗꯥꯁꯦ ꯖꯨꯂꯤꯌꯥꯅ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏ ꯈꯨꯃꯟꯅ ꯆꯦ ꯖꯨꯂꯤꯌꯥ ꯍꯥꯏ ꯃꯣꯍꯦꯟꯅ ꯏꯇꯩꯃ ꯏꯌꯥꯝꯕꯁꯦ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯈ꯭ꯋꯥꯡ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯃꯈ꯭ꯋꯥꯡꯁꯦ ꯍꯟꯗꯛ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯖꯨꯂꯤꯌꯥ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯈꯨꯃꯟꯅ ꯆꯦ ꯖꯨꯂꯤꯌꯥꯅ ꯑꯃꯨꯛ ꯀꯧꯈ꯭ꯔꯦ ꯑꯗꯨ ꯔꯕꯤꯅꯥꯅ ꯎꯇꯤ ꯊꯣꯡꯉꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯅꯣꯡꯃ ꯅꯤꯅꯤꯇꯪ ꯑꯦꯜꯕꯤ ꯂꯥꯛꯇꯕꯗ ꯃꯆꯤꯟ ꯀꯟꯕ ꯍꯦꯟꯒꯠꯂꯝꯃꯤꯅꯦ ꯑꯣ ꯃꯥꯏ ꯁꯤꯖꯈ꯭ꯔꯒꯦꯗ ꯃꯆꯤꯟ ꯀꯟꯕ ꯍꯦꯟꯒꯠꯂꯝꯃꯦꯒ ꯍꯥꯏꯕꯤꯔꯦꯅꯦ ꯑꯩꯕꯨ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯑꯩꯒꯤ ꯅꯝꯕꯔꯗꯨꯁꯨ ꯄꯨꯁꯄꯥ ꯋꯥꯟꯊꯈ꯭ꯔꯕ ꯁꯦꯞ ꯇꯧꯔꯝꯃꯣꯏꯅꯦ ꯑꯩ ꯈꯪꯉꯤ ꯅꯍꯥꯟ ꯄꯤꯈꯤꯕꯗꯣ ꯄꯣꯠꯁꯝꯕꯝ ꯑꯩ ꯇꯧꯔꯦ ꯍꯥꯏꯕ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅꯤ ꯑꯩꯁꯨ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅꯤ ꯅꯪꯉꯣꯟꯗ ꯈꯨꯃꯟꯅ ꯀꯩꯕ ꯆꯥꯛꯄꯨ ꯊꯜꯂꯛꯇꯕꯩ ꯀꯩꯅꯣ ꯂꯥꯏꯐ ꯅꯪꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏ ꯑꯗꯩ ꯄꯨꯁꯄꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯊꯜꯂꯦ ꯍꯥꯏ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯩ ꯄꯨꯁꯄꯥꯅ ꯆꯦ ꯆꯥꯔꯦ ꯈꯨꯃꯟ ꯍꯥꯏ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯤ ꯑꯅꯤ ꯂꯥꯛꯇꯦꯅꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯍꯥꯏ ꯃꯤ ꯑꯅꯤꯗꯣ ꯈꯪꯗꯦꯅꯦ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯅꯪ ꯄ꯭ꯔꯦꯡ ꯈꯤꯔꯝꯃꯅꯤꯀꯣ ꯍꯧꯖꯤꯛ ꯑꯗꯨꯅꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯄ꯭ꯔꯦꯡꯀ ꯇꯧꯅꯤꯡꯉꯛꯇ꯭ꯔꯦ ꯈꯪꯕ꯭ꯔꯥ
ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯄꯨꯁꯄꯥ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏ ꯑꯗꯒꯤ ꯈꯨꯃꯟꯅ ꯑꯣ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯄꯨꯁꯄꯥꯅ ꯌꯦꯟ ꯆꯥꯏꯌꯦ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯈꯨꯝꯅꯤꯡꯗ꯭ꯔꯕꯣ ꯍꯥꯏ ꯑꯗꯒꯤꯗꯤ ꯅꯨꯐ ꯒꯦꯃꯤꯡꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯈꯨꯝꯃꯤꯁꯤꯗꯤ ꯈꯨꯃꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣꯟꯒ ꯃꯦꯒꯥ ꯕ꯭ꯔꯣꯒ ꯂꯥꯛꯇ꯭ꯔꯤ ꯑꯗꯨꯅꯤꯅꯦ ꯃꯣꯏꯅꯤꯁꯨꯅꯦ ꯐꯥꯏꯇꯤꯡꯅꯤ ꯈꯪꯉꯕ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯥꯎꯅꯨꯀꯣ ꯐꯥꯒꯤ ꯇꯧꯕꯅꯦ ꯏꯅꯝꯃ ꯍꯥꯏ ꯁꯥꯎꯗꯦꯍꯦ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯅꯅꯝꯃꯗꯤ ꯀꯩꯝ ꯁꯥꯎꯕꯤꯔꯣꯏ ꯏꯕꯦꯝꯃ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯑꯣ ꯑꯗꯨꯗꯤ ꯐꯩ ꯈꯨꯝꯃꯤꯁꯦ ꯒꯨꯗ ꯀꯥꯏ ꯑꯦꯁ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯀꯔꯤ ꯑꯩꯅ ꯐꯥꯔꯁ ꯇꯥꯕꯗꯤ ꯌꯥꯎꯗꯕ ꯑꯩ ꯎꯖꯥꯅꯣ ꯇꯥꯏꯌꯦ ꯏꯅꯥꯎꯅꯨꯄꯤꯁꯨ ꯃꯌꯥꯝ ꯇꯥꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯀꯨꯃꯥꯔꯣꯅ ꯍꯥꯏꯕ ꯆꯦ ꯁꯇꯔꯗꯦꯗꯅ ꯇꯧꯕ ꯐꯔꯅꯤ ꯆꯦꯒꯤ ꯃꯤꯠꯇꯨꯁꯨ ꯇꯨꯝꯕ ꯐꯔꯅꯤ ꯆꯦꯒꯤ ꯃꯤꯠꯇꯨꯁꯨ ꯇꯨꯝꯕ ꯐꯔꯅꯤ ꯀꯩꯅꯣꯅꯦꯕ ꯁꯇꯔꯗꯦꯗꯤ ꯁꯟꯗꯦꯗ ꯈꯤꯇꯪ ꯊꯦꯡꯅ ꯍꯧꯒꯠꯂꯁꯨ ꯌꯥꯏꯕ ꯍꯣꯏ ꯁ꯭ꯀꯨꯜ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨꯒꯤꯁꯨꯀꯣ ꯑꯗꯩ ꯆꯥꯊꯣꯏꯕꯤꯁꯨ ꯃꯥ ꯗꯥꯟꯁ ꯀ꯭ꯂꯥꯁ ꯆꯠꯂꯤꯉꯩꯗ ꯃꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯇꯧꯍꯧꯔꯒꯗꯤ ꯐꯔꯤꯕ ꯈꯪꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯇꯨꯝꯕ ꯃꯇꯝꯁꯨ ꯌꯥꯝ ꯐꯔꯛ ꯇꯥꯏꯕ ꯏꯆꯥꯅꯨꯄꯤꯁꯦ ꯆꯨꯝꯃꯦ ꯍꯥꯏꯗꯣ ꯑꯩ ꯌꯥꯎꯗꯗꯤ ꯌꯥꯗꯦꯕ ꯑꯗꯨꯒꯤ ꯑꯗꯒꯤ ꯔꯕꯤꯅꯥꯅ ꯏꯅꯝꯃ ꯏꯕꯥꯏꯗꯣ ꯀꯔꯤ ꯂꯩꯅꯥꯅꯣ ꯈ꯭ꯋꯥꯡ ꯅꯥꯔꯤꯕ ꯔꯕꯤꯅꯥ ꯈ꯭ꯋꯥꯡ ꯅꯥꯔꯤꯕ ꯑꯩꯒꯤ ꯅꯍꯥꯟ ꯚꯤꯗꯤꯑꯣ ꯄ꯭ꯔꯦꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗꯥꯅ ꯑꯩ ꯄꯥꯝꯈꯠꯄꯗꯣ ꯑꯗꯩꯗꯨꯗꯅꯦ ꯃꯈ꯭ꯋꯥꯡꯁꯦ ꯅꯥꯈꯤꯕꯗꯨꯒꯤ ꯐꯕ ꯉꯝꯗ꯭ꯔꯦ ꯄꯣꯠꯁꯝꯕꯝꯅ ꯈꯨꯃꯟꯁꯦ ꯗꯥ ꯃꯦꯘꯥꯒ ꯀꯥꯅꯣꯟꯕꯂꯥꯒ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯤ ꯍꯥꯏ ꯑꯗꯒꯤ ꯅꯨꯟ ꯒꯦꯃꯤꯡꯅ ꯗꯤꯁ ꯇꯨ ꯏꯁ ꯚꯦꯔꯤ ꯅꯥꯏꯁ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯏꯗꯤ ꯁꯥꯎꯗꯕ ꯌꯥꯔꯣꯏ ꯌꯥꯝ ꯊꯨꯅ ꯁꯥꯎꯔꯛꯑꯣ ꯑꯩ ꯅꯣꯏꯅꯤꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯅꯤ ꯀꯞꯆꯔꯛꯆꯅꯤꯀꯣ ꯅꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯣꯀꯦ ꯈꯪꯉꯤ ꯅꯪꯅꯒ ꯍꯥꯏꯗꯣ ꯑꯩ ꯈꯪꯉꯤ ꯏꯕꯦꯝꯃ ꯉꯁꯤ ꯇꯧꯒꯦ ꯇꯧꯔꯤꯅꯦꯕ ꯊꯣꯏꯕꯤꯁꯅꯥ ꯉꯁꯤ ꯇꯧꯒꯦ ꯇꯧꯕꯗꯨꯁꯨꯅꯦ ꯈꯪꯕ꯭ꯔꯥ ꯏꯕꯦꯝꯃ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯊꯕꯛ ꯀꯟꯃꯟꯕꯒꯤ ꯈꯪꯕ꯭ꯔꯥ ꯇꯧꯒꯦ ꯇꯧꯔꯛꯇꯣꯏꯅꯦ ꯑꯗꯒꯤ ꯑꯦꯁ ꯖꯤꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯀꯩꯁꯥꯝ ꯅꯤꯉꯣꯜ ꯊꯣꯏꯕꯤꯅ ꯍꯣꯏ ꯃꯥ ꯀꯩꯁꯥꯝ ꯅꯤꯉꯣꯜ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯁꯤꯕꯨ ꯑꯃ ꯀꯩꯅꯣꯗꯤ ꯊꯥꯔꯇꯤꯟ ꯂꯥꯏꯛ ꯗꯟ ꯍꯥꯏꯔ ꯀꯩꯅꯣ ꯁꯤꯕꯣ ꯄꯨꯁꯄꯥꯅ ꯃꯤ ꯃꯆꯥꯗꯤ ꯕ꯭ꯂꯦꯛꯀ ꯋꯥꯏꯠ ꯀꯣꯝꯕꯤꯅꯦꯠ ꯇꯧꯔꯒ ꯀꯣꯝꯕꯤꯅꯦꯁꯟ ꯀꯣꯝꯕꯥꯏꯟ ꯍꯥꯏꯔꯣ ꯀꯣꯝꯕꯥꯏꯟ ꯇꯧꯔꯒ ꯁꯦꯠꯂꯤꯀꯣ ꯗ꯭ꯔꯦꯁꯀ ꯌꯥꯗꯦꯀꯣ ꯐꯖꯕ꯭ꯔꯥ ꯄꯛꯆꯕ꯭ꯔꯥ ꯕ꯭ꯂꯦꯛ ꯋꯥꯏꯠꯅꯤ ꯁꯤꯅꯦꯕ ꯑꯗꯨꯒ ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯥꯏꯅ ꯑꯗꯒꯤꯗꯤ ꯀꯩꯁꯥꯝꯅ ꯇꯥꯃꯣꯕꯨꯡ ꯑꯥꯏ ꯂꯚ ꯌꯨ ꯇꯥꯃꯣꯕꯨꯡ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯇꯥꯃꯣꯕꯨꯡꯅ ꯈꯨꯝꯃꯔꯣꯏ ꯑꯩꯅ ꯈꯨꯝꯕꯤꯔꯛꯑꯒꯦ ꯑꯗꯒꯤꯗꯤ ꯑꯦꯁ ꯖꯤꯅ ꯆꯦ ꯍꯥꯏ ꯀꯨꯃꯥꯔꯣꯅ ꯆꯦ ꯆꯠꯂꯨꯈꯤꯒꯦ ꯕꯥꯏ ꯍꯥꯏ ꯀꯨꯃꯥꯔꯣ ꯕꯕꯥꯏ ꯍꯌꯦꯡꯒ ꯍꯥꯏꯅꯤ ꯑꯩꯁꯨ ꯍꯌꯦꯡꯁꯨ ꯂꯥꯛꯑꯣꯏꯗꯕꯗ ꯑꯩꯅ ꯍꯌꯦꯡ ꯂꯥꯛꯑꯣꯒ ꯍꯥꯏꯒꯦ ꯇꯧꯏ ꯅꯦꯛꯁ ꯁꯇꯔꯗꯦꯗ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯀꯨꯃꯥꯔꯣ ꯕꯕꯥꯏ ꯑꯗꯩ ꯃꯣꯍꯦꯅ ꯏꯇꯩꯃꯒꯤ ꯃꯤꯠꯁꯦ ꯀꯩꯕ ꯏꯇꯩꯃꯒꯤ ꯃꯤꯠꯁꯦ ꯀꯗꯥꯏꯅꯣ ꯃꯥꯡꯈ꯭ꯔꯦ ꯈꯨꯇꯛ ꯇꯧꯔꯒ ꯃꯥꯏ ꯁꯥꯡꯇꯛ ꯇꯧꯔꯒ ꯔꯥꯁꯤ ꯂꯩ ꯍꯥꯏ ꯑꯩ ꯃꯤꯠ ꯈꯨꯕꯅꯤ ꯑꯁꯦꯡꯃꯛꯀꯤꯗꯤ ꯑꯩ ꯃꯤꯠ ꯈꯨꯕꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯤꯠ ꯂꯥꯎꯅꯤꯡꯉꯤ ꯌꯥꯝꯅ ꯃꯤꯠ ꯌꯥꯝ ꯈꯨꯔꯦ ꯑꯩ ꯂꯥꯏꯅ ꯁꯥꯕꯗ ꯑꯩꯁꯦ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯦ ꯑꯩ ꯏꯁꯥꯁꯤꯒ ꯈꯪꯕ꯭ꯔꯥ ꯐꯖꯕ ꯑꯝꯇꯕꯨ ꯌꯥꯎꯗ꯭ꯔꯕꯅꯦ ꯇꯜꯂꯦ ꯑꯗꯨꯅ ꯄꯨꯁꯄꯥꯅ ꯀꯩ ꯍꯥꯏꯕ ꯂꯩꯀꯥꯏ ꯈꯨꯃꯟ ꯇꯥꯜꯂꯁꯦ ꯀꯨꯀꯤ ꯇꯥꯟꯕꯗꯧꯅ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥꯅ ꯌꯥꯝ ꯏꯪꯒꯤꯠꯇ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯕꯨ ꯀꯣ ꯅꯪ ꯀꯩꯝ ꯈꯟꯗꯦꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯁꯤꯅ ꯐꯔꯦ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯑꯃꯨꯛ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯗꯤ ꯁꯠ ꯇꯧꯋꯦ ꯇꯧꯔꯛꯀꯅꯤ ꯍꯥꯏ ꯍꯣꯏ ꯑꯗꯒꯤꯗꯤ ꯑꯦꯂꯤꯅꯥꯅ ꯑꯩꯗꯤ ꯏꯆꯦ ꯇꯥꯃꯣ ꯐꯣꯟ ꯇꯧꯔꯛꯄꯅꯦ ꯄꯥꯏꯔꯛꯇꯕꯒꯤ ꯅꯣꯏꯒꯤ ꯑꯦꯜꯕꯤꯗꯗꯤ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯉꯔꯥꯡ ꯅꯣꯡ ꯅꯤꯅꯤꯗꯤ ꯌꯥꯎꯗꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅꯦ ꯏꯆꯦ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯀꯩ ꯍꯥꯏꯕ ꯄꯣꯡꯒꯅꯤꯁꯨ ꯈꯟꯗꯦꯀꯣ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯕꯁꯦ ꯑꯁꯦꯡꯕ ꯍꯥꯏ ꯀꯩꯅꯣ ꯑꯩꯁꯦ ꯄꯣꯡꯉꯦ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯃꯥꯏꯁꯤꯕꯣ ꯑꯦꯂꯤꯅꯥ ꯅꯪ ꯉꯥꯎꯔꯕ ꯏꯕꯦꯝꯃ ꯑꯩꯕꯨ ꯄꯣꯡꯉꯤ ꯀꯥꯏꯅ ꯇꯧꯔꯛꯏꯗꯣ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯕꯣ
ꯑꯩ ꯁꯪꯗꯕꯩ ꯇꯧꯕꯅꯦ ꯍꯥꯏꯕ ꯏꯕꯦꯝꯃ ꯅꯪꯕꯣ ꯇꯧꯔꯛꯀꯦ ꯍꯥꯏꯕꯅꯤ ꯄꯣꯠꯁꯝꯕꯝꯅ ꯄꯨꯁꯄꯥ ꯍꯥ ꯍꯥ ꯈꯨꯃꯟ ꯁꯥꯎꯖꯔꯛꯆꯅꯤꯀꯣ ꯍꯥꯏ ꯑꯦꯂꯤꯅꯥ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯎꯇꯤ ꯑꯁꯪꯕꯗꯣ ꯅꯉꯣꯟꯗ ꯍꯪꯉꯒ ꯊꯣꯡꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯊꯣꯡꯗꯦ ꯎꯗ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯉꯣꯟꯗ ꯍꯪꯉ ꯊꯣꯡꯗꯣꯏꯅꯤ ꯀꯩꯁꯥꯝ ꯅꯤꯉꯣꯜꯅ ꯇꯥꯃꯣꯕꯨꯡꯒꯤ ꯆꯤꯟꯗꯥꯒꯤ ꯀꯩꯅꯣ ꯁꯤꯕꯨ ꯆꯤꯟꯗꯒꯤ ꯇꯥꯅꯤꯡꯒꯤ ꯇꯥꯅꯤꯡꯉꯤ ꯅꯪꯒꯤ ꯅꯆꯤꯟꯗꯩ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯣ ꯑꯣ ꯀꯔꯤ ꯍꯥꯏꯕ ꯃꯥꯏ ꯃꯃꯤꯡꯗꯣ ꯀꯩꯁꯥꯝ ꯅꯤꯉꯣꯜ ꯑꯣ ꯊꯣꯏꯕꯤ ꯀꯩꯁꯥꯝ ꯅꯤꯉꯣꯜ ꯈ꯭ꯋꯥꯡ ꯑꯝꯇ ꯃꯥꯂꯤꯁ ꯇꯧꯔ ꯂꯥꯎ 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 ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯂꯥꯎ ꯑꯗꯩ ꯃꯣꯍꯦꯅ ꯍꯥꯏꯕ ꯏꯌꯥꯝꯕꯒ ꯏꯇꯩꯃꯒꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯅꯣ ꯍꯥꯏ ꯈꯣꯏꯕꯥꯅꯤ ꯁꯥꯏꯀꯦꯜꯒ ꯇꯩꯅꯔꯒꯅꯤ ꯑꯗꯒꯤ ꯅꯨꯞ ꯒꯦꯃꯤꯡꯅ ꯆꯦꯒꯤ ꯂꯥꯏꯛ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯄꯨꯁꯄꯥꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯇꯥꯜꯂꯁꯦ ꯅꯠꯇ꯭ꯔꯗꯤ ꯃꯁꯤ ꯆꯩ ꯌꯥꯝ ꯅꯤꯗꯧꯔꯤ ꯍꯥꯏ ꯑꯗꯒꯤ ꯅꯣꯞꯅ ꯕꯥꯏ ꯕꯥꯏ ꯆꯦ ꯕꯥꯏ ꯑꯗꯒꯤꯗꯤ ꯀꯩꯁꯥꯝ ꯅꯤꯉꯣꯜꯅ ꯄꯨꯁꯄꯥ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯣ ꯍꯥꯏ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯁꯨꯃꯥꯏꯅꯒ ꯂꯥꯏꯐ ꯊꯥꯕꯁꯦ ꯍꯥꯟꯅꯒꯤ ꯀꯩ ꯍꯥꯏꯕ ꯅꯣꯡꯉꯥꯜꯂꯒ ꯎꯕꯗꯣ ꯎꯔꯔꯣꯏꯅꯦ ꯍꯌꯦꯡꯗꯤ ꯍꯥꯏꯌꯦ ꯍꯣꯏꯅꯦ ꯑꯗꯨ ꯈ꯭ꯋꯥꯛ ꯁꯥꯡꯉꯤ ꯅꯠꯇ꯭ꯔꯥ ꯉꯁꯤ ꯊꯥꯡꯖꯗꯒꯤ ꯃꯊꯪ ꯊꯥꯡꯖꯅꯤ ꯌꯦꯡꯉꯨꯀꯣ ꯑꯈꯥꯛ ꯁꯥꯡꯅ ꯎꯅꯔꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯒꯤꯗꯤ ꯀꯩꯁꯥꯝ ꯅꯤꯉꯣꯜꯅ ꯄꯨꯁꯄꯥ ꯅꯁꯛ ꯀꯩ ꯍꯥꯏꯕ ꯅꯁꯛ ꯑꯐꯥ ꯐꯖꯉꯩ ꯍꯥꯏ ꯏꯐ ꯐꯖꯉꯩ ꯍꯥꯏ ꯃꯥꯜꯂꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯈꯨꯃꯟ ꯑꯩ ꯐꯖꯩ ꯍꯥꯏꯕ꯭ꯔో ꯄꯨꯁꯄꯥꯅ ꯍꯥꯏꯕ ꯈꯨꯃꯟ ꯑꯩ ꯐꯖꯩ ꯍꯥꯏꯔꯣ ꯍꯔꯥꯎꯒꯦ ꯇꯧꯋꯦ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯣꯍꯦꯅ ꯀꯩ ꯍꯥꯏꯕ ꯏꯌꯥꯝꯕꯅ ꯍꯥꯟꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯕ꯭ꯔꯥ ꯏꯇꯩꯃꯅ ꯍꯥꯟꯅ ꯇꯧꯕ꯭ꯔꯥ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯟꯅ ꯇꯧꯋꯦ ꯄ꯭ꯔꯣꯄꯣꯁꯇꯤꯀꯣ ꯃꯥꯅ ꯍꯥꯟꯅ ꯇꯧꯏ ꯃꯆꯤꯟ ꯊꯤꯒꯅꯨꯗ ꯃꯤ ꯃꯃꯥꯡꯗꯤ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯃꯆꯤꯟ ꯊꯤꯖꯤꯜꯂꯤꯁꯤ ꯀꯩ ꯀꯁꯥꯔ ꯕꯤꯅꯤ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯕꯤꯅꯤ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯆꯥꯔꯕꯣ ꯕꯤꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯀꯩꯁꯥꯝ ꯅꯤꯉꯣꯜ ꯊꯣꯏꯕꯤꯅ ꯇꯥꯃꯣꯕꯨꯡ ꯃꯧ ꯑꯍꯟꯁꯦ ꯅꯣꯏꯕ ꯀꯩ ꯍꯥꯏꯕ ꯅꯣꯏꯕ ꯍꯩꯔꯝꯂꯣꯏ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯃꯥꯂꯤꯁ ꯇꯧꯕꯤꯒꯦꯀꯣ ꯀꯥꯏ ꯃꯥ ꯑꯗꯒꯤꯗꯤ ꯔꯕꯤꯅꯥꯅ ꯏꯅꯝꯃ ꯅꯪ ꯂꯨꯝꯕ ꯃꯥꯅꯤ ꯑꯗꯨꯅ ꯊꯥꯡꯒꯠꯄ ꯉꯝꯗꯕꯒꯤ ꯈꯪꯅꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈ꯭ꯋꯥꯡ ꯅꯥꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯤ ꯔꯕꯤꯅꯥ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯕꯀꯣ ꯑꯩꯁꯦ ꯋꯦꯠ ꯂꯩ ꯃꯥ ꯈꯪꯉꯤꯅꯦꯕ ꯑꯗꯨꯕꯨ ꯃꯥ ꯊꯥꯡꯒꯠꯇꯒꯤ ꯄꯨꯔꯥ ꯇ꯭ꯔꯥꯏ ꯇꯧꯕꯤꯗꯣ ꯌꯦꯡꯉꯨꯅꯦ ꯊꯥꯡꯒꯠꯂꯤꯅꯦꯕ ꯑꯗꯨꯅꯤ ꯑꯩ ꯁꯥꯎꯅꯤꯡꯉꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯗꯨꯅ ꯑꯩꯅ ꯍꯪꯒꯠꯅ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯤ ꯈꯪꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯁꯇꯔꯗꯦ ꯉꯥꯏꯕꯗ ꯆꯍꯤ ꯑꯃ ꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏ ꯑꯗꯨꯅꯤ ꯊꯣꯏꯕꯤꯁꯅꯥ ꯑꯩꯈꯣꯏ ꯋꯥꯆꯞꯇ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯊꯣꯏꯕꯤꯁꯅꯥ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯀꯩꯁꯥꯝ ꯅꯤꯉꯣꯜ ꯊꯣꯏꯕꯤꯅ ꯄꯨꯁꯄꯥ ꯐꯖꯩ ꯂꯩꯅꯨꯡꯗ ꯂꯩꯕ ꯎ ꯃꯔꯥ ꯃꯥꯜꯂꯦ ꯄꯨꯁꯄꯥ ꯐꯖꯕꯅꯤ ꯏꯕꯨꯡꯉꯣ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯉꯥꯉꯣꯝ ꯀꯩꯅꯣꯅ ꯀꯩ ꯍꯥꯏꯕ ꯀꯦꯝꯁꯤ ꯍꯥꯏꯌꯦ ꯉꯁꯤꯗꯤ ꯄꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯩꯗꯤ ꯅꯤꯡꯊꯧ ꯁꯅꯥ ꯅꯤꯡꯊꯧ ꯀꯩ ꯍꯥꯏꯕ ꯀꯩꯕ ꯀꯔꯤ ꯕꯤꯠꯇꯅꯣ ꯇꯧꯔꯤꯁꯦ ꯏꯁꯩ ꯊꯥꯕꯁꯨ ꯅꯠꯇꯕ ꯀꯔꯤ ꯕꯤꯠꯇꯅꯣ ꯇꯧꯔꯤꯁꯤꯅ ꯏꯁꯩ ꯊꯥꯕꯁꯨ ꯅꯠꯇꯕ ꯍꯥꯏ ꯀꯔꯤ ꯕꯤꯠ ꯍꯥꯏꯕꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯃꯤꯟꯅꯕ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯕꯗꯨꯅꯦ ꯕꯤꯠ ꯍꯥꯏꯕꯕꯨꯀꯣ ꯑꯇꯩꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯒꯤꯗꯤ ꯕꯤꯅꯤꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯁꯤꯌꯦ ꯏꯆꯦꯁꯦ ꯀꯅꯥ ꯀꯩꯅꯣ ꯀꯪꯅ ꯉꯧꯕ ꯀꯥꯡꯉꯧ ꯑꯣꯏꯅ ꯇꯧꯔꯦ ꯏꯆꯦ ꯍꯥꯏ ꯑꯣ ꯀꯥꯡꯉꯧ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯔꯕꯤꯅꯤ ꯑꯣ ꯍꯥꯎꯕꯅꯤ ꯅꯠꯇ꯭ꯔꯥ ꯅꯤꯡꯊꯝꯊꯥꯗꯅꯦ ꯆꯥꯛ ꯑꯐꯣꯡ ꯐꯣꯡ ꯁꯥꯕꯗꯨꯒꯅꯦ ꯀꯥꯡꯉꯧꯒꯅꯦ ꯑꯗꯒꯤꯗꯤꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯆꯤꯡꯅ ꯆꯥꯕ ꯑꯁ ꯍꯥꯎꯕꯅꯤꯍꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯃꯣꯏ ꯄꯨꯁꯄꯥꯅ ꯀꯔꯤ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯅꯪꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯩ ꯈꯨꯃꯟꯅ ꯀꯁꯥꯔꯕꯤꯅꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩ ꯍꯥꯏꯕ ꯑꯃꯨꯛꯈꯛ ꯍꯣꯂꯤꯗ ꯑꯔꯤꯕꯤ ꯀꯩ ꯍꯥꯏꯕ ꯑꯔꯩꯕꯤ ꯇꯩꯔꯝꯕꯗꯣ ꯇꯩꯔꯝꯕꯗꯣ ꯀꯥꯎꯔꯕꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ
inamada bungna tauridusu inama da bungna tauridusu inama nabaduga nungaitabagi misu leitabagini mani akhoi dasu ko ma ngamgadra thangalaga aise puge puna jatke sini ma taurido ko do aise pura lan mabudi tarabani ko akhoi da dumaina taurido do matung mana aduguma prank ti tawraroi khalle adum atopa prank tawraga dumai tawraroi yam kiba koi mohena kay haiba iteima kasarda koiba yaba phajaba mafam kari leige mafam di myam laiye mohe kasarda mafam di myam lai ko koiba yaba nungai mafam jamna laiye doigidi posambam na iche anu kaiba dudi kaiba ngahaktangi ai oirasu thangataba wait leiraga leigera leiroira ngahaktangi kok saramni da bungsu prengni khangjadabai aduni masu ko masu ngahaktang duda aise thangalaga mase phakta imungda pusange sine mai wakhando khangbra imungda pusange na khanjabado do aduni aise pura kino tareba khumana kasabini yum pankhinu next year da mu aribi abir taiba lachage ko hayadagi dabung na thoibisana aigi channel laibani asangba video amada follow tawraga sawala lana karan tawnu minangbo mi mako ka holi kagino nang binina kai haiba ado iche aina instagi message da kainom wa ama hangbani horen free oibada reply tawbira okay bini ai horen jenge ko ai lb loraga jengaga halakke nang haido kaino jengaga ko aduga gidi khoi dabuna posambam aigi channel laibani asangwa video amada full watch tawraga support tawbira khoi daje kai tawrage kange tan manai binina hello sapam ai kaukre hai adai khumana mayam lagliba bung thok thak hairiba channel sida support tawbinu ko hai pak san ya ngang na thoibisina na dabung hakumna tawre adai puspana itai kwa chaningibo yen jarubagi puspa kwa chaningo loidai adai khumana kaiba kasabini nungairibo khumbide ko hai adai khumide hojita khuman ta nang tahaudraba aina pathokida khumana bini prince haibado holida kaiba tairambado hai adai posambamna hoi dabung aidi nahana sap tawkhrabane ko hai adugidi Gabriela na hi hello adagidi khumana bini prince haibado holi da tairambado hai bini se yam siko bini se ne magi kana tawbani magi video ne khangbra mana ngang pasakpa jam haibani aba bini se mai prank ko len nungai ai jam nungai jai bini se jam jengje aba ko ai pakna di comments di pi di thumno phado di pirambani ba jengbo di sum jenge aba ko ma jam haibani ngang pasakpa jam haibani adagidi Mrs. Rimana, how are you? I'm fine. Adagidi Kunal na, hello sister, it's me Kunal. Okay. Adagidi bungi thok thak na Puspa kwa tharake hai. Adagidi Gabriela na, thank you for responding me. Welcome. Adagidi hi hello. Adagi Indira na, hi che hello. adagidi thank you for responding me and come here adai kunal na where are you from sister we are from Shilchar Kunal Rai are you from adagidi khumana bini holi taiba loiraga thabal chongbado kaurabo hai thibisna inama isai sakse kaise saksige Puspa sorry thoibisana kaisi saksige dai khumana che anu bini se sak yamba phajabani jamna phajabani masbaragi ro bini se aine mana ngang ba khopa yam nungai ta ba da khangba nushi ba yamna ngai mohena kai ba
ꯕꯤꯅꯤꯗꯨ ꯀꯩ ꯁꯥꯒꯩꯅꯣ? ꯍꯟꯗꯛꯇꯤ ꯌꯥꯎꯁꯪ ꯊꯥꯕꯜ ꯇꯧꯔꯣꯏꯗ꯭ꯔꯣ? ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯇꯧꯔꯣꯏꯌꯦ ꯃꯣꯍꯦꯟ, ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯍꯔꯥꯎ ꯀꯨꯝꯍꯩꯒ ꯑꯝꯇ ꯂꯩꯇꯦ. ꯑꯗꯒꯤꯗꯤ ꯕꯤꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯁꯦ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦ ꯍꯥꯏꯌꯦ. ꯊꯥꯒꯠꯄ ꯅꯠꯇꯦꯅꯦ ꯕꯤꯅꯤ, ꯑꯩ ꯃꯌꯥꯝ ꯌꯦꯡꯉꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯀꯣ, ꯅꯨꯡꯁꯤꯌꯦꯕ ꯅꯪꯅ ꯉꯥꯡꯕ ꯁꯛꯄꯗꯣ ꯍꯩꯌꯦꯕ, ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ. ꯅꯍꯥꯟꯁꯨ ꯀꯅꯥꯗꯅꯣ ꯅꯣꯏ ꯃꯃꯥꯗ ꯄ꯭ꯔꯦꯡ ꯀꯣꯜ ꯅꯍꯥꯟ ꯇꯧꯕꯗꯣ ꯅꯪ, ꯑꯗꯨꯁꯨ ꯑꯩ ꯌꯦꯡꯉꯦꯕ. ꯑꯗꯣ ꯕꯤꯅꯤ ꯅꯪꯁꯦ ꯀꯩꯅꯣꯅꯦ, ꯀꯩ ꯁꯥꯒꯩꯅꯣ? ꯍꯨꯌꯥꯝꯗ ꯅꯪ ꯀꯩ ꯁꯥꯒꯩꯅꯣ? ꯍꯨꯌꯥꯝꯗ ꯀꯩ? ꯁꯣꯔꯤ ꯍꯨꯌꯥꯝꯗ ꯃꯥꯁꯃꯔꯥꯗꯅꯦ ꯍꯥꯏꯕꯅꯤꯅꯅꯦ, ꯃꯥꯁꯃꯔꯥꯒꯤ ꯀꯔꯤ ꯁꯥꯒꯩꯒꯤꯅꯣ ꯍꯥꯏꯕ. ꯃꯥꯁꯃꯔꯥꯗ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯂꯩꯌꯦꯕ, ꯑꯗꯨꯗꯨꯒꯤꯅꯤ. ꯑꯗꯩ ꯀꯁꯥꯔ ꯕꯤꯅꯤꯅ ꯈꯪꯉꯦ ꯈꯪꯉꯦ ꯁꯥꯄꯝꯁꯦ ꯍꯥꯏ. ꯑꯗꯒꯤꯗꯤ ꯒꯥꯕ꯭ꯔꯤꯂꯥꯅ ꯑꯥꯌꯨ ꯃꯅꯤꯄꯨꯔꯤ ꯌꯦꯁ ꯌꯦꯁ ꯋꯤ ꯑꯥꯔ ꯃꯅꯤꯄꯨꯔꯤ. ꯑꯗꯒꯤ ꯑꯥꯏꯂꯥꯅ ꯀꯩ ꯍꯥꯏꯕ, ꯀꯦꯇꯨ ꯀꯦꯇꯥ ꯅꯃꯁꯇꯦ ꯀꯩ ꯍꯥꯏꯕ, ꯀꯦꯇꯥ ꯅꯃꯁꯇꯦ ꯀꯔꯤ ꯍꯥꯏꯅꯣ? ꯃꯩꯇꯩꯂꯣꯟꯗ ꯉꯥꯡꯉꯛꯏꯃꯤ. केतु के था नमस्ते नमस्ते जी. ꯑꯗꯤ ꯀꯁꯥꯔ ꯕꯤꯅꯤꯅ ꯀꯩꯕ, ꯕꯥꯗꯨꯒꯣꯔꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯁꯥꯄꯝ ꯍꯥꯏ. ꯈꯨꯃꯟꯁꯦ ꯕꯥꯗꯨꯒꯣꯔꯒꯤꯅꯦ. ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ, ꯂꯣꯡ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯆ ꯌꯦꯡꯕ ꯊꯝꯕꯤꯔꯝꯃꯨꯀꯣ, ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏ. ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯥꯝ ꯁꯥꯄꯝ ꯈꯨꯃꯟꯗꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯣ. ꯑꯗꯨꯒ ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛ ꯍꯥꯏꯅ ꯂꯥꯛꯏꯁꯤꯒꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ. ꯃꯁꯤ ꯑꯩꯈꯣꯏ ꯗꯥꯅꯤꯕꯀꯣ, ꯕꯨꯡꯒꯤ ꯊꯣꯛ ꯊꯥꯛꯁꯦ ꯑꯩꯈꯣꯏ ꯗꯥꯅꯤ. ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟ ꯔꯥꯏꯅ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯍꯥꯏ. ꯑꯣꯀꯦ ꯑꯣꯀꯦ. ꯑꯗꯨꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯕꯣ, ꯁꯤ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ, ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯍꯦꯜꯂꯣ. ꯑꯗꯨꯗꯒꯤꯗꯤ ꯑꯥꯔ ꯌꯨ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯑꯣꯔ ꯅꯥꯒꯥꯂꯦꯟ ꯍꯥꯏ. ꯅꯣ ꯅꯣ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯁꯤꯜꯆꯔ ꯕ꯭ꯔꯣ. ꯑꯗꯩ ꯑꯥꯔꯗꯤꯅ ꯍꯦꯜꯂꯣ ꯍꯥꯏ. ꯈꯨꯃꯟꯅ ꯕꯤꯅꯤ ꯆꯨꯝꯃꯤ ꯌꯥꯏ. ꯑꯗꯩ ꯈꯨꯃꯟꯅ ꯕꯤꯅꯤ ꯅꯦꯛꯁ ꯏꯌꯥꯔꯗ ꯂꯩꯕꯤꯔꯝꯃꯅꯨꯀꯣ, ꯂꯩꯕꯤꯔꯝꯃꯨꯀꯣ, ꯌꯨꯝ ꯄꯥꯟꯈꯤꯅꯨꯀꯣ ꯍꯥꯏ. ꯅꯪꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯝꯒꯗ꯭ꯔꯣ ꯅꯪꯅꯅꯤꯕꯣ. ꯒꯥꯕꯤꯂꯥꯅ ꯑꯣ ꯑꯦꯝ ꯖꯤ ꯑꯥꯏ ꯑꯦꯝ ꯅꯒꯥꯃꯤꯁ ꯍꯥꯏ. ꯑꯣꯀꯦ ꯑꯣꯀꯦ. ꯑꯗꯩ ꯃꯉꯥꯜꯅ ꯏꯆꯦ ꯀꯔꯤ ꯃꯊꯦꯜ ꯍꯥꯏꯌꯦ. ꯃꯉꯥꯜ ꯋꯦꯜꯀꯝ. ꯉꯁꯤꯗꯣ ꯄꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦ ꯃꯉꯥꯜ. ꯑꯗꯒꯤꯗꯤ ꯐꯔꯥꯟ ꯕ꯭ꯂꯣꯛꯁꯅ ꯑꯞꯁꯨ ꯀꯩꯁꯨꯝ ꯇꯧꯗꯦ. ꯑꯗꯨꯒ ꯀꯩꯅꯣ 17 ꯌꯧꯔꯕ ꯌꯧꯗ꯭ꯔꯤꯕ. ꯃꯤ 3 ꯈꯛꯇ ꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ. ꯂꯩꯔꯝꯃꯤ ꯉꯁꯥꯏꯗꯤ. ꯑꯩꯌꯥ ꯀꯨꯏꯔꯝꯃꯅꯤꯅ ꯀꯅꯥꯝꯕꯨ ꯍꯥꯏꯕꯤꯔꯛꯇꯦ ꯑꯩꯉꯣꯟꯗ. ꯁꯤꯒ ꯀꯃꯦꯟ ꯆꯠꯂꯦ. ꯑꯗꯨ ꯑꯅꯤ ꯀꯩꯅꯣ ꯂꯦꯞꯄꯤꯗꯣꯀꯣ. ꯍꯩꯃꯥ. ꯑꯩ ꯄꯥꯊꯔꯒꯦ. ꯀꯥꯏꯗꯒꯤꯅꯣ? ꯏꯆꯦ ꯅꯦꯠ ꯌꯥꯗ꯭ꯔꯦꯅ ꯃꯉꯥꯜꯅ ꯍꯥꯏꯕꯁꯦ ꯁꯤꯗꯒꯤ. Mangalna kari mathil charage. Kunalna I have done like and subscribe. Okay, keep going. Thank you so much. Kuman ay kena tawrage yam sangna pa i kena tawrage ado kore ko. Tabichana da mangal yen thongba kaino net senga jam to isa. Puspana ke ba kaino kamin ji to isibo. Puspana che posambam hayeng di video call sanaje che anuga horaga. ꯑꯗꯨꯗꯩꯗꯤ ꯎꯔꯒ ꯀꯩꯗꯧꯔꯒꯦ ꯅꯦꯠꯁꯤꯕꯨ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯁꯨ ꯌꯥꯝꯅ ꯐꯔꯛ ꯇꯥꯏꯁꯤꯕꯣ. ꯌꯥꯝ ꯇꯨꯀꯠꯆꯔꯣꯏꯗ. ꯂꯥꯕ. ꯀꯣꯛꯀ ꯁꯥꯏꯗ. ꯅꯦꯠꯁꯦ ꯑꯗꯨꯃꯥꯏꯅ ꯐꯔꯛ ꯇꯥꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ. ꯃꯌꯥꯝ ꯅꯦꯠ ꯈꯔ ꯆꯞꯄꯦꯕꯀꯣ. ꯃꯈꯥꯗꯒꯤꯅ ꯄꯥꯔꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯈꯔ ꯏꯒꯅꯣꯔ ꯇꯧꯔꯒꯦꯀꯣ, ꯋꯥꯔꯧꯖꯗꯦ. ꯑꯩꯗꯤ ꯀꯩꯅꯣ ꯅꯦꯠꯁꯦꯅꯅꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕꯀꯣ, ꯋꯥꯔꯧꯖꯗꯦ ꯃꯌꯥꯝ. ꯍꯣꯏ ꯍꯥꯏꯒꯦ. ꯁꯤꯒ ꯀꯩꯅꯣꯕꯤꯆꯅꯥꯅ ꯀꯩ ꯇꯧꯔꯒꯦ ꯍꯥꯏꯕꯅꯣ ꯃꯣꯏ ꯑꯦꯜꯕꯤꯁꯤꯕꯨ. ꯄꯨꯁꯄꯥꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯅꯦꯠꯁꯤꯅ ꯃꯔꯣꯜ ꯑꯃ. ꯑꯗꯨꯅꯦꯕ ꯑꯗꯨ ꯀꯩꯅꯣ ꯇꯧꯔꯦ ꯈꯔ ꯆꯞꯄꯦ. ꯅꯦꯠꯁꯦ ꯈꯔ ꯆꯞꯄꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ. ꯑꯗꯩꯗꯤ ꯁꯨꯁꯤꯂꯥꯅ ꯀꯩꯕ ꯍꯥꯏ. ꯊꯣꯏꯕꯤꯆꯅꯥꯅ ꯍꯦꯜꯂꯣ ꯚꯦꯔꯤ ꯁꯨꯁꯤꯂꯥ ꯒꯨꯗ. ꯋꯦꯜꯀꯝ ꯋꯦꯜꯀꯝ. ꯑꯗꯨꯅꯤꯗꯅ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯣꯏꯍꯜꯂꯨ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯅ.
sina kanada kari haigibaino adoi sapamna net se moigine puspana che net jam nungaite oiba ꯑꯗꯨꯅꯤ ꯑꯁꯦꯡꯕ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝꯅ ꯑꯩꯁꯨ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝꯅ hojiksu nungaitribo ꯄꯨꯁꯄꯥ ꯍꯧꯖꯤꯛ ꯈꯔ ꯅꯨꯡꯉꯥꯏꯔꯕ ꯌꯦꯡꯉꯨꯅꯦ binina kaiba aidi aigi net loirine haina booster ga purimise aigi ꯑꯩꯈꯣꯏ ꯁꯤꯒꯅꯤ ꯑꯗꯩꯗꯤ ꯃꯉꯥꯜꯅ ꯀꯩꯕ ꯍꯣꯏ ꯑꯣꯏꯍꯟꯒꯦ ꯅꯕꯨꯡ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯀꯩꯕ ꯄꯨꯁꯄꯥ ꯅꯪꯒꯤ ꯅꯦꯠ ꯑꯣꯏꯔꯝꯅꯤ ꯅꯦꯠꯇꯣ ꯍꯥꯏ ꯑꯍꯥ ꯄꯨꯁꯄꯥꯒꯤ ꯅꯠꯇꯦ ꯈꯨꯃꯟ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯂꯩꯔꯒ ꯂꯩꯔꯤꯕ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯃꯉꯥꯜ ꯍꯥꯏ ꯉꯁꯤꯇꯪ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯉꯁꯤꯇꯪ ꯂꯥꯛꯄꯁꯤꯒꯅꯦ ꯄꯨꯔꯥ ꯅꯦꯠꯁꯤꯅ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯣ ꯑꯩꯗꯤ ꯈꯪꯗꯦ ꯊꯋꯥꯏꯒ ꯅꯨꯡꯉꯥꯏꯇꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯀꯩꯕ ꯅꯦꯠꯇꯣ ꯃꯀꯣꯛ ꯉꯥꯎꯔꯤꯔꯣ ꯐꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯏ ꯁꯥꯄꯝꯅ ꯑꯗꯨꯅꯤꯅꯦ ꯑꯃꯨꯛꯃꯨꯛ ꯄꯨꯁꯄꯥꯒꯤ ꯇꯧꯔꯤꯅꯦ ꯅꯦꯠꯇꯣ ꯌꯥꯗꯦ ꯍꯥꯏꯕꯅꯦ ꯏꯟꯗ꯭ꯔꯥꯅꯤ ꯁꯤꯡꯅ ꯍꯥꯏꯅꯨ ꯍꯦꯜꯂꯣ ꯍꯜꯂꯣ ꯍꯦꯜꯂꯣ ꯑꯗꯩꯗꯤ ꯏꯟꯗ꯭ꯔꯥꯅꯤ ꯀꯩꯕ ꯁꯨꯁꯤꯂꯥꯅ ꯀꯩꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯕꯅꯣ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯄꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯉꯁꯤꯁꯦ ꯁꯣꯔꯠꯀꯥꯠ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯑꯗꯩ ꯀꯁꯥꯔꯕꯤꯅꯤ ꯑꯗꯣ ꯏꯆꯦ ꯑꯩ ꯀꯩꯕ ꯍꯨꯏꯔꯦꯝ ꯂꯩꯀꯥꯏꯒꯤꯅꯤ ꯃꯥꯁꯃꯔꯥ ꯄꯨꯈ꯭ꯔꯤ ꯑꯆꯧ ꯃꯄꯥꯟꯒꯤ ꯑꯣꯀꯦ ꯑꯣꯀꯦ ꯈꯪꯉꯦ ꯑꯩꯁꯦ ꯃꯥꯁꯃꯔꯥ ꯌꯥꯝ ꯂꯥꯛꯑꯝꯃꯦꯕ ꯃꯥꯗꯤ ꯃꯥꯁꯃꯔꯥꯗ ꯌꯥꯝ ꯂꯥꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯁꯥꯒꯩ ꯌꯥꯝ ꯍꯨꯌꯥꯝ ꯁꯥꯒꯩꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒꯤꯅ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯀ꯭ꯂꯣꯖ ꯑꯣꯏ ꯑꯩꯗꯤ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯊꯥꯏꯅ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯑꯩꯁꯦ ꯃꯥꯁꯃꯔꯥꯗ ꯍꯟꯗꯛꯅꯦ ꯍꯦꯔꯣ ꯀꯨꯝꯃꯝꯃꯦ ꯍꯟꯗꯛ ꯑꯩꯈꯣꯏ ꯁꯥꯒꯩ ꯆꯥꯛ ꯆꯥꯅꯕꯗꯣ ꯃꯥꯁꯃꯔꯥꯗ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯃꯥꯏꯅ ꯂꯥꯛꯀꯦ ꯇꯧꯔꯝꯃꯤꯅꯦꯕ ꯑꯗꯣ ꯃꯥꯁꯃꯔꯥꯗ ꯇꯧꯗ꯭ꯔꯦ ꯍꯣꯖꯥꯏꯗ ꯑꯣꯏꯅ ꯇꯧꯈ꯭ꯔꯦꯕꯀꯣ ꯍꯟꯗꯛꯀꯤ ꯁꯥꯒꯩ ꯆꯥꯛ ꯆꯥꯅꯕꯗꯣ ꯅꯦꯛꯁ ꯏꯌꯔꯗꯤ ꯁꯣꯏꯗꯅ ꯃꯥꯁꯃꯔꯥꯗ ꯇꯧꯔꯕꯁꯨ ꯌꯥꯏ ꯃꯥꯁꯃꯔꯥꯗ ꯇꯧ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯕꯤꯅꯤꯗꯤ ꯂꯩꯁꯥꯕꯤꯅꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯕ ꯈꯨꯃꯟ ꯀꯩꯕ ꯄꯨꯜꯂꯨꯗ꯭ꯔꯒ ꯈꯨꯃꯟ ꯄꯨꯜꯂꯨꯗ꯭ꯔꯒ ꯄꯨꯟꯖꯕꯁꯤꯒ ꯀꯥꯔꯟ ꯏꯇꯥ ꯍꯦꯛ ꯇꯥꯔꯗꯅ ꯅꯦꯠꯁꯦ ꯑꯗꯨ ꯀꯨꯏꯅ ꯍꯣꯏꯕ ꯀꯨꯏꯅ ꯄꯨꯜꯂꯨꯗ꯭ꯔꯒ ꯑꯗꯨꯅꯤ ꯅꯣꯡꯐꯥꯗꯣꯛ ꯄꯨꯜꯂꯛꯄꯁꯦ ꯑꯃꯨꯛ ꯐꯔꯛ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅꯦꯕ ꯑꯗꯩꯗꯤ ꯕꯤꯅꯤꯁꯦ ꯑꯍꯥꯟꯕꯗ ꯍꯣꯂꯤ ꯇꯩꯕ ꯌꯥꯗꯕꯩ ꯋꯥꯅꯤ ꯌꯥꯏ ꯑꯗꯒꯤ ꯃꯉꯥꯜꯅ ꯃꯆꯜ ꯅꯕꯨꯡ ꯇꯨꯝꯃꯒꯦ ꯅꯕꯨꯡꯒꯤ ꯈꯨꯇꯨꯝ ꯈꯪꯉꯤꯅ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯃꯉꯥꯜ ꯅꯣꯏ ꯄꯨꯁꯄꯥꯅ ꯈꯤꯇꯪꯗꯤ ꯐꯔꯦ ꯍꯥꯏ ꯈꯤꯇꯪ ꯐꯔꯕ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯒꯤꯗꯤ ꯕꯦꯛꯁꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯒꯤ ꯃꯉꯥꯜꯅ ꯏꯆꯦ ꯕ꯭ꯔꯗꯔ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯉꯥꯜ ꯕꯤꯅꯤꯅꯒꯕ ꯕꯤꯅꯤꯅ ꯍꯣꯏ ꯏꯆꯦ ꯑꯗꯨꯒ ꯐꯪꯅꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯌꯨꯝ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏ ꯄꯥꯟꯈꯤꯔꯣꯏ ꯑꯣꯀꯦ ꯑꯣꯀꯦ ꯕꯤꯅꯤ ꯐꯪꯅꯁꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯈꯪꯉꯤꯗ ꯃꯉꯥꯜ ꯏꯁꯇꯦꯇꯁꯇ ꯇꯨꯝ ꯇꯨꯝꯃꯒ ꯑꯁꯦꯡꯕꯅ ꯅꯪ ꯊꯣꯛꯄ ꯑꯃ ꯂꯩꯕꯗꯣ ꯂꯩꯗꯣꯏꯕꯗꯣ ꯂꯩꯗꯣꯏꯗꯣ ꯑꯩ ꯁꯥꯄꯝꯅ ꯀꯩꯕ ꯕꯤꯅꯤ ꯌꯨꯝ ꯄꯥꯟꯈꯤꯅꯨꯀꯣ ꯍꯣꯂꯤ ꯇꯩꯕ ꯂꯥꯛꯇꯣꯏꯅꯦ ꯃꯁꯦꯅꯕ ꯍꯟꯖꯟꯅ ꯋꯥꯅ ꯇꯟꯕ꯭ꯔꯥ ꯈꯪꯗꯦ ꯈꯨꯃꯟ ꯅꯪꯁꯤꯅꯕ ꯈꯨꯃꯟꯅ ꯈꯪꯕꯁꯤꯅ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯌꯥꯏ ꯃꯥ ꯁꯨꯝ ꯂꯩꯔꯕꯅꯤ ꯃꯆꯟꯅ ꯀꯩꯕ ꯅꯆꯅ ꯍꯥꯏ ꯍꯥꯏꯁꯦ ꯍꯦꯜꯂꯣ ꯍꯥꯏ ꯃꯆꯟ ꯍꯦꯜꯂꯣ ꯃꯉꯥꯜꯅ ꯍꯥꯏ ꯂꯦꯗ ꯀꯁꯥꯔꯕꯤꯅꯤꯅ ꯑꯗꯣ ꯏꯆꯦ ꯏꯕꯥꯏꯗꯤ ꯀꯥꯏꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯁꯨꯅꯥꯏꯒꯤꯅꯤ ꯕꯤꯅꯤ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯦ ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯣ ꯇꯥꯔꯕ ꯁꯨꯅꯥꯏ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯤꯀꯣ ꯑꯗꯩ ꯆꯥꯄꯝꯅ ꯀꯩꯕ ꯄꯨꯁꯄꯥꯒ ꯅꯣꯛꯊꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯁꯨ ꯍꯤꯒꯠꯈ꯭ꯔꯦ ꯑꯗꯨꯅꯦꯕ ꯃꯥ ꯈꯨꯃꯟꯁꯤꯅꯅꯦ ꯁꯨꯝ ꯍꯟꯖꯤꯟ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯣꯂꯤꯗ ꯑꯕꯤ ꯇꯩꯕ ꯂꯥꯛꯀꯦ ꯍꯥꯏꯁꯦ ꯀꯩꯅꯣꯁꯤꯗ ꯕꯤꯅꯤꯁꯤꯗ ꯍꯥꯏꯔꯤꯁꯦ ꯍꯧꯔꯛꯄꯗꯒꯤꯩ ꯍꯥꯏꯔꯛꯏꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯔꯦꯕ ꯂꯥꯏ ꯂꯣꯏꯕ ꯃꯥ ꯕꯤꯅꯤꯁꯤꯒ ꯑꯕꯤ ꯇꯩꯕ ꯄꯨꯁꯄꯥ ꯆꯠꯇꯣꯔꯦ ꯆꯥꯛꯇꯣ ꯄꯨꯟꯅ ꯊꯣꯡꯕ꯭ꯔꯣ ꯍꯥꯏꯔ ꯑꯗꯒꯤꯗꯤ ꯔꯨꯛꯁꯅꯥ ꯕꯦꯒꯝ ꯁꯤꯜꯆꯔ ꯃꯅꯤꯁ ꯁꯨꯅꯥꯏꯗꯒꯤꯅꯦ ꯑꯗꯩꯗꯤ ꯄꯨꯁꯄꯥꯅ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯋꯥꯔꯤ ꯐꯗꯣꯏꯖꯥꯠꯂꯥ ꯁꯥꯟꯅꯕꯅ ꯐꯗꯣꯏꯖꯥꯠꯂ ꯃꯉꯥꯜꯅ ꯃꯆꯜ ꯂꯥꯏꯚ ꯂꯣꯏꯔꯒ ꯄꯨꯁꯄꯥ ꯀ꯭ꯋꯥꯗꯣ ꯄꯠꯂꯒ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦꯀꯣ ꯐꯖꯅ ꯅꯨꯡꯉꯥꯏ ꯇꯨꯝꯃꯨꯀꯣ ꯉꯁꯤ ꯅꯪ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨ ꯉꯁꯤ ꯃꯪ ꯅꯨꯡꯉꯥꯏꯕ ꯑꯣꯏꯌꯨ ꯍꯥꯏ ꯀꯆꯔꯕꯤꯅ ꯅꯦꯕꯤꯅꯤꯅ ꯁꯤꯔꯦꯗ ꯁꯤꯔꯦꯗ ꯏꯕꯥꯏ ꯏꯕꯥꯏ ꯍꯥꯏ ꯕꯤꯀ꯭ꯔꯝꯅ ꯀꯩ ꯍꯥꯏꯕ
karamba sunai hai mare ko Karam Sunai. karamba Sunai Sanam sunai ni lei bro khang di nei di Sunai ma kitani leise. karamba sunai Dei duga Thobi Sanane yan kaiba tadre mang nungaiba nateda mangal aina haibado kauni hek soibada yengo sapamna puspa live taunaba hotnabada chak puk thalak pro puspana khuman chak chababu puk na ba chadradi kaino thanba chadradi kaino aduneba mana ne khangbra khuman jina ne puspa ta su hangiba thoibi da su hangiba lain nang na ba lak pra chang na bu thalak pra lain nang na ba lak pra chang na bu thalak pra sida ni ma ma se hangise ma thala maroi ma thala maroi ma thalak tra ba khang di ba ꯑꯗꯨꯒꯤꯅꯦꯕ ꯑꯗꯩ ꯈꯨꯃꯟꯅ ꯄꯨꯁꯄꯥꯏ ꯅꯣꯛꯊꯈ꯭ꯔꯦ ꯃꯉꯥꯜꯅꯒ ꯍꯣꯏ ꯀꯥꯎꯔꯣꯏꯕ ꯃꯆꯜ ꯆꯠꯂꯦꯀꯣ ꯑꯗꯩ ꯃꯆꯟ ꯂꯥꯏꯁ꯭ꯔꯝꯅ ꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯆꯟ ngasi macal keno chaine porotha ina chare ngasi ꯑꯗꯩ nang di ꯈꯨꯃꯟꯅ chara bo macal ꯈꯨꯃꯟꯅ ꯀꯩꯕ kainang sarake ꯑꯅꯗꯤ ꯅꯃꯤꯡ ꯄꯟ ꯑꯃꯗꯤ ꯃꯃꯤꯡ ꯄꯟꯈꯔꯣꯏꯀꯣ palaroi ko pankharoi ko kan ꯄꯟꯈꯔꯣꯏ ꯋꯥꯁꯛ ꯆꯦꯠꯄ ꯈꯨꯃꯟꯅꯤ nungsiba huni adra kuman nungsiba ꯑꯗꯩꯗꯤ ꯃꯤꯊꯨꯟꯅ ꯀꯩ huni ꯍꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯔꯝ ꯇꯧꯔꯤꯒꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯤꯊꯨꯟ ꯑꯗꯨꯒ ꯑꯩꯗꯤ ꯁꯥꯄꯝꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯑꯦꯟ ꯏꯕꯥꯏ ꯆꯥꯛ ꯄꯨꯛ thalakpro ꯊꯜꯂꯛꯄ꯭ꯔꯣ thalakte ibungo akhoi di lb ꯑꯩꯈꯣꯏꯗꯤꯅꯦ ꯉꯁꯤꯅꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯄꯨꯛ ꯊꯟꯕ ꯈꯪꯉꯛꯇꯔꯦ ꯏꯕꯨꯡꯉꯣ dagidi ꯃꯆꯜꯅ ꯀꯩꯕ ꯁꯤꯔꯦ chare ꯆꯥꯔꯦ ꯏꯔꯣꯟꯕ chaye ꯆꯥꯏꯌꯦ as ꯑꯣꯀꯦ iron ba hawbani ko macal hujikse ꯄꯨꯁꯄꯥꯅ ꯀꯩꯕ ꯈꯨꯃꯟꯅ ꯄꯪꯀꯧꯗ ꯀꯧꯏ ꯋꯥꯔꯦ ꯈꯨꯝꯕꯗ ꯑꯩ khuman je ngawar ba kainom tawrene ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯑꯩꯅ ꯍꯦꯛ ꯁꯛꯍꯟꯕ ꯏꯁꯩꯗꯣ ꯁꯛꯄꯤꯑꯣ kaino duro kaino gi sei ro kaiba ꯏꯪꯒꯣꯟ ꯀꯌꯥ si kaino duro ꯏꯄꯥ imagi ꯀꯌꯥ su ima duro khori ta pham duro te bisna ꯄꯨꯁꯄꯥ ꯈꯨꯝꯕꯤꯔꯧꯀꯣ ꯀꯩꯅꯣ ꯄꯨꯁꯄꯥ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯄꯠꯊꯔꯒ ꯊꯥꯔꯛꯑꯒꯦ ꯈꯔ ꯄꯦꯀꯦꯠꯇꯣ ꯄꯤꯛꯅꯕ khori ta pham sei ka ma sa ko do ꯈꯣꯏꯔꯤ ꯇꯥꯐꯝ ꯑꯦꯂꯤꯅꯥ ꯄꯥꯎꯃꯩꯅ ꯀꯩꯕ ꯆꯦꯒꯤ ꯄ꯭ꯔꯦꯡꯇꯣ ꯑꯩꯗꯤ ꯅꯣꯛꯄꯗ ꯄꯨꯛꯂꯤ ꯂꯣꯏꯅ ꯅꯥꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯌꯦꯡ ꯂꯩꯔꯦ ꯑꯩꯗꯤ ꯊꯦꯡꯀ꯭ꯌꯨ ꯑꯦꯂꯤꯅꯥ ꯑꯩꯗꯤ ꯅꯆꯦ ꯊꯥꯡꯒꯠꯂꯨꯕꯗꯒꯤ ꯈ꯭ꯋꯥꯡꯁꯦ ꯄꯩꯔꯒ ꯂꯩꯔꯦꯕꯀꯣ ꯗꯩꯊꯣꯕꯤ ꯆꯅꯥꯅ ꯍꯣꯏ ꯁꯥꯄꯝꯅ ꯌꯥꯔꯦ ꯁꯛꯄꯤꯔꯛꯀꯅꯨꯀꯣ ꯃꯤꯁꯇꯔ ꯑꯉꯧꯇꯣꯟꯅ ꯍꯥꯏ hello ꯃꯆꯟꯅ ꯆꯦꯒꯤ ꯅꯨꯄꯥꯁꯦ ꯖꯣꯀꯔ ꯌꯥꯝ ꯇꯧꯋꯦ joker ni joker ꯎꯝ joker ni ꯁꯥꯄꯝ joker ꯈꯨꯃꯟꯅ sumra ꯄꯨꯁꯄꯥ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤꯅ ꯀ꯭ꯋꯥ ꯆꯥꯅꯨꯀꯣ ꯄꯨꯁꯄꯥ ꯅꯪ ꯀ꯭ꯋꯥ ꯌꯥꯝ ꯆꯥꯗꯅꯨ ꯈꯨꯃꯟꯒꯤ ꯌꯥ ꯇꯥꯖꯅꯤ ꯕꯤꯀ꯭ꯔꯝ ꯁꯤꯜꯆꯔ ꯁꯣꯅꯥꯏꯅꯦ ꯍꯣꯏ ꯍꯣꯏ ꯁꯤꯜꯆꯔ ꯁꯣꯅꯥꯏꯗꯩꯅꯦ ꯗꯩꯗꯤ ꯑꯦꯂꯤꯅꯥꯅ ꯀꯩꯕ ꯊꯥꯡꯒꯠꯄ ꯇꯥꯏꯃꯤꯡꯗꯨꯗꯅꯦ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯣꯛꯏꯁꯦ aduga khwang khoi dai khwang je kuk lawgreba khangbra ꯁꯄꯝ ꯈꯨꯃꯟ ꯏꯕꯥꯏ ꯍꯥꯏꯌꯦ ꯄꯨꯁꯄꯥꯅ ꯆꯥꯗꯣꯔꯤ ꯑꯩꯗꯤ ꯏꯇꯩꯒ ꯏꯆꯦꯒꯅ ꯄꯤꯖꯅꯤ pijani haye adune nagidi ꯑꯩꯁꯦꯕ ꯉꯁꯤꯗ ꯀꯧꯇꯥ ꯊꯤꯕꯗ puspana kaiba ꯐꯨꯜꯇꯣꯔ ꯂꯣꯏ ꯊꯥꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ chadori aidi si haigare ko ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩ ꯂꯩꯁꯥꯕꯤ inamase haiba ꯏꯅꯝꯃꯁꯦ ꯂꯩꯁꯥꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯏꯅꯝꯃꯁꯦ ꯗꯥꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯃꯥꯜꯂꯦ machanupi male ꯃꯆꯥꯅꯨꯄꯤ ꯍꯥꯏꯔ machanupi haira machanupi haira to bisina sira machanupi haira gara machanupi ꯏꯅꯝꯃꯁꯦ ꯗꯥꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯍꯥꯏꯅꯤꯍꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯊꯣꯏꯕꯤꯆꯅꯥ ꯂꯣꯏꯔꯦ ꯁꯥꯐꯝꯅ ꯀꯩꯕ kumana ꯆꯥꯅꯨ ꯀ꯭ꯋꯥ ꯌꯥꯝꯅ ꯆꯥꯔꯗꯤ ꯂꯨꯍꯣꯡꯕ ꯐꯪꯖꯔꯣꯏ ꯚꯥꯏ ꯑꯗꯩꯗꯤ ꯊꯣꯏꯕꯤꯆꯅꯥꯅ ꯃꯆꯥ ꯑꯦꯂꯤꯅꯥ ꯄꯥꯎꯃꯩꯅ macha mal haiba ise
nang nang ꯁꯤꯔꯦꯗ ꯇꯦꯛꯄ ꯂꯥꯏꯔꯤ ꯑꯩꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯦ ꯍꯥꯏꯕꯅꯦ ꯍꯥꯏꯗꯣꯏꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯑꯗꯨꯒ ꯍꯥꯏꯕꯅꯦꯕ ꯅꯪ ꯇꯦꯛꯄ ꯂꯥꯏꯗꯤ ꯑꯩ ꯌꯥꯗ꯭ꯔꯦ ꯀꯥꯏ ꯇꯧꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯦ ꯑꯁꯦꯡꯕꯩꯅꯦꯕ ꯑꯗꯨꯒꯤ ꯉꯥꯏꯍꯥꯛꯇꯪꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯈꯤꯕ ꯐꯤꯂꯤꯡꯗꯣ ꯌꯥꯝ ꯈꯣꯏꯗꯧ ꯂꯪꯈꯠꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯟꯅ ꯄ꯭ꯔꯦꯡꯅꯦꯅ ꯈꯜꯂꯨꯔꯒ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯃꯥꯅ ꯄ꯭ꯔꯦꯡꯅ ꯍꯥꯏꯗꯣꯛꯄ ꯂꯣꯏꯔꯒ ꯑꯩꯁꯦ ꯈꯣꯏꯗꯧ ꯁꯧꯒꯠꯂꯛꯑꯦꯕꯀꯣ ꯀꯩꯅꯣ ꯉꯁꯤ ꯃꯥꯗꯤ ꯌꯦꯡꯉꯣ ꯀꯩꯁꯨ ꯇꯧꯗꯕꯗ ꯑꯦꯛꯇꯤꯡꯅꯤꯅ ꯀꯩꯝ ꯇꯧꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯌꯦꯡꯉꯣ ꯈ꯭ꯋꯥꯡꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕꯁꯨ ꯋꯥꯔꯦ ꯑꯗꯩꯗꯤ ꯐꯝꯕ ꯆꯠꯄ ꯈꯣꯠꯄ ꯃꯔꯨ ꯑꯣꯏꯅ ꯆꯠꯄꯗ ꯑꯩ ꯈ꯭ꯋꯥꯡꯁꯦ ꯄꯨꯔꯥ ꯇꯤꯡꯊꯣꯛꯑ ꯆꯠꯄ ꯉꯝꯗ꯭ꯔꯦꯕ ꯑꯩ ꯇꯧꯔꯤꯁꯦ ꯐꯝꯕꯗꯤ ꯉꯝꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯆꯠꯄꯗ ꯀꯣꯜꯂꯒ ꯆꯠꯂꯦꯕ ꯍꯧꯖꯤꯛ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯀ꯭ꯋꯥ ꯆꯥꯅꯨꯀꯣ ꯑꯦꯂꯤꯅꯥꯅ ꯅꯣꯛꯊꯈ꯭ꯔꯦ ꯊꯣꯏꯕꯤ ꯆꯅꯥꯅ ꯑꯩꯈꯣꯏꯗꯤ ꯏꯅꯝꯃ ꯍꯥꯏꯐꯦꯠ ꯊꯥꯒꯠꯂꯒ ꯀꯩꯅꯣ ꯀꯩꯅꯣꯁꯦ ꯏꯋꯥꯎ ꯋꯥꯎꯔꯛꯏꯁꯤꯕꯨ ꯗꯥꯕꯨꯡ ꯈꯔ ꯂꯪꯊꯕꯅꯦ ꯁꯥꯎ ꯌꯥꯗꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯅꯝꯃꯗꯤ ꯂꯪꯊꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯃꯆꯟꯅꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯃꯔꯛ ꯃꯔꯛꯇ ꯋꯠꯆꯜ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯍꯥꯄꯛꯀꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯀꯣꯃꯦꯗꯤ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯈꯔ ꯀꯣꯃꯦꯗꯤ ꯈꯔ ꯇꯧꯒꯟꯕꯅꯤꯅꯅꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯀꯣꯃꯦꯗꯤꯒꯤ ꯚꯤꯗꯤꯑꯣꯅ ꯑꯗꯨꯝ ꯑꯌꯥꯝꯕ ꯑꯣꯏꯕꯅꯤ ꯃꯨꯛꯕꯥꯡꯒꯨꯝꯕ ꯁꯥꯄꯝꯅ ꯑꯗꯨꯃꯥꯏꯅꯀꯣ ꯀꯩꯕ ꯀꯄꯜꯁꯤꯗꯕꯨ ꯃꯆꯥ ꯃꯥꯜꯂꯤꯀ ꯍꯥꯏꯅ ꯃꯁꯛꯁꯤꯒ ꯍꯥꯏ ꯑꯗꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯩꯁꯨ ꯊꯣꯏꯕꯤ ꯀꯥꯏꯗꯦꯗ ꯆꯥꯅꯅ ꯅꯊꯧ ꯅꯠꯇꯦ ꯀꯩꯁꯨ ꯋꯥꯏ ꯐꯥꯒꯤ ꯇꯧꯅꯩꯅꯦ ꯈꯨꯃꯟ ꯑꯗꯩꯗꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯀ꯭ꯋꯥꯜꯄ꯭ꯋꯥꯅ ꯀꯩꯕ ꯍꯥꯏ ꯏꯚꯤꯅꯤꯡ ꯇꯥꯃꯣ ꯏꯇꯩꯃ ꯏꯕꯦꯝꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏ ꯈꯨꯜꯄꯨꯋꯥ ꯀꯃꯥꯏꯅ ꯆꯠꯂꯣ ꯇꯧꯔꯤꯒꯦ ꯅꯪ ꯑꯥꯗ ꯏꯅꯝꯃ ꯂꯪꯊꯕ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯑꯗꯨꯅꯦ ꯑꯦꯂꯤꯅꯥꯅ ꯀꯩꯕ ꯅꯣꯏ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡ ꯂꯩ ꯑꯗꯨꯒ ꯂꯥꯁꯇ ꯀꯩꯕ ꯂꯥꯁꯇ ꯍꯥꯏ ꯇꯧꯔꯛꯑꯣ ꯇꯧꯔꯒꯣ ꯍꯥꯏꯔꯒ ꯀꯔꯤ ꯍꯥꯏꯒ ꯂꯥꯏꯔꯤ ꯍꯥꯏꯕ ꯑꯗꯨꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯗꯥꯗꯣ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯈ꯭ꯔꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒꯤ ꯃꯥ ꯑꯩꯅ ꯍꯥꯏ ꯇꯧꯔꯣ ꯑꯝꯇ ꯌꯥꯈꯤꯗ꯭ꯔꯦꯕꯀꯣ ꯅꯍꯥꯟꯒꯤ ꯄ꯭ꯔꯦꯡꯛꯇꯨꯗ ꯍꯥꯏꯗꯤ ꯑꯩꯅ ꯊꯥꯡꯒꯠꯂꯛꯄꯗꯨꯒ ꯅꯠꯇꯦꯕ ꯊꯥꯡꯒꯠꯂꯒ ꯀꯩꯅꯣꯗ ꯊꯝꯕꯗꯣ ꯃꯥꯒꯤ ꯐꯛꯇ ꯊꯝꯕꯗꯣ ꯑꯗꯨꯒꯅꯦꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯈꯨꯜꯄꯨꯋꯥꯅ ꯀꯩꯅꯣ ꯑꯩ ꯇꯧꯔꯤꯁꯦ ꯃꯁꯥ ꯉꯝꯗꯦ ꯄ꯭ꯔꯦ ꯐꯣꯔ ꯃꯥꯏ ꯕꯤꯛ ꯕ꯭ꯔꯗꯔ ꯍꯥꯏ ꯑꯣꯀꯦ ꯈꯨꯜꯄꯨꯋꯥ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯏꯅꯝꯃ ꯊꯥꯒꯠꯄꯩ ꯏꯁꯩ ꯁꯛꯑꯣ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯅꯇꯝꯄꯥꯛꯇꯗꯣ ꯑꯣꯀꯦ ꯑꯣꯀꯦ ꯁꯛꯄꯝꯅ ꯁꯛꯂꯒꯦ ꯁꯛꯂꯒꯦ ꯏꯆꯦ ꯑꯅꯨꯁꯦ ꯐꯖꯩ ꯆꯦ ꯑꯅꯨ ꯊꯥꯒꯠꯂꯒ ꯏꯕꯥꯏꯗꯤ ꯊꯥꯒꯠꯄꯤꯗꯕ ꯅꯪ ꯁꯛ ꯃꯁꯤ ꯌꯦꯡꯒꯦ ꯁꯛꯄꯤꯔꯒꯦ ꯑꯗꯩꯗꯤ ꯄꯨꯊꯣꯏꯕꯤꯁꯤꯅ ꯄꯨꯁꯄꯥꯅ ꯀꯩꯕ ꯑꯩ ꯈꯠꯅꯕ ꯏꯇꯩ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨ ꯋꯥꯆꯞꯇ ꯑꯦꯗ꯭ꯔꯦꯁ ꯊꯥꯅꯔꯁꯦ ꯀꯥꯟꯗꯦ ꯈꯨꯃꯟꯒꯤ ꯃꯃꯥꯡꯗ ꯆꯞ ꯁꯥꯏꯒꯦ ꯑꯗꯨꯅꯦ ꯁꯣꯏꯗꯅ ꯑꯗꯨꯅꯦ ꯍꯌꯦꯡ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯑꯒꯦ ꯑꯗ ꯅꯪꯁꯨ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯩ ꯑꯦꯗ꯭ꯔꯦꯁ ꯄꯤꯗꯣꯏꯕ ꯑꯗꯨꯅꯦ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯣ ꯄꯨꯁꯄꯥ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯑꯣ ꯄꯨꯁꯄꯥ ꯊꯥꯔꯛꯑꯅꯤ ꯄꯨꯟꯅ ꯅꯪꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯑꯣꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯑꯒꯦ ꯀꯥꯏ ꯆꯠꯂꯦ ꯑꯩꯈꯣꯏ ꯗꯥꯅ ꯀꯥꯎꯟꯇꯔ ꯀꯔꯟꯁꯦ ꯊꯤꯔꯨꯅꯤ ꯍꯥꯏ ꯀꯥꯎꯟꯇꯔꯗ ꯂꯩꯌꯦ ꯐꯨꯜꯗꯣꯔꯗ ꯆꯠꯂꯒ ꯇꯧꯔꯛꯑꯒꯦ ꯌꯥꯝ ꯀ꯭ꯋꯥꯁꯦ ꯄꯠꯇ꯭ꯔꯤꯉꯩ ꯑꯩ ꯄꯤꯔꯛꯑꯅꯤꯀꯣ ꯅꯪ ꯑꯗꯩꯗꯤ ꯀꯩꯅꯣꯒꯤ ꯏꯁꯩ ꯁꯛꯑꯒꯦ ꯄꯨꯁꯄꯥ ꯀꯩꯅꯣꯒꯤ ꯄꯣꯠꯁꯝꯕꯝꯒꯤꯗ ꯄꯥꯕꯤꯔꯝꯒꯦ ꯄꯥꯔꯝꯃꯣ ꯃꯌꯥꯝ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯒꯦ ꯑꯩ ꯐꯣꯟ ꯂꯥꯛꯅ ꯉꯥꯏꯔ ꯊꯣꯛꯎꯨꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯈꯨꯜꯄ꯭ꯋꯥꯅ ꯑꯩꯒꯤ ꯑꯗꯨꯝ ꯀꯩꯅꯣꯅꯤ ꯐꯦꯚꯔꯅꯦ ꯀꯣꯃꯦꯟꯁ ꯑꯣꯀꯦ ꯄꯥꯔꯤꯁꯤꯅꯤ ꯑꯣꯀꯦ ꯄꯣꯠꯁꯝꯕꯝ ꯑꯦꯂꯤꯅꯥꯅ ꯀꯩ ꯍꯥꯏꯕ ꯑꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯆꯦ ꯍꯥꯏ ꯑꯣꯀꯦ ꯇꯧꯔꯛꯀꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯍꯣ ꯑꯩ ꯅꯨꯄꯤ ꯅꯨꯄꯤ ꯃꯁꯦꯟ ꯑꯣꯏꯕꯩ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯃꯅ ꯍꯦꯜꯂꯦ ꯑꯃꯅ ꯋꯥꯠꯂꯤ ꯍꯥꯏꯕ ꯂꯩꯖꯗꯦꯀꯣ ꯑꯩ ꯑꯣꯀꯦ ꯄꯨꯁꯄꯥꯅ ꯑꯩ ꯃꯤ ꯃꯀꯣꯛ ꯍꯥꯡꯕ ꯍꯥꯡꯕ ꯌꯥꯎꯔꯅꯤ ꯉꯁꯤ ꯀꯅꯥ ꯃꯀꯣꯛꯅꯣ ꯍꯥꯡꯗꯣꯏꯁꯦ ꯀꯩꯅꯣꯒꯤ ꯊꯣꯏꯕꯤꯁꯅꯥꯒꯤ ꯏꯁꯩꯗ ꯁꯛꯑꯒꯦ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯅꯇꯝꯄꯥꯛꯇꯅꯤ ꯂꯦꯂꯦ ꯂꯦꯂꯦ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯅꯇꯝꯄꯥꯛꯇꯅꯤ ꯆꯤꯟꯗꯝꯕꯤꯈꯤ ꯃꯍꯩ ꯃꯔꯣꯡ ꯅꯪꯒꯤ ꯂꯧꯕꯨꯛꯇꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯅꯈꯤꯅ ꯁꯥꯟꯅꯈꯤ ꯅꯥꯁꯥꯏꯒꯣꯟꯗ ꯁꯥꯟꯅꯈꯤ ꯅꯥꯁꯥꯏꯒꯣꯟꯗ
ꯅꯨꯡꯁꯤꯕꯗ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇ꯭ꯔꯕ ꯏꯃꯥꯒꯤꯁꯨ ꯏꯃꯥ ꯆꯤꯡꯂꯣꯟ ꯀꯌꯥ ꯏꯄꯥ ꯀꯌꯥ ꯂꯥꯟꯗꯨꯅꯁꯨ ꯂꯨꯇꯣꯡꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯆꯦꯜꯂꯤ ꯏꯆꯦ ꯅꯪꯒꯤ ꯂꯩꯍꯥꯎꯗꯒꯤ ꯁꯦꯝꯈꯤꯕ ꯑꯉꯥꯡꯕ ꯏꯔꯤꯛꯁꯤꯡꯅ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯏꯊꯧꯗꯥꯡ ꯏꯀꯣꯛꯇ ꯍꯥꯞꯂꯤ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇ꯭ꯔꯕꯅ ꯒꯨꯟ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯂꯛꯇ ꯆꯥꯡꯗꯝꯅꯤꯉꯥꯏ ꯂꯩꯇ꯭ꯔꯕꯅ ꯒꯨꯟ ꯑꯃꯗꯤ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯂꯛꯇ 이마기수 이마는 이마니뿐 이마기수 이마는 이마니뿐 이마니뿐 옥시비 ꯍꯧꯖꯤꯛ 잘하다 ꯃꯊꯪꯁꯤꯗꯤ 되겠으나 ꯑꯃꯨꯛ ꯇꯧꯊꯖꯔꯛꯑꯒꯦ ꯀꯃꯦꯟ ꯀꯥꯏ ꯌꯧꯔꯒꯦꯅꯦ ꯀꯃꯦꯟꯁꯤꯕꯨ comments ꯂꯩꯔꯤ ꯁꯥꯄꯝꯅꯒ ꯄꯨꯁꯄꯥ ꯀ꯭ꯋꯥ ꯆꯥꯅꯨꯀꯣ ꯅꯨꯄꯥꯅ ꯊꯥꯗꯣꯛꯂꯝꯅꯤꯀꯣ ꯍꯥꯏ ꯊꯣꯏꯕꯤꯆꯅꯥꯅ ꯊꯦꯡꯀ꯭ꯌꯨ ꯏꯅꯝꯃ ꯗꯥꯕꯨꯡꯅ ꯁꯛꯄꯅ ꯐꯖꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯥꯏ ꯄꯣꯠꯁꯝꯕꯝꯅ ꯐꯖꯔꯦ ꯏꯕꯥꯏ ꯁꯥꯄꯝꯅꯒ ꯏꯕꯥꯏꯒꯤ ꯃꯈꯣꯜ ꯇꯥꯔꯗꯤ ꯌꯥꯔꯦꯀꯣ ꯑꯦꯂꯤꯅꯥꯅ ꯅꯣꯛꯊꯈ꯭ꯔꯦ ꯂꯥꯏꯁ꯭ꯔꯝ ꯑꯦꯕꯤꯁꯤꯅ ꯀꯩ ꯑꯦꯕꯤꯅ ꯀꯩꯕ ꯏꯅꯝꯃ ꯗꯗꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ thank you so much ꯑꯗꯩꯗꯤ ꯁꯥꯅ ꯀꯩꯕ ꯌꯥꯝꯅ ꯐꯖꯩꯌꯦ ꯆꯦ thank you ꯈꯨꯃꯟꯅ ꯀꯩꯕ ꯑꯃꯨꯛ ꯏꯕꯥꯏ ꯊꯥꯒꯠꯂꯤ ꯑꯃꯨꯛ ꯅꯨꯡꯃꯨꯛ ꯊꯥꯒꯠꯂꯤꯅꯦ ꯃꯁꯦ ꯊꯣꯏꯕꯤꯆꯅꯥꯅ ꯑꯩ ꯁꯤꯔꯦꯗ ꯏꯁꯩꯁꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯦ ꯇꯧꯕꯨ ꯍꯦꯛ ꯀꯥꯏꯍꯜꯂꯦ ꯗꯥꯕꯨꯡꯅ ꯁꯥꯕꯝ ꯀꯨꯝꯃꯟꯅ ꯄꯨꯁꯄꯥꯁꯦ ꯀꯃꯦꯟ ꯏꯕ ꯌꯥꯝꯅ ꯀꯩꯕ ꯇꯜꯂꯤꯔꯣ ꯍꯥꯏ ꯁꯥꯄꯝ ꯏꯕꯥꯏꯒꯤ ꯁꯨꯔꯅ ꯍꯦꯟꯅ ꯐꯖꯩꯌꯦ ꯑꯗꯩ ꯑꯞꯁꯥꯅꯥꯅꯒ ꯆꯦ ꯅꯨꯡꯁꯤꯕꯤ ꯌꯥꯏ ꯁꯥꯐꯝ hello ꯈꯨꯃꯟꯅ Sana ꯆꯦ ꯑꯅꯨꯗꯤ welcome ꯈꯣꯟꯖꯦꯜ ꯏꯕꯥꯏꯅ ꯍꯦꯟꯈ꯭ꯔꯦ ꯔꯁꯃꯤꯗꯥ ꯁꯤꯡꯍꯅ ꯂꯞꯀꯤ ꯏꯃꯣꯖꯤ ꯄꯤꯖ ꯊꯣꯏꯕꯤꯆꯅꯥꯅ ꯌꯥꯔꯦ ꯄꯦꯜꯂꯦ ꯏꯅꯝꯃ ꯃꯆꯜꯅ ꯌꯥꯝ ꯍꯩꯌꯦ ꯐꯖꯩꯌꯦ thank you ꯑꯗꯩ ꯈꯣꯏꯔꯨꯄꯥꯅ Machan ꯇꯥꯃꯣ ꯏꯅꯝꯃ ꯅꯅꯥꯎ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣ ꯁꯥꯡꯃꯟꯈ꯭ꯔꯦ ꯅꯪ ꯀꯩꯅꯣꯁꯦ ꯋꯥꯔꯦ ꯑꯗꯩ ꯄꯨꯁꯄꯥꯅ ꯀꯩꯕ ꯅꯣꯏꯒꯤꯁꯨ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯇꯕ ꯌꯥꯔꯣꯏ ꯆꯦꯒ ꯏꯇꯩꯒꯤ ꯑꯩꯅ ꯇꯧꯔꯛꯀꯗꯕ ꯌꯥꯝ ꯂꯩꯌꯦ ꯅꯆꯜ ꯑꯃ ꯂꯩꯁꯦ ꯀꯥꯎꯕ ꯌꯥꯔꯣꯏ ꯏꯇꯩꯒꯤꯗꯤ ꯁꯦꯀꯦꯟ ꯍꯦꯟꯗꯒꯤ ꯃꯣꯖꯥ ꯊꯥꯔꯛꯀꯦ ꯑꯗꯨꯁꯨ ꯅꯥꯝꯃ ꯈꯛꯇꯪ ꯄꯤꯔꯛꯎ ꯑꯅꯤ ꯄꯤꯔꯛꯄ ꯌꯥꯔꯣꯏ ꯃꯣꯖꯥꯗꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯠꯂꯒ ꯃꯊꯣꯟꯗ ꯁꯠꯂꯧ ꯅꯥꯟꯊꯕꯤ ꯂꯩꯕꯗꯣ एलास्टिक का याउदबदो रबर का याउदबा nakada magadu अखोगी चिंगल्लगा मथोंदा म फसला कुमधगिबदो मदो पिरो ना अहन मग पिराबा आई लौरोइदोइनिको nakada magadu अदुसु अनि पिराबा आई अमा लाख लंगिदिनि अमा खतने आई नोक्तुइसे अद मोजा बुरी पंबोम याउबदो नाकलम याउबो नाकलम कक्पम ग पिरो यारे ना पुष्पा आई या वायम ngangi अदुदि आई को हयें क्वासे हांदोगा मनोंगिदो लोथोगा मथक्किदो इन थारागे yarabra यारब्रा पुष्पा यानारसी अदुदि अखोई कइनोदा लुपा चामगी रेवेन्यू स्टाम्प दा सिग्नेचर ममम तौरगा यानाबा म पुरक्सै अदु यानाबा पुरकप मतंद को सीएम बिरेन सु जावनसि अदु नत्रदि यम फरक ताने ब कंगला ममांग दो वासै परिक चेला वासक नरगा आइसु क्वादो हांगदोगा मनोंगी लौथोगा मथक्की दोइना पिरागे नंगसु मोजा दो नाकलम पिरो यारे द न पुष्पा आई अदु याने हाइदे आई तौरागे अदुसु कंगला ममांग इना दोइने naga toyo konglada आई कंगला द ततोइने क्वा पिथोक पिसिन आई क्वा मकुपीने माना मोजा नाकलम पिरने ay mai sireda कमेंट का काय योग्रमो खंगे
Ni sapamna puspa kwa sabi posambamna aidi isaiga amata khajaro aina khanba isai amta phadi chenu se apsanana chiche gi video yengbaga awaba kokchari bani kol revenge yengbado nok sire thabisnana kaiba se posambam afaba khanbaini aina su afaba ina ma afaba khanbaini aina nangsu afaba ina mana yam toina sakpa khallo ai ravindrana ibai anok waizage ai anok kaiba anok male hai puspana khuman nang ngauba hauraba nang ngasi su guli charaktro ai sapamna puspa ai di kai pirakani hayo sapamna puspa guli chadri dunani posambamna thoibisna kai isai khansige sapam kumana puspa gi gift pibiro ko bonia male dabung thoibisna na se posambam mana yam toy sakpada khallo aduda saktradi sai soidre si ꯑꯩꯅ ꯐꯥꯕꯗ ꯍꯥꯏꯔꯣꯗ ꯏꯁꯜꯂꯛꯀꯦꯕ ꯐꯥꯗꯕꯗꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ ꯑꯩꯁꯨ Kangla Chief Minister Biren sapamna boni gi first copy ne hai aspana se Manipur da lakpiyo humble request hai ओके ओके अप्सना लाकनी ला लोइरा कादा लागे खली को tumdriye kaino puspa nang aina yana bas purak padai nang mangre kamai tawina पुष्पा ही गलंग नि हिगत बोलो puspa nang ai hai tabra पुष्पा नो nang hayeng lakpa matamda nangi mama baba su puraga lo ado yana bam puraga khogi kanagumba mana sakhi soi tawnadradi pharak tane ꯑꯩꯗꯤ ꯌꯥꯎꯔꯣꯏ ꯀꯣ ꯅꯣꯏꯒꯤ ꯌꯥꯅꯕꯗꯗꯤ ꯌꯥꯎꯖꯔꯣꯏ ꯀꯣ ꯅꯪꯒ ꯄꯨष्ꯄꯥꯒ ꯇꯧꯖꯧ aina haise ko aina haise nak thuklaw bam phawbra thuklaw ba phawbra nga पुष्पा लाक्रे थुलाव puspa mangre ma aina keno tobri ma thuklaw hore daidi sapamna ke ba puspa se kaumai thongmai ne lawmai thongmai ne haidoi ne maise amu machana kaka ke nyang chage priya kumar na noktha gre sapam kumar ne ibai sakhi pijage ko dei apsana na ibai ko chaklani hai khambatona tamu khwang na ba pharabo khakadi nuai re ko nahan wai de sanathoi na kaiba iyamba se ngasi hidak khara thaubra wa khuhai se puspana khumanna ai panbada warabani to bisana inama phi photo tharake amata khanbiyo ko ai kok ngaure ani ahum khalak tayaroi duga inamagi suwai kai haino phi khalawai ma photo tharake bazana Tibishna kari gi fino kwa chanu ko chiche wa khara lolo puspana che ibani pun bazida jilas ka ba miyam leiko sapam khuman aisu khalake leibiu ko पुष्पा कनो की खुमान के अंदर लगी रहुए मकान के अल्लाह कनो अल्लाहु अकबर है जनो जंग के yang nangro ra nang kari no khangde sanatoi na ke yamba ite magase imphal la o yam nungsi full support ne thank you so much sanatoi lan khaing tharaga la ke khali ni ko masi nupi se aigi khanbiu hairaga mana sauri se kai no khalake thubishna tharo ba khanbira ke bai khangbra khalo exam kuidre wish to biro o thank you okay apsana like na pau aduga study phadana tau ko thawai yaw dami ko adoga phadana result pro phaba result pro like cd
ꯍꯩꯇꯕ ꯌꯥꯗꯦꯀꯣ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯒꯗꯤ ꯁꯪꯁꯥꯔꯁꯦ ꯂꯣꯏꯅ ꯃꯝꯕꯒ ꯃꯥꯟꯅꯗꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯗꯥꯛꯇꯔ ꯇꯝꯒꯦ ꯈꯜꯂꯝꯕꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯉꯩꯗ ꯗꯥꯛꯇꯔ ꯇꯝꯍꯧꯗꯕꯅꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯉꯥꯎꯖꯩꯀꯣ ꯑꯩ ꯂꯥꯏꯔꯤꯛ ꯀꯥ ꯍꯦꯟꯅꯕꯨꯗꯤ ꯍꯦꯟꯅ ꯇꯝꯃꯛꯄꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯔꯗꯤ ꯌꯥꯝ ꯁꯥꯄꯝ ꯉꯥꯎꯕꯗꯣ ꯈꯨꯃꯟ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯩꯁꯦ ꯁꯥꯄꯝꯅ ꯀꯩ ꯍꯥꯏꯕ ꯄꯨꯁꯄꯥ ꯑꯩꯒꯤ ꯒꯤꯐ ꯄꯤꯔꯛꯇꯣꯏꯔꯣ ꯀꯩ ꯄꯤꯔꯛꯇꯣꯏꯔꯣ ꯑꯗꯩꯗꯤ ꯑꯗꯒꯤꯗꯤ ꯑꯁꯃꯔꯥ ꯍꯥꯏꯁꯦ ꯑꯩ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯑꯁꯃꯔꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯄꯨꯁꯄꯥꯅ ꯀꯩꯕ ꯀꯩ ꯏꯟꯖꯥꯡ ꯁꯦꯀꯦꯟ ꯆꯥꯔꯛꯀꯦ ꯍꯦꯟ ꯃꯣꯖꯥ ꯀꯅꯥ ꯀꯟꯅ ꯊꯤꯔꯤꯌꯦ ꯃꯤꯁꯣꯗꯒꯤ ꯃꯤꯁꯣꯗꯁꯨ ꯁꯦꯀꯦꯟ ꯍꯦꯟ ꯐꯪꯉꯕꯣ ꯑꯗꯨꯒꯤ ꯑꯦꯞꯇꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯀꯦꯔꯥ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯀꯩꯅꯣꯗꯣ ꯑꯞꯁꯅꯥꯅ ꯑꯣꯞꯁꯟꯗꯣ ꯍꯣꯏ ꯑꯩꯉꯣꯟꯗꯁꯨ ꯍꯣꯏ ꯆꯦꯆꯦ ꯑꯩ ꯃꯦꯗꯤꯀꯦꯜ ꯇꯝꯗꯣꯏꯅꯤ ꯍꯥꯏ ꯑꯣꯀꯦ ꯑꯞꯁꯅꯥ ꯑꯗꯨꯅꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯋꯣ ꯂꯥꯏꯔꯤꯛꯇꯀꯣ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯧ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯃꯇꯝ ꯊꯣꯏꯕꯤꯁꯅꯥꯅ ꯂꯩꯔꯤꯉꯩꯗꯅꯦ ꯀꯩꯕ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯍꯣꯠꯅꯍꯧꯗ꯭ꯔꯒꯗꯤꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯣꯠꯅꯒꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯏꯅꯝꯃꯒꯤ ꯑꯗꯨꯅꯤ ꯅꯠꯇꯦ ꯑꯍꯣꯡꯕꯅꯤ ꯀꯩꯕ ꯅꯠꯇꯦ ꯏꯅꯝꯃꯒꯤ ꯅꯠꯇꯦ ꯑꯍꯣꯡꯕꯅꯤ ꯑꯗꯨꯅ ꯄꯤꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯄꯤꯔꯣꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯀꯩꯕ ꯅꯪꯒꯤꯗ ꯊꯥꯔꯣꯏ ꯈꯟꯕꯤꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯇꯧꯕ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯟ ꯁꯛꯑꯣ ꯁꯛꯑꯣ ꯍꯥꯏ ꯁꯥꯄꯝ ꯈꯨꯃꯟꯅ ꯍꯧꯖꯤꯛ ꯁꯛꯂꯛꯀꯦ ꯁꯛꯂꯛꯀꯦ ꯃꯣꯏꯁꯦ ꯂꯥꯏꯐꯀꯤ ꯗꯣꯛꯇꯔ ꯑꯣꯏꯔꯤꯌꯦ ꯑꯗꯩꯗꯤ ꯑꯐ꯭ꯔꯤꯗꯤ ꯃꯦꯁꯦꯁ ꯀꯛꯈ꯭ꯔꯦ ꯁꯅꯥꯊꯣꯏꯅ ꯀꯩꯕ ꯏꯌꯥꯝꯕꯒ ꯏꯇꯩꯃꯒ ꯏꯝꯐꯥꯜꯗ ꯍꯦꯛ ꯂꯥꯛꯑꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒꯤ ꯐꯖꯕ ꯃꯐꯝ ꯃꯌꯥꯝ ꯄꯨꯒꯦ ꯎꯝ ꯂꯩꯕꯁꯨ ꯑꯩꯈꯣꯏꯗ ꯂꯩꯁꯤ ꯏꯌꯥꯝꯕ ꯏꯇꯩꯃ ꯄꯨꯟꯅ ꯑꯣꯀꯦ 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 ꯁꯅꯥꯊꯣꯏ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯗꯣꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯁꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯩꯗꯤ ꯈꯪꯗ꯭ꯔꯦ ꯁꯄꯝ ꯈꯨꯃꯟꯅ ꯎꯅꯁꯦ ꯂꯥꯛꯑꯗꯤ ꯎꯅꯁꯤꯀꯣ ꯄꯨꯁꯄꯥ ꯁꯣꯏꯗꯅ ꯎꯅꯁꯤ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯄꯤꯔꯛꯎꯀꯣ ꯈꯨꯃꯟ ꯅꯪ ꯍꯥꯏꯖꯔꯁꯅꯨ ꯃꯥ ꯐꯥꯒꯤ ꯅꯪ ꯇꯧꯖꯩꯅꯦ ꯑꯆꯣꯞꯄꯒꯤ ꯁꯒꯣꯜꯏꯗ ꯅꯥꯟꯊꯕ꯭ꯔꯥ ꯅꯪ ꯁꯤꯕ ꯇꯥꯔꯦꯅꯦ ꯆꯣꯞ ꯆꯣꯞ ꯂꯥꯎꯕ ꯁꯒꯣꯜꯏꯗ ꯅꯥꯟꯊꯕ꯭ꯔꯥ ꯗꯦꯔꯤꯅ ꯑꯩꯁꯨ ꯂꯥꯛꯑꯦ ꯑꯅꯨ ꯅꯦꯅꯦ ꯍꯥꯏꯀꯣ ꯋꯦꯜꯀꯝ ꯗꯦꯅꯤ ꯖꯦꯛꯁꯟꯅ ꯋꯦꯜꯀꯝ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯩ ꯆꯥꯔꯦ ꯁꯩꯍꯦꯂꯤꯅ ꯆꯥꯔꯦ ꯑꯩꯒꯤ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯁꯦꯗꯤ ꯃꯃꯥꯡꯗ ꯊꯥꯗꯣꯛꯑꯝꯃꯕꯣ ꯁꯤꯗꯤ ꯌꯥꯎꯗꯤꯌꯦ ꯄꯥꯔꯣ ꯀꯃꯦꯟꯁ ꯃꯌꯥꯝ ꯁꯤꯗꯤ ꯂꯩꯌꯦꯗ ꯀꯃꯦꯟ ꯄꯥꯔꯛꯇ꯭ꯔꯦꯗ ꯀꯃꯦꯟ ꯃꯌꯥꯝ ꯂꯩꯌꯦꯗ ꯑꯗꯩ ꯑꯁꯃꯔꯥꯅ ꯀꯩ ꯍꯥꯏꯕ ꯃꯌꯥꯝ ꯃꯌꯥꯟ ꯊꯣꯡꯉꯦ ꯆꯦ ꯑꯗꯣ ꯆꯦ ꯈꯣꯏꯗꯤ ꯀꯔꯤ ꯆꯥꯈꯤꯒꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤꯅꯦ ꯀꯩꯅꯣ ꯁꯥꯄꯝꯅ ꯆꯥꯔꯦ ꯆꯦꯅꯨ ꯃꯥꯒꯤꯁꯦ ꯄꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦ ꯃꯉꯣꯟꯗ ꯉꯁꯤ ꯄꯤꯅꯤꯡꯗꯕꯅꯤ ꯃꯥꯒꯤꯁꯦ ꯅꯪꯉꯣꯟꯗ ꯄꯤꯅꯤꯡꯗꯕꯅꯦ ꯑꯗꯩ ꯏꯁꯇꯥꯞ ꯏꯇꯩꯃꯁꯤ ꯑꯉꯥꯡ ꯃꯥꯜꯂꯦ ꯗꯗꯥꯅ ꯑꯍꯜ ꯑꯣꯏꯔꯦ ꯄꯨꯁꯄꯥꯅ ꯀꯩꯕ ꯈꯨꯃꯟ ꯅꯪꯒꯤ ꯊꯣꯏꯕꯤ ꯁꯅꯥꯗ ꯍꯥꯏꯌꯣ ꯑꯩ ꯅꯨꯄꯥꯅ ꯁꯥꯎꯅꯤ ꯅꯪꯒꯤ ꯂꯩꯕꯤꯕ ꯌꯥꯗꯦꯀꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯩ ꯀꯣꯛ ꯉꯥꯎꯏ ꯅꯪ ꯉꯥꯡꯅꯕꯗ ꯁꯥꯄꯝ ꯈꯨꯃꯟ ꯏꯕꯥꯏ ꯏꯀꯥꯏꯔꯦ ꯑꯗꯩꯗꯤ ꯁꯦꯗꯤꯅ ꯀꯁꯔ ꯗꯩ ꯅꯠꯇ꯭ꯔꯣ ꯃꯅꯦ ꯃꯥꯅꯦ ꯀꯁꯥꯔꯗꯩꯅꯦ ꯑꯗꯩ ꯔꯦꯅꯤ ꯗꯦꯕꯤꯅ ꯆꯦꯅꯨ ꯁꯥꯄꯝꯅ ꯍꯥꯏ ꯔꯦꯅꯤ ꯄꯨꯁꯄꯥ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯃꯉꯣꯟꯗꯗꯤ ꯍꯥꯏꯕ ꯌꯥꯗꯕꯩꯅꯦ ꯖꯦꯛꯁꯟꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯗꯩꯗꯤ ꯚꯥꯏꯑꯣꯂꯦꯇꯔꯅ ꯀꯩꯕ ꯃꯤꯅꯪ ꯗꯦꯡ ꯁꯣ ꯑꯂꯣꯡ ꯃꯧꯗꯣꯡ ꯐꯣꯇꯣꯡ ꯏꯟꯖꯥꯡ ꯃꯅꯨꯡ ꯅꯨꯡ ꯇꯤꯀꯤꯝ ꯄꯀꯥ ꯄꯨꯁꯄꯥ ꯕꯣꯕꯔ ꯀꯗꯪ ꯀꯔꯤ ꯃꯔꯨꯔꯣ ꯑꯗꯨ ꯑꯗꯨꯕꯣ ꯃꯔꯣꯟꯁꯤ ꯃꯤꯉꯥꯡ ꯗꯨꯡ ꯁꯨꯅꯣ ꯑꯂꯣꯡ ꯃꯨꯅꯣꯡ ꯗꯨꯡ ꯄꯣꯇꯂꯥ ꯑꯖꯪ ꯃꯅꯨꯡ ꯇꯨꯇꯥ ꯄꯨꯁꯄꯥ ꯑꯜ ꯕꯀꯔ ꯀꯥꯏ ꯄꯨꯁꯄꯥꯒꯁꯨ ꯌꯥꯎꯏ ꯃꯥꯏ ꯃꯔꯣꯟꯁꯤ ꯀꯩꯅꯣꯁꯤꯒ ꯍꯣꯏꯅꯦ ꯄꯨꯁꯄꯥ ꯑꯜ ꯕꯀꯔ ꯀꯥꯏ ꯖꯦꯀꯜꯅ ꯍꯥꯏ ꯍꯥꯏꯕꯗꯤ ꯕꯦꯕꯤ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯁꯤꯅ ꯄꯨꯁꯄꯥ ꯀꯩꯕ ꯃꯥꯒ ꯑꯩꯒ ꯄꯨꯁꯄꯥ ꯃꯥꯒ ꯑꯩꯒ ꯀꯣꯏꯅꯗ꯭ꯔꯦ ꯑꯗꯨꯅ ꯍꯥꯏꯕꯤꯔꯛꯑꯅꯨ ꯍꯥꯏꯕꯤꯔꯛꯑꯅꯨ ꯁꯥꯎ ꯌꯥꯗꯦꯀꯣ ꯍꯥꯎ ꯌꯥꯗꯦꯀꯣ ꯁꯤꯗꯤ ꯃꯕꯥꯅꯤ ꯀꯣꯏꯅꯗ꯭ꯔꯦ ꯁꯦꯗꯤꯅꯕ ꯀꯁꯥꯔꯗ ꯍꯋꯥꯏ ꯀꯥꯡꯇꯛ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦ ꯀꯌꯥꯅꯣ ꯍꯋꯥꯏ ꯄꯤꯕꯗꯨꯕꯣ ꯀꯥꯡꯇꯛꯇꯤ ꯈꯪꯗꯦꯌꯦ ꯑꯩ ꯍꯟꯗꯛꯁꯦ ꯂꯩꯗꯤ ꯀꯨꯏꯔꯦꯕ ꯑꯗꯨꯒ ꯃꯪꯒꯜ ꯍꯋꯥꯏꯗꯣ ꯑꯗꯨꯗꯤꯅꯦ 80 ꯄꯤ ꯀꯦꯖꯤꯗ ꯑꯗꯣ ꯀꯩꯅꯣ ꯀꯥꯡꯇꯛꯇꯣ ꯍꯋꯥꯏ ꯀꯥꯡꯇꯛꯇꯁꯨ 80 100 ꯑꯗꯨꯃꯥꯏꯅ ꯄꯤꯔꯝꯒꯅꯤ ꯖꯦꯛꯅ ꯈꯟꯖꯕꯗ ꯂꯚ ꯌꯨ ꯇꯨ ꯄꯨꯁꯄꯥꯅ ꯀꯩꯕ ꯊꯣꯏꯕꯤꯁꯅꯥ ꯅꯕꯥꯅꯤ ꯀꯥꯏꯅꯔꯕꯣ ꯐ꯭ꯔꯤ ꯐꯔꯦ ꯐꯔꯦ ꯀꯥꯏꯅꯍꯧꯔꯣ ꯀꯥꯏꯅꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯪꯁꯨ ꯑꯩꯅ ꯀꯣꯛ
ꯍꯥꯡꯗꯣꯏꯕ Developers sono sarigan owa toto mate ꯀꯥꯎꯅꯨꯃꯤ lele ꯅꯪꯕꯣ dudu kari marona sibo tubisana na dabung nangna thok enta onthok nangna thoi ta onthok hai dadi staff na kaiba dada di nupi sababu pakchaniye hai ꯑꯩꯈꯣꯏ ꯗꯥꯗꯤꯅꯦ ꯈꯔ ꯃꯦꯀꯞꯀ ꯇꯧꯁꯜꯂꯗꯤ ꯄꯨꯔꯥ ꯅꯨꯄꯤ ꯃꯥꯜꯂꯦ ꯑꯁꯦꯡꯕꯩꯗ Vivek ꯃꯥꯜꯂꯦ Sharma na ꯌꯥꯝꯅ kaiba Vivek Sharma na kaiba kaka chak charabo chare ngasidi ꯆꯥꯔꯦ parda chare tubisana na ai kanamtana ꯍꯥꯡꯕꯤꯗ꯭ꯔꯁꯨ ꯌꯥꯅꯤ ꯑꯃ ꯉꯥꯎꯔꯁꯨ ꯑꯩꯗꯤ ꯉꯥꯎꯗꯦ ꯑꯗꯨꯅ ꯍꯥꯡꯗ꯭ꯔꯁꯨ ꯌꯥꯅꯤ ꯁꯤꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯇꯧꯔꯤꯁꯦ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯔꯤ ꯍꯥꯏꯅꯤ ꯄꯦꯟꯗꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯄꯣꯛꯑꯦ ꯂꯝ ꯂꯥꯞꯅ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯌꯥꯝ ꯋꯥꯑꯦ ꯃꯅꯤꯄꯨꯔꯒꯤ ꯈꯟꯕꯗꯀꯣ ꯁꯅꯥꯊꯣꯏꯅ ꯀꯔꯤꯕ ꯌꯥꯝ ꯀꯁꯥꯔ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯑꯦ ꯃꯩꯇꯩꯁꯦ ꯌꯥꯝ ꯌꯥꯡꯅ ꯁꯥꯟꯇꯤ ꯅꯨꯡꯁꯤꯌꯦ ꯂꯥꯛꯄ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯨ ꯈꯜꯂꯤꯅꯦ ꯑꯩꯈꯣꯏꯒ ꯈꯨꯔꯝꯃꯤꯅꯤ ꯏꯁꯣꯔꯗ ꯑꯞꯗꯦꯠ ꯂꯣꯏꯅ ꯈꯪꯂꯛꯏꯁꯦ ꯍꯧꯖꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯑꯩꯈꯣꯏꯒ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯣ ꯏꯇꯩꯃ ꯅꯅꯥꯎꯅ ꯁꯦꯡꯅ ꯍꯥꯏꯖꯔꯤ ꯏꯇꯩꯃꯁꯦ ꯌꯥꯝ ꯆꯝꯃꯦ ꯑꯩꯒꯤ ꯏꯆꯦꯃꯛꯅꯦ ꯈꯜꯂꯦ ꯊꯦꯡꯛ ꯏꯆꯦꯃꯛꯅꯦ ꯌꯨ ꯑꯗꯩꯗꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯄꯨꯁꯄꯥꯅ ꯀꯩꯕ ꯃꯁ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯗ 11:30 ꯐꯪꯅꯁꯤꯀꯣ ꯐꯥꯎꯕ ꯂꯥꯏꯚ ꯊꯥꯁꯤꯀꯣ ꯉꯁꯤꯗꯤ ꯀꯥꯏ ꯄꯨꯁꯄꯥꯅ 12 ꯐꯥꯎ ꯊꯥꯁꯤ ꯄꯨꯁꯄꯥ ꯑꯩꯒꯤ ꯃꯣꯖꯥ ꯐꯪꯗ꯭ꯔꯐꯥꯎ ꯊꯥꯗꯣꯏꯅꯤ ꯑꯩꯒꯤ ꯃꯣꯖꯥ ꯑꯩ ꯈꯨꯠꯇ ꯌꯧꯔꯛꯇ꯭ꯔꯤꯐꯥꯎ ꯊꯥꯗꯣꯏꯅꯤ ꯑꯗꯣ ꯈꯪꯉꯦꯗꯅ ꯁꯤꯌꯦꯗ ꯑꯗꯩ ꯁꯥꯄꯝꯅ ꯀꯩꯕ ꯄꯨꯁꯄꯥ ꯅꯪꯒꯤ ꯂꯥꯏꯐ ꯍꯥꯏꯕꯗ ꯊꯥꯏꯔ ꯅꯪꯅ ꯂꯥꯏꯐ ꯍꯥꯏꯕꯒꯤ ꯊꯥꯏꯔ ꯑꯗꯩꯗꯤ ꯖꯦꯛꯁꯟꯅ ꯁꯥꯄꯝꯅ ꯀꯩ ꯅꯣꯏ ꯄꯨꯁꯄꯥ ꯑꯅꯤꯁꯦ ꯅꯪ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯍꯣꯏ ꯖꯦꯛꯁꯟ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯁꯤꯗꯤꯅ ꯍꯥꯏꯕ ꯀꯩ ꯇꯥꯔꯦꯀꯣ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯈꯜꯂꯤꯁꯦ ꯀꯃꯥꯏꯅ ꯀꯔꯝꯕ ꯋꯥꯈꯜ ꯂꯥꯛꯄꯗꯩꯅꯣ ꯁꯦꯗꯤ ꯑꯁꯤ ꯌꯨꯇꯨꯕ ꯑꯩꯈꯣꯏꯅ ꯍꯥꯡꯈꯤꯕꯁꯦ ꯌꯨꯇꯨꯕꯁꯦ ꯍꯥꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒꯁꯦ ꯑꯝꯇ ꯂꯩꯔꯝ ꯄꯣꯟꯇꯦꯗ ꯍꯥꯡꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯡꯈꯤꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯗꯤ ꯁꯤꯒꯤ ꯋꯥꯈꯜ ꯀꯩꯁꯨꯝ ꯄꯣꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯠ ꯇꯧꯈꯤꯕꯗꯣ ꯆꯍꯤ ꯑꯅꯤ ꯑꯣꯏꯒꯗ꯭ꯔꯥ ꯆꯍꯤ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯀꯟꯅ ꯐ꯭ꯂꯠ ꯑꯣꯏꯈꯤꯕ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯩꯁꯦ ꯏꯄꯥꯝꯗ ꯆꯠꯂꯤꯑꯕꯀꯣ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯑꯩꯒꯤ ꯁ꯭ꯋꯥꯏꯖꯧꯔꯦꯕ ꯏꯁꯤꯡꯅ ꯏꯃꯨꯡꯗꯀꯣ ꯑꯩꯒꯤ ꯁ꯭ꯋꯥꯏꯖꯧꯔꯦ ꯏꯁꯤꯡꯅ ꯊꯨꯝꯗꯅ ꯑꯗꯨꯒ ꯂꯩꯕ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯗꯥ ꯍꯣꯏꯗꯤ ꯃꯣꯏ ꯋꯥꯅ ꯇꯧꯔꯒ ꯀꯥꯡꯊꯛ ꯁꯥꯔꯒ ꯃꯣꯏꯗꯤ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯩꯒ ꯏꯆꯥ ꯑꯅꯤꯒꯗꯤ ꯌꯨꯝꯗ ꯏꯄꯥꯝꯗ ꯑꯩꯈꯣꯏ ꯃꯥꯅ ꯂꯧ ꯂꯥꯛꯅ ꯆꯠꯂꯦꯕꯀꯣ ꯑꯗꯨꯒ ꯑꯥꯗ ꯆꯠꯂꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯨꯃꯤꯠ 7 daysꯀ ꯂꯩꯔꯛꯑꯦꯕꯀꯣ ꯌꯨꯝꯗꯩ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯐ꯭ꯔꯤ ꯑꯗꯨꯝ ꯂꯩꯕꯗꯨꯗ ꯀꯪꯉꯥꯎꯅꯕ ꯍꯥꯏꯇꯥꯔꯦ ꯏꯁꯥꯁꯦ ꯑꯗꯩꯗꯨꯗ ꯑꯩꯅ ꯍꯪꯅꯤꯡꯉꯛꯄ ꯑꯗꯨꯝ ꯌꯨꯇꯨꯕꯁꯦ ꯍꯪꯅꯤꯡꯉꯛꯄꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯍꯪꯉꯛꯄꯅꯦꯕ ꯑꯗꯨꯝ ꯋꯥꯈꯟꯁꯦ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯡꯅꯖꯦꯡꯒꯦ ꯌꯥꯝꯅ ꯂꯥꯏꯅꯗꯤ ꯈꯜꯂꯨꯕ ꯌꯨꯇꯨꯕ ꯍꯥꯡꯕꯁꯦꯀꯣ ꯑꯗꯨꯒꯗꯤ ꯍꯥꯡꯉ ꯃꯇꯨꯡꯗꯗꯤ ꯌꯥꯝ ꯂꯨꯔꯝꯃꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯡꯈꯤꯕꯅꯦ ꯋꯥꯏꯇꯤꯁꯦ ꯊꯕꯤꯁꯅꯥꯅ ꯀꯩꯕ ꯏꯅꯝꯃ ꯅꯝꯕꯔ ꯂꯩꯅꯕꯉꯩ ꯒ꯭ꯔꯨꯞ ꯁꯦꯝꯁꯤ ꯍꯥꯏꯅꯦ ꯃꯌꯥꯝꯁꯦ ꯍꯣꯏ ꯍꯣꯏ ꯁꯦꯝꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯁꯄꯥꯅ ꯀꯩꯕ ꯈꯨꯃꯟ ꯅꯪ ꯇꯨꯝꯃꯨꯔꯣ ꯋꯥꯔꯦ ꯅꯪ ꯍꯥꯏ ꯁꯥꯄꯝꯅ ꯆꯦꯑꯅꯨ ꯅꯣꯏꯅ ꯄꯩꯁꯥ ꯐꯪꯕ ꯃꯇꯝꯗ ꯂꯥꯏꯚꯇ ꯐꯨꯜ ꯋꯥꯆ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯈꯔꯗ ꯄꯩꯁꯥ ꯀꯩꯕ ꯄꯤꯁꯤꯕ ꯌꯥꯔꯣꯏ ꯄꯩꯁꯥ ꯄꯤꯁꯥꯕ ꯌꯥꯔꯣꯏꯕ ꯀꯩꯅꯣ ꯑꯗꯩ ꯄꯣꯠꯁꯝꯕꯝꯅ ꯒ꯭ꯔꯨꯞ ꯁꯦꯝꯃꯣ ꯆꯦꯅꯣ ꯍꯥꯏ ꯑꯣꯀꯦ ꯄꯣꯠꯁꯝꯕꯝ ꯑꯗꯩꯗꯤ ꯁꯦꯝꯁꯤ ꯒ꯭ꯔꯨꯞ ꯁꯅꯥꯊꯣꯏꯅ ꯁꯦꯝꯁꯤꯀꯣ ꯀꯩꯕ ꯏꯌꯥꯝꯕ ꯈꯔ ꯅꯛꯁꯤꯜꯂꯣ ꯑꯩꯗꯤ ꯏꯇꯩꯃꯅ ꯈꯔ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯏꯇꯩꯃꯁꯦ ꯌꯥꯝ ꯆꯝꯃꯦ ꯃꯆꯥꯗ ꯆꯥꯎꯊꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦ ꯑꯁꯦꯡꯕ ꯌꯥꯝ ꯆꯝꯃꯦ ꯑꯩꯒꯤ ꯏꯆꯦꯃꯛꯅꯤ ꯏꯆꯦꯃꯛꯅꯦ ꯈꯟꯖꯩ ꯈꯟꯖꯩ ꯏꯆꯦ ꯅꯅꯥꯎꯒꯤ ꯃꯤꯡ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ ꯁꯅꯥꯊꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯣꯀꯦ ꯁꯅꯥꯊꯣꯏ ꯅꯪꯅ ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯅꯨꯡꯁꯤꯕꯤꯕꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯩꯁꯨ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯑꯩꯒꯤ ꯏꯄꯥ ꯂꯩꯇꯦꯕ ꯏꯕꯨꯡ ꯑꯃꯈꯛꯇꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯑꯩꯁꯦ ꯏꯄꯥ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯅꯪꯅ ꯅꯆꯦꯃꯛꯅꯤ ꯈꯜꯂꯕꯅꯤꯅ ꯑꯩꯅꯁꯨ ꯁꯅꯥꯊꯣꯏꯁꯤ ꯏꯄꯥꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ
unase sanathoi manipurda akhoi tholakpa kanda unase ko soidana unasi yam Anjali nusi Sharma naga hi sanathoi Anjali se manipur kada bye. manipur kawai gi oidoino sanathoi Hi hairo ko Anjali. Welcome Anjali. welcome Anjali hi Tibisana nang kay nang aina sarage Anjali aina sembadi yaroi aingonda number leitaba yawe. Sapang okay kuman na pidaba yaroi. Anjali Sharma na kaino se mana paisa hairo khuman khangde ma kai na ai heng pidaba. paisa phangakanda ne ai paisa singdo ai paisa kharadi ima leba manipurda ai ibung pasingi ada labo ꯑꯩꯒꯤ ꯉꯁꯤꯒꯤ ꯅꯦꯠꯁꯦ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯣ ꯋꯥꯔꯤ ꯂꯤꯕꯒꯁꯦ ꯑꯝꯇ ꯂꯣꯏꯍꯧꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯆꯦ ꯉꯁꯤꯒꯤ ꯄ꯭ꯔꯦꯡ ꯅꯩꯔꯦ ꯄ꯭ꯔꯦꯡ ꯅꯩ ꯄꯨꯔꯥ ꯃꯩꯅꯤ ꯍꯥꯏꯁꯤꯅꯦ ꯑꯟꯖꯂꯤꯅ ꯑꯁꯦꯡꯕꯩꯔꯣ ꯁꯤꯔꯝꯗꯣꯔꯦ ꯑꯩꯈꯣꯏ ꯗꯥ ꯍꯧꯖꯤꯛꯄꯨ ꯃꯈ꯭ꯋꯥꯡ ꯅꯥꯔꯤꯅꯦ ꯑꯟꯖꯂꯤꯅ ꯑꯩꯁꯨ ꯌꯥꯎꯍꯜꯂꯨꯀꯣ ꯒ꯭ꯔꯨꯞꯇ ꯍꯥꯏ ꯑꯟꯖꯂꯤ ꯌꯥꯎꯁꯤ ꯑꯩ ꯅꯪꯉꯣꯟꯗ ꯂꯩꯕ ꯅꯝꯕꯔ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯜꯂꯛꯇꯣꯏꯅꯤ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯒ꯭ꯔꯨꯞꯇꯣ ꯑꯩ ꯌꯥꯎꯍꯧꯒꯦꯀꯣ ꯍꯥꯏ ꯅꯪ ꯌꯥꯎꯍꯜꯂꯣꯏ ꯑꯩꯗꯤ ꯌꯥꯎꯔꯣꯏꯀꯣ ꯑꯗꯒꯤꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯁꯔ ꯀꯁꯥꯔꯗ ꯍꯤꯡꯈꯣꯜ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯏꯌꯦ ꯌꯥꯅꯤ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯌꯥꯅꯤ ꯀꯩꯁꯨ ꯀꯥꯏꯔꯣꯏꯀꯣ ꯌꯥꯅꯤ ꯂꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯂꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯟꯖꯂꯤꯅ ꯏꯕꯥꯏ ꯉꯁꯤꯗꯤ ꯆꯣꯁꯃꯥꯀ ꯎꯞꯄꯝꯃꯦ ꯅꯩꯌꯦ ꯅꯕꯥꯏꯒꯤ ꯆꯣꯁꯃꯥꯁꯦ ꯄꯋꯥꯔꯒꯤ ꯆꯣꯁꯃꯥꯅꯤ ꯑꯟꯖꯂꯤ ꯃꯥ ꯊꯕꯛ ꯒꯥꯔꯤ ꯊꯧꯕꯗ ꯅꯨꯡꯉꯥꯏꯇꯦ ꯅꯍꯥꯟ ꯂꯩꯔꯛꯄꯅꯦꯕꯀꯣ ꯑꯗꯒꯤ ꯀꯦꯜꯚꯤꯟꯅ ꯍꯥꯏ ꯏꯅꯝꯃ ꯑꯅꯨ ꯍꯦꯜꯂꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯏꯆꯜ ꯑꯟꯖꯂꯤ ꯁꯛꯊꯤꯕꯤ ꯍꯥꯏ ꯑꯟꯖꯂꯤꯅ ꯏꯁꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯆꯦ ꯑꯅꯨ ꯏꯕꯥꯏꯒꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯏꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕꯤꯅꯤ ꯑꯟꯖꯂꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯅꯥꯊꯣꯏꯅ ꯏꯆꯦ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯕ ꯂꯝꯖꯥꯎꯗꯩꯅꯦ ꯋꯥꯕꯒꯥꯏ ꯕꯖꯥꯔꯒ ꯊꯪꯅꯔꯦ ꯑꯗꯨꯝ ꯍꯥꯏ ꯑꯣ ꯋꯥꯕꯒꯥꯏ ꯊꯣꯏꯕꯤꯁꯅꯥ ꯅꯪꯁꯨ ꯋꯥꯕꯒꯥꯏꯒꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯒ ꯊꯪꯅꯩꯌꯦ ꯕꯥꯅꯤ ꯑꯣ ꯊꯪꯅꯔꯤꯕꯀꯣ ꯑꯣꯀꯦ ꯁꯅꯥꯊꯣꯏ ꯎꯅꯗꯣꯏꯅꯤꯀꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯀꯥꯟꯗ ꯎꯅꯗꯣꯏꯅꯦ ꯁꯤꯗꯩꯁꯤꯗ ꯊꯣꯏꯕꯤꯁꯅꯥ ꯑꯃꯁꯨ ꯌꯥꯎꯕꯅꯦꯕꯀꯣ ꯁꯦ ꯏꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯥꯁꯨ ꯑꯩꯈꯣꯏꯗꯀꯣ ꯑꯗꯣ ꯃꯥꯁꯨ ꯋꯥꯕꯒꯥꯏꯒꯤꯅꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯂꯥꯛꯄꯗ ꯂꯣꯏꯅ ꯎꯅꯗꯣꯏꯅꯤ ꯑꯁꯦꯡꯕ ꯑꯩ ꯑꯦꯜꯕꯤ ꯇꯧꯔꯛꯀꯅꯦꯕꯀꯣ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯀꯥꯟꯗ ꯑꯗꯣ ꯑꯦꯜꯕꯤ ꯇꯧꯔꯗꯤ ꯄꯨꯝꯅꯃꯛꯁꯨ ꯈꯪꯉꯦꯗꯅ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯎꯅꯁꯦꯕꯀꯣ ꯑꯟꯖꯂꯤꯅ ꯁꯥꯄꯝ ꯈꯨꯃꯟ ꯑꯩ ꯌꯥꯝ ꯁꯛ ꯊꯤꯕꯅꯦ ꯍꯥꯏ ꯑꯁ ꯑꯟꯖꯂꯤꯗꯤ ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯑꯩꯗꯤ ꯔꯤꯌꯦꯜꯗ ꯐꯪꯅꯔꯕꯅꯦ ꯔꯥꯁꯤ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯑꯟꯖꯂꯤ ꯍꯥꯏ ꯑꯟꯖꯂꯤꯅ ꯑꯩꯒ ꯑꯩꯈꯣꯏ ꯀꯩꯕ ꯅꯥꯎꯆꯥꯒꯅ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯄꯨꯔꯥ ꯑꯅꯤꯔꯛ ꯍꯟꯅ ꯌꯦꯡꯉꯒ ꯃꯑꯣꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯑꯣ ꯑꯟꯖꯂꯤ ꯑꯁꯦꯡꯕꯒꯤꯔꯥ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯑꯩ ꯌꯥꯎꯒꯦ ꯍꯥꯏ ꯑꯣꯀꯦ ꯌꯥꯎ ꯑꯟꯖꯂꯤꯅ ꯆꯦ ꯑꯅꯨ ꯑꯩ ꯁꯛ ꯌꯥꯝ ꯊꯤꯕ꯭ꯔꯥꯅꯦ ꯊꯤꯗꯦꯍꯦ ꯅꯪ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯏꯕꯦꯝꯃ ꯔꯥꯁꯤ ꯑꯁꯦꯡꯕ ꯑꯩ ꯍꯥꯏꯖꯅꯕ ꯅꯠꯇꯦꯀꯣ ꯔꯥꯁꯤ ꯌꯥꯝ ꯂꯩꯌꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯥꯎ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯗꯣꯏꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯒ꯭ꯔꯨꯞ ꯑꯣꯏꯗꯣꯏꯅꯦ ꯃꯥꯅꯦ ꯅꯤꯄꯥ ꯌꯥꯎꯕ ꯌꯥꯔꯣꯏꯌꯦ ꯅꯤꯄꯥ ꯌꯥꯎꯍꯜꯂꯣꯏ ꯑꯗꯒꯤꯗꯤ ꯀꯦꯜꯚꯤꯟꯅ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏ ꯀꯦꯜꯚꯤꯟ ꯉꯁꯤꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯄꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦ ꯑꯗꯩ ꯈꯨꯃꯟꯅ ꯒ꯭ꯔꯨꯞꯇꯨꯗ ꯅꯨꯄꯥ ꯌꯥꯎꯕ ꯌꯥꯗ꯭ꯔꯣ ꯌꯥꯔꯣꯏ ꯅꯨꯄꯥ ꯌꯥꯎꯍꯟꯗꯕꯤ ꯒ꯭ꯔꯨꯞꯅꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯒꯤꯅꯤ ꯃꯩꯔꯥꯒꯤ ꯒ꯭ꯔꯨꯞ ꯃꯩꯔꯥ ꯃꯨꯠꯄꯤ ꯒ꯭ꯔꯨꯞ ꯃꯩꯔꯥ ꯃꯨꯠꯄꯤ ꯀꯥꯏꯅꯦ ꯑꯗꯒꯤ ꯑꯟꯖꯂꯤꯅ ꯑꯩꯁꯨ ꯃꯤꯠ ꯌꯥꯗꯦꯅꯦ ꯆꯦ ꯆꯣꯁꯃꯥ 2 ꯁꯨꯔꯦ ꯁꯤꯟꯕ ꯍꯟꯗꯛ 3 ꯁꯨꯔꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯗꯥꯁꯨꯅꯤ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯎꯞꯄꯨ ꯊꯣꯏꯕꯤꯁꯅꯥꯗꯤ ꯌꯥꯗꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯍꯣꯏ ꯊꯣꯏꯕꯤꯁꯅꯥ ꯅꯨꯄꯥ ꯌꯥꯎꯕ ꯌꯥꯗꯦꯀꯣ ꯒ꯭ꯔꯨꯞꯇ ꯃꯥꯅꯦ ꯑꯟꯖꯂꯤꯅ ꯆꯦ ꯅꯦꯠꯁꯦ ꯑꯩꯒꯤꯔ ꯆꯦ ꯂꯍꯣꯏꯒꯤꯔ ꯈꯪꯗ꯭ꯔꯦ ꯆꯞꯄꯤꯁꯤꯗꯤ ꯍꯥꯏ ꯆꯞꯄ꯭ꯔꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯟꯖꯂꯤ ꯎꯞꯇ꯭ꯔꯒ ꯑꯗꯨ ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨꯅꯦ ꯍꯥꯏ ꯈꯨꯃꯟꯅ ꯆꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏ ꯄꯨꯁꯄꯥꯅ ꯅꯣꯛꯅꯤꯡꯗꯦ ꯑꯩꯗꯤ ꯅꯣꯛꯅꯤꯡꯉꯦꯗ ꯅꯣꯛꯅꯤꯡꯉꯦꯗ ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯆꯦ ꯑꯅꯨ ꯅꯣꯛꯀꯦ ꯍꯥꯏ ꯅꯣꯛꯎ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯆꯦ ꯑꯅꯨ ꯑꯩꯒꯤꯁꯨ ꯆꯦꯅꯦꯜꯁꯦ ꯃꯇꯝꯗ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯌꯣ ꯀꯅꯥꯗ
ꯆꯦ ꯑꯅꯨ ꯑꯩꯁꯨ ꯆꯦꯅꯦꯜꯁꯦ ꯃꯇꯝꯗ ꯑꯃꯠꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯔꯣ ꯑꯣꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯟꯖꯂꯤ ꯁꯔꯃ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯑꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯟꯖꯂꯤ ꯁꯔꯃꯥꯁꯦ ꯃꯥ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤꯀꯣ ꯏꯅꯥꯎꯅꯨꯄꯤꯅꯤ ꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯄꯨꯁꯄꯥ ꯅꯪ ꯇꯧꯔꯕꯣ ꯑꯟꯖꯂꯤ ꯁꯔꯃꯥꯗ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯈꯔ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟ ꯆꯦ ꯄꯣꯁꯝꯕꯝ ꯍꯥꯏꯗꯤ ꯑꯟꯖꯂꯤꯅ ꯏꯕꯥꯏꯅ ꯄꯝꯃ ꯊꯥꯡꯒꯠꯄꯗꯣ ꯅꯩꯔꯦ ꯑꯗꯨꯗꯒꯤ ꯅꯚꯥꯏꯗꯣ ꯃꯈ꯭ꯋꯥꯡꯗꯣ ꯀ꯭ꯔꯨꯛ ꯂꯥꯎꯈꯤꯗꯅ ꯍꯧꯖꯤꯛꯐꯥꯎ ꯃꯈ꯭ꯋꯥꯡ ꯅꯥꯔꯤ ꯑꯟꯖꯂꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯌꯥꯎ ꯀꯥꯏꯅ ꯅꯪ ꯑꯣꯏꯅ ꯊꯣꯝꯃꯛꯀꯅꯤ ꯃꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯟꯗꯣꯏꯅꯤ ꯑꯗꯨꯅꯤꯅꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯟꯁꯤꯀꯣ ꯑꯗꯩ ꯁꯅꯥꯊꯣꯏꯅ ꯏꯆꯦꯒ ꯏꯌꯥꯝꯕꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯈꯔ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯠꯂꯦ ꯁꯦꯡꯉꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯅꯅꯥꯎꯁꯨ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏ ꯁꯅꯥꯊꯣꯏ ꯀꯩꯅꯣ ꯇꯧꯋꯦ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯑꯇꯥꯡꯕ ꯀꯩꯅꯣꯗꯣ ꯂꯧꯕ ꯉꯝꯗ꯭ꯔꯤꯕꯀꯣ ꯋꯥꯏ ꯄꯩꯁꯥꯒ ꯂꯥꯛꯑꯒꯅꯦ ꯑꯗꯨꯝ ꯂꯧꯒꯦꯗꯤ ꯈꯜꯂꯤꯑꯕ ꯑꯗꯣ ꯑꯗꯨꯅꯤ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯁꯦ ꯄꯥꯛꯅꯕ ꯑꯗꯨꯝ ꯌꯦꯡꯉꯣꯀꯣ ꯍꯌꯦꯡꯋꯥꯏ ꯄꯩꯁꯥ ꯈꯛꯇꯪ ꯄꯥꯏꯔꯀꯥꯟꯗꯅꯦ ꯑꯗꯨꯒ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯐꯕꯗꯣ ꯂꯧꯒꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯎꯄꯥꯏ ꯂꯩꯇꯕꯗꯨꯒꯤꯅꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯅꯪ ꯅꯀꯣꯛ ꯆꯥꯛꯄꯤ ꯍꯧꯔꯛꯂꯣ ꯍꯥꯏ ꯑꯗꯒꯤ ꯄꯣꯠꯁꯝꯕꯝꯅ ꯈꯨꯃꯟ ꯅꯪ ꯌꯥꯎꯕ ꯌꯥꯗꯦ ꯅꯣꯏ ꯅꯨꯄꯥꯒꯤꯗꯣ ꯗꯥꯕꯨꯡꯅ ꯃꯔꯥꯏ ꯁꯦꯝꯖꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯍꯥꯏ ꯑꯗꯩ ꯑꯟꯖꯂꯤꯅ ꯃꯌꯥꯝꯕ ꯁꯞꯄꯣꯔꯠ ꯇꯧꯔꯛꯎ ꯍꯥꯏꯌꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯌꯨꯕ ꯑꯣꯀꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯟꯖꯂꯤ ꯁꯔꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯒꯤꯗꯤ ꯃꯌꯥꯝꯅ ꯀꯩꯅꯣ ꯑꯟꯖꯂꯤ ꯅꯪ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯈꯪꯗꯦ ꯃꯅꯦ ꯑꯗꯨ ꯌꯥꯔꯦ ꯉꯁꯥꯏ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯣ ꯀꯃꯦꯟꯗꯣ ꯈꯨꯃꯟ ꯑꯟꯖꯂꯤꯁꯦ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯤ ꯃꯈꯣꯏꯗꯤ ꯍꯥꯏ ꯄꯨꯁꯄꯥꯅ ꯈꯨꯃꯟ ꯅꯪ ꯀꯣꯛ ꯆꯥꯛꯑꯦ ꯍꯥꯏꯔꯣ ꯂꯥꯏꯌꯦꯡꯉꯨꯔꯣ ꯍꯥꯏꯗꯤ ꯑꯟꯖꯂꯤꯅ ꯍꯥ ꯅꯣꯛꯅꯤꯡꯉꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯨꯒ ꯍꯥꯏꯕꯁꯦ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯀꯩ ꯏꯀꯥꯏꯗꯣꯏꯅꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯏꯕꯦꯝꯃ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯀꯥꯗꯣꯏꯅꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯅꯦ ꯑꯩꯈꯣꯏꯅ ꯃꯥꯡ ꯊꯥꯅ ꯆꯠꯄ ꯉꯝꯗꯣꯏꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯁꯤ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ ꯁꯨꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯅꯀꯣꯛ ꯆꯥꯛꯄꯒꯤ ꯒꯨꯂꯤ ꯆꯥꯔꯨꯆꯣ ꯍꯥꯏ ꯑꯟꯖꯂꯤꯅ ꯀꯃꯥꯏ ꯇꯧꯗꯣꯔꯦ ꯍꯤꯗꯥꯛ ꯆꯥꯎ ꯏꯁꯄ꯭ꯔꯦ ꯀꯥꯞꯄꯨ ꯏꯁꯄ꯭ꯔꯦ ꯀꯥꯞꯄꯤꯅꯤꯅꯦ ꯑꯟꯖꯂꯤ ꯈꯛꯇꯪꯗꯤ ꯉꯔꯥꯡꯗꯤ ꯉꯁꯤꯅ ꯈꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯩ ꯄꯨꯁꯄꯥꯅ ꯉꯥꯎꯗꯧ ꯀꯩꯕ ꯉꯥꯎꯗꯧ ꯆꯥꯛꯇꯦ ꯑꯩꯗꯤ ꯅꯪꯗꯧ ꯆꯥꯛꯇꯦꯕ ꯅꯪꯗꯧ ꯆꯥꯛꯇꯦ ꯑꯩꯗꯤ ꯍꯥꯏ ꯑꯗꯒꯤ ꯈꯨꯃꯟꯅ ꯑꯟꯖꯂꯤ ꯅꯪ ꯅꯈꯣꯏꯗꯣ ꯅꯈꯣꯜꯗꯣ ꯀꯩꯅꯣ ꯃꯩꯗꯣ ꯅꯈꯣꯜꯗꯣ ꯃꯩꯗꯣ ꯑꯗꯨꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯂꯥꯛꯑꯦ ꯑꯅꯨꯕꯨꯡ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯟ ꯋꯦꯜꯀꯝ ꯌꯥꯝ ꯊꯦꯡꯉꯤꯅ ꯋꯦꯜꯀꯝ ꯏꯆꯦ ꯀꯥꯅꯣꯟ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯐꯣꯟ ꯑꯇꯥꯡꯕ ꯄꯥꯏꯕ ꯉꯝꯗꯅ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣꯁꯨ ꯁꯪꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅꯤꯅꯦ ꯑꯟꯖꯂꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯏꯔꯕ ꯃꯄꯣꯛꯇ ꯄꯣꯛꯂꯛꯄ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯃꯛꯀꯤꯅꯤ ꯂꯥꯏꯕꯛ ꯐꯠꯇꯕ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯁꯦ ꯄꯣꯠꯁꯝꯕꯝꯅ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥ ꯍꯥꯏꯅ ꯈꯨꯔꯝꯈꯔꯦ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯑꯣ ꯑꯩꯗꯤ ꯅꯪꯁꯦ ꯂꯥꯏꯐ ꯉꯣꯝꯅꯕ ꯃꯥꯜꯂꯨꯔꯦ ꯀꯩ ꯍꯥꯏꯅꯣ ꯂꯥꯏꯐ ꯉꯝꯅꯕ ꯃꯥꯜꯂꯨꯔꯦ ꯍꯥꯏꯌꯦ ꯑꯟꯖꯂꯤꯅ ꯈꯨꯃꯟ ꯊꯣꯏꯕꯤꯁꯅꯥꯒ ꯋꯥꯔꯦ ꯀꯥꯏ ꯌꯧꯔꯦ ꯈꯨꯃꯟ ꯊꯣꯏꯕꯤꯁꯅꯥꯒ ꯋꯥꯔꯦ ꯀꯥꯏ ꯌꯧꯔꯒꯦ ꯋꯥꯔꯤ ꯀꯥꯏ ꯌꯧꯔꯒꯦ ꯍꯥꯏꯕ ꯊꯣꯏꯕꯤꯁꯅꯥꯒ ꯀꯣ ꯑꯗꯒꯤ ꯄꯨꯁꯄꯥꯅ ꯆꯦ ꯑꯩ ꯊꯣꯛꯆꯔꯒꯦ ꯂꯥꯏꯐꯁꯦ ꯄ꯭ꯔꯥꯏꯚꯦꯠꯇ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯀꯣꯟꯅ ꯍꯥꯏ ꯑꯣꯀꯦ ꯄꯨꯁꯄꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯒꯤꯗꯤ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯁꯥꯔ ꯃꯦꯗꯝ ꯑꯩꯁꯦ ꯑꯦꯂꯦꯛꯁ ꯇꯤꯡꯀꯨꯜ ꯑꯦꯟ ꯑꯦꯂꯥꯏꯁ ꯈꯣꯡꯕꯥꯗꯧꯒꯤ ꯕꯕꯥꯅꯦ ꯕꯤग ꯐꯦꯟ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ
ꯑꯩꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯒꯤꯗꯤ ꯇꯤꯡꯀꯨꯜꯅꯤꯅꯦ ꯇꯤꯡꯀꯨꯜꯁꯦ ꯀꯩꯅꯣꯝꯗ ꯌꯥꯎꯗꯥꯏ ꯀꯩꯅꯣ ꯇꯧꯗꯥꯏꯅꯦꯗ ꯇꯤꯡꯀꯨꯜ ꯍꯥꯏꯔ ꯑꯍꯣꯏ ꯇꯤꯡꯀꯨꯜ ꯃꯁꯥ ꯃꯥꯒꯤ ꯆꯦꯅꯦꯜ ꯈꯪꯗꯦ ꯀꯥꯏꯅꯣ ꯃꯥꯏ ꯀꯃꯦꯟꯗꯨ ꯀꯗꯥꯏꯅꯣ ꯇꯨꯁꯦ ꯍꯥꯏꯁꯤꯗꯤ ꯁꯥꯔ ꯃꯦꯗꯥꯝ ꯑꯩ ꯑꯦꯂꯦꯛꯁ ꯇꯤꯡꯀꯨꯜꯅꯤ ꯇꯤꯡꯀꯨꯜ ꯍꯥꯏꯁꯤꯕ ꯇꯤꯡꯀꯨꯜ ꯑꯦꯟ ꯑꯦꯂꯥꯏꯁ ꯈꯣꯡꯕꯥ ꯇꯥꯝꯕꯝꯒꯤ ꯕꯕꯥꯅꯦ ꯕꯤग ꯐꯦꯟ ꯍꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯇꯤꯡꯀꯜꯁꯦ ꯀꯩꯅꯣ ꯄꯥꯏꯕ ꯆꯦꯅꯦꯜ ꯄꯥꯏꯕꯗꯨꯔꯣ ꯃꯥꯏꯗꯤ ꯀꯔꯝꯕꯅꯣ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯊꯣꯛꯀꯅꯤ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯅ ꯁꯥꯄꯝ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣꯟ ꯍꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯆꯦ ꯀꯥꯅꯣꯟ ꯌꯥꯍꯧ ꯊꯦꯡꯉꯤꯗ ꯍꯥꯏ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣꯟ ꯃꯦꯘꯥ ꯕ꯭ꯔꯣꯗꯤ ꯂꯥꯛꯇ꯭ꯔꯣ ꯀꯧꯔꯧ ꯍꯥꯏ ꯑꯟꯖꯂꯤꯅ ꯆꯦ ꯑꯅꯨ ꯗ꯭ꯔꯦꯁ ꯌꯥꯝ ꯐꯖꯩ ꯉꯁꯤ ꯍꯥꯏ ꯉꯁꯥꯏꯗꯣ ꯁꯨꯅꯥꯏꯗ ꯆꯠꯂꯨꯌꯦꯕ ꯑꯟꯖꯂꯤ ꯑꯗꯨꯒ ꯑꯗꯨꯝ ꯖꯦꯀꯦꯠꯅꯤꯅꯦ ꯑꯗꯨ ꯑꯗꯨꯝ ꯂꯤꯠꯄꯗ ꯌꯧꯊꯣꯛꯈ꯭ꯔꯕ ꯑꯩꯁꯦ ꯏꯪꯕꯒꯤꯅꯦ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯅ ꯀꯩꯒꯤꯅꯣ ꯁꯥꯄꯝ ꯍꯥꯏ ꯑꯗꯒꯤ ꯁꯅꯥꯊꯣꯏꯅ ꯏꯆꯦ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯏꯆꯦꯅ ꯑꯁꯨꯛ ꯌꯥꯝ ꯆꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯏꯁꯥꯗ ꯆꯥꯎꯊꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯖꯕ ꯈꯔꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩ ꯅꯨꯡꯁꯤꯃꯜꯂꯦ ꯏꯆꯦꯁꯦ ꯑꯩꯒꯤ ꯏꯆꯦꯃꯛꯅꯤ ꯈꯟꯖꯩ ꯅꯅꯥꯎꯅ ꯂꯚ ꯌꯨ ꯃꯅꯤꯄꯨꯔ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯅꯥꯊꯣꯏ ꯅꯣꯏꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯕꯒꯤ ꯅꯨꯡꯁꯤꯅ ꯎꯕꯤꯕꯒꯤꯅꯤꯀꯣ ꯑꯩꯁꯦ ꯌꯥꯝꯅ ꯐꯕ ꯃꯥꯜꯂꯤꯁꯦꯀꯣ ꯑꯗꯣ ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯐꯗꯣꯔꯤ ꯅꯠꯇ꯭ꯔꯅꯦ ꯅꯣꯏꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯕꯒꯤꯅꯤꯀꯣ ꯊꯦꯡꯛ ꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣꯟꯒ ꯃꯦꯘꯥ ꯕ꯭ꯔꯣꯒ ꯄꯨꯜꯈꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯅꯤꯗꯨꯅ ꯍꯥꯏ ꯑꯟꯖꯂꯤꯅ ꯀꯩꯕ ꯁꯅꯥꯊꯣꯏꯁꯦ ꯆꯥꯔꯒ ꯀꯩ ꯍꯥꯏꯕ ꯆꯦꯒ ꯏꯕꯥꯏꯒꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯑꯟꯖꯂꯤ ꯅꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯤꯔꯤꯁꯤꯗꯤ ꯑꯗꯨꯅꯤ ꯍꯥꯏꯗꯤ ꯅꯨꯡꯁꯤꯅ ꯌꯦꯡꯉꯗꯤ ꯂꯣꯏ ꯅꯨꯡꯁꯤꯗꯣꯏꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯅ ꯁꯥꯄꯝ ꯁꯤꯒꯦꯔꯣ ꯍꯥꯏ ꯄꯨꯁꯄꯥꯅ ꯂꯥꯏꯐꯁꯦ ꯃꯤ ꯑꯇꯩꯒꯤꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯣ ꯆꯦ ꯑꯅꯨꯒꯤ ꯂꯥꯏꯐꯁꯤꯗꯤ ꯑꯉꯥꯎꯕꯤ ꯌꯥꯝ ꯊꯦꯡꯅꯔꯦ ꯍꯥꯏ ꯀꯅꯥꯅꯣ ꯑꯉꯥꯎꯕꯤ ꯍꯥꯏꯁꯤꯕꯨ ꯏꯕꯦꯝꯃ ꯕꯤꯁꯅꯥꯅ ꯆꯦ ꯀꯥꯅꯣꯟ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯑꯥꯏꯐꯣꯟ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯅ ꯉꯝꯗꯕ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯑꯥꯏꯐꯣꯟ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯅ ꯉꯝꯗꯕ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯑꯥꯏꯐꯣꯟ ꯄꯥꯏꯕ ꯉꯝꯗꯕ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯗꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯇꯥꯔꯦꯀꯣ ꯉꯝꯀꯥꯟꯗ ꯂꯩꯅꯤꯗ ꯃꯟꯖꯤꯅꯥ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯃꯟꯖꯤꯅꯥ ꯋꯦꯜꯀꯝ ꯅꯆꯦꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯅ ꯏꯔꯣꯟꯕ ꯉꯥ ꯑꯇꯣꯏꯕꯒ ꯍꯥꯏꯔꯣ ꯑꯣꯀꯦ ꯍꯥꯎꯔꯝꯒꯅꯤꯅꯦ ꯏꯆꯦ ꯀꯥꯅꯣꯟ ꯑꯗ ꯑꯟꯖꯂꯤꯅ ꯂꯥꯏꯛ ꯗꯟ ꯆꯦ ꯏꯕꯥꯏ ꯊꯦꯡꯛ ꯌꯨ ꯑꯟꯖꯂꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯀꯩꯅꯣ ꯑꯩꯒꯤꯁꯦ ꯂꯥꯏꯛꯀꯤ ꯀꯩꯅꯣꯒ ꯑꯝꯇ ꯎꯗꯦꯅꯦ ꯀꯩꯁꯨꯝ ꯊꯣꯛꯇꯦꯅꯦ ꯂꯥꯏꯛ ꯀꯌꯥ ꯁꯨꯔꯒꯦ ꯌꯦꯡꯉꯨꯕꯨ ꯀꯔꯤꯝ ꯂꯩꯔꯝꯗꯦꯉꯣ ꯗꯥ ꯃꯦꯘꯥꯅ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯗꯥ ꯃꯦꯘꯥ ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯅꯆꯜꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯑꯟꯖꯂꯤꯅ ꯀꯥꯅꯣꯟ ꯕꯂꯥꯁꯦ ꯀꯩ ꯀꯧꯒꯦꯅꯣ ꯀꯥꯅꯣꯟ ꯕꯂꯥꯁꯦ ꯀꯩ ꯈꯨꯟꯒꯤꯅꯣ ꯑꯟꯖꯂꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯈꯪꯕ꯭ꯔꯥ ꯃꯥꯁꯦ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯁꯤꯅꯤꯌꯣꯔꯅꯤ ꯑꯩꯉꯣꯟꯗꯒꯤꯁꯨ ꯁꯤꯅꯤꯌꯣꯔꯅꯤ ꯑꯗꯨꯅ ꯏꯆꯦ ꯀꯧꯀꯣ ꯏꯆꯦ ꯀꯥꯅꯣꯟ ꯍꯥꯏꯅ ꯀꯧꯀꯣ ꯑꯗꯒꯤꯗꯤ ꯁꯥꯄꯝꯅ ꯆꯦ ꯀꯥꯅꯣꯟ ꯍꯥꯏ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟꯅ RJꯒꯤ ꯂꯥꯏꯚ ꯌꯥꯎꯕꯅꯦ RJꯁꯨ ꯂꯥꯏꯚ ꯇꯧꯔꯤꯕꯣ ꯍꯧꯖꯤꯛ ꯈꯪꯗꯦꯅꯦ ꯑꯩꯗꯤ ꯑꯗꯩ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯍꯥꯏꯅ ꯖꯒꯣꯏ ꯁꯥꯈꯔꯦ ꯑꯗꯩ ꯅꯦꯅꯥ ꯁꯥꯏꯈꯣꯝ ꯂꯥꯛꯑꯦ ꯍꯥꯏ ꯆꯦ ꯑꯅꯨ ꯗꯥꯕꯨꯡ ꯍꯦꯜꯂꯣ ꯅꯦꯅꯥ ꯋꯦꯜꯀꯝ ꯅꯆꯦꯒꯤ LBꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯅꯪꯒꯤ ꯅꯍꯥꯟ ꯂꯨꯍꯣꯡꯒꯅꯤꯅ ꯍꯥꯏꯕꯗꯣ ꯅꯦꯅꯥ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯋꯥꯔꯤ ꯀꯃꯥꯏꯅ ꯆꯠꯊꯔꯤꯒꯦ ꯍꯧꯖꯤꯛ ꯑꯗꯒꯤ ꯃꯟꯖꯤꯅꯥꯅ ꯉꯔꯥꯡ ꯂꯥꯏꯚ ꯇꯧꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯆꯦ ꯍꯥꯏꯌꯦ ꯃꯟꯖꯤꯅꯥ ꯑꯩ ꯉꯔꯥꯡ ꯅꯠꯇꯦ ꯅꯍꯥꯟꯁꯨ ꯇꯧꯗꯦꯀꯣ ꯑꯩꯁꯦ ꯁꯇꯔꯗꯦ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯂꯥꯏꯚ ꯇꯧꯔꯅꯤꯕ ꯑꯇꯩ ꯃꯔꯛꯁꯦ ꯇꯧꯔꯔꯣꯏꯕ ꯏꯆꯥ ꯊꯣꯏꯕꯤꯒꯤꯅꯦ
ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯌꯧꯔꯤꯑꯕꯀꯣ ꯑꯗꯨꯒꯤ ꯑꯩꯁꯦ ꯗꯦꯂꯤ ꯂꯥꯏꯐ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯑꯗꯨꯒꯤꯅꯤ ꯅꯦꯛꯁ ꯁꯇꯔꯗꯦꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯑꯂꯤꯁ ꯈꯥꯒꯤ ꯑꯣꯏꯔꯝꯅꯤ ꯆꯦ ꯌꯨꯇꯨꯕ ꯄꯥꯏꯕꯗꯣ ꯑꯦꯂꯤꯁ ꯀꯦꯁꯀꯤ ꯑꯣꯏꯔꯝꯅꯤ ꯆꯦ ꯌꯨꯇꯨꯕ ꯄꯥꯏꯕꯗꯣ ꯍꯥꯏ ꯑꯣꯀꯦ ꯑꯗꯒꯤꯗꯤ ꯑꯟꯖꯂꯤꯅ ꯇꯤꯡꯀꯨꯜꯒ ꯑꯦꯂꯥꯏꯁꯀ ꯆꯦꯅꯦꯜ ꯄꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯄꯥꯅꯤ ꯍꯥꯏ ꯃꯥꯅꯦ ꯃꯃꯥ ꯕ꯭ꯂꯣꯛ ꯍꯥꯏꯅ ꯂꯩꯕꯗꯣ ꯍꯥꯏ ꯈꯪꯗꯦꯅꯤ ꯑꯩꯗꯤ ꯄꯨꯁꯄꯥꯅ ꯇꯦꯜꯍꯩꯕꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯇꯦꯜꯍꯩꯕꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯃꯤ ꯌꯥꯝ ꯊꯣꯛꯂꯛꯑꯦ ꯍꯥꯏ ꯇꯦꯜꯍꯩꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯗ ꯑꯗꯒꯤꯗꯤ ꯆꯦ ꯀꯥꯅꯣꯅ ꯑꯟꯖꯂꯤ ꯃꯅꯤꯄꯨꯔꯒꯤꯅꯦ ꯍꯥꯏ ꯈꯨꯃꯟꯅ ꯄꯨꯁꯄꯥ ꯅꯪ ꯇꯦꯜꯍꯩꯕ ꯀꯩ ꯍꯥꯏꯕ ꯅꯤꯡꯂꯤ ꯀꯩꯒꯤꯅꯣ ꯎꯅꯤꯡꯕ꯭ꯔꯣ ꯍꯥꯏ ꯑꯟꯖꯂꯤꯅ ꯑꯣ ꯀꯥꯅꯣꯟꯕꯂꯥ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯃꯥꯅ ꯀꯣ ꯂꯥꯏꯐꯇ ꯃꯥꯅꯤꯀꯣ ꯂꯥꯏꯐꯇ ꯁꯥꯟꯅꯔꯕꯅꯤ ꯏꯆꯦ ꯀꯥꯅꯣꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤ ꯑꯟꯖꯂꯤꯅ ꯆꯦꯅꯨ ꯑꯩ ꯊꯣꯛꯑꯒꯦꯀꯣ ꯕꯥꯏ ꯑꯣꯀꯦ ꯑꯟꯖꯂꯤ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯐꯣꯟ ꯇꯧꯔꯛꯑꯣ ꯅꯣꯡꯃ ꯑꯟꯖꯂꯤ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯑꯩꯈꯣꯏꯅꯤ ꯅꯣꯡꯃ ꯀꯣꯜ ꯇꯧꯔꯛꯑꯣꯀꯣ ꯍꯌꯦꯡꯗꯤ ꯇꯧꯔꯛꯀꯅꯨ ꯍꯌꯦꯡꯗꯤꯅꯦ ꯁꯨꯄ꯭ꯔꯤꯌꯥ ꯍꯣꯏ ꯂꯥꯛꯀꯅꯦꯕ ꯑꯩꯒꯤꯗ ꯑꯗꯨꯗꯨꯅ ꯍꯌꯦꯡꯗꯤ ꯈꯔ ꯆꯤꯟꯒꯅꯤꯀꯣ ꯑꯟꯖꯂꯤꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯕꯥꯏ ꯀꯁꯥꯔ ꯄꯥꯈꯪ ꯊꯣꯏꯕ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯇꯩꯃ ꯈ꯭ꯋꯥꯡ ꯅꯥꯕ ꯐꯔꯕꯣ ꯈꯔ ꯑꯩꯗꯤ ꯈꯔ ꯐꯔꯦꯅꯦ ꯊꯣꯏꯕ ꯑꯩꯈꯣꯏ ꯗꯥꯗꯣ ꯅꯍꯥꯟ ꯑꯩ ꯊꯥꯡꯒꯠꯇ꯭ꯔꯅꯦ ꯄ꯭ꯔꯦꯡꯛꯇ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯗꯥ ꯈ꯭ꯋꯥꯡ ꯅꯥꯏꯅ ꯇꯧꯕꯗꯣ ꯐꯥꯒꯤ ꯅꯠꯇꯦꯕ ꯑꯗꯨꯗꯣ ꯑꯁꯦꯡꯃꯛꯀꯤꯅꯦꯕ ꯑꯩꯈꯣꯏ ꯗꯥ ꯈ꯭ꯋꯥꯡꯗꯣ ꯉꯝꯗꯅ ꯂꯩꯔꯦꯅꯦ ꯊꯣꯏꯕ ꯑꯗꯣ ꯈ꯭ꯋꯥꯡꯗꯣ ꯃꯥ ꯆꯠꯄꯗꯤ ꯐꯝꯕꯗꯤ ꯉꯝꯃꯦꯕ ꯐꯝꯕ ꯈꯣꯠꯄꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯆꯠꯄꯗꯅꯦ ꯃꯈ꯭ꯋꯥꯡ ꯀꯣꯜꯂ ꯆꯠꯂꯦ ꯃꯈ꯭ꯋꯥꯡ ꯆꯤꯡꯈꯠꯂ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯏꯁꯄ꯭ꯔꯦ ꯀꯥꯞꯅ ꯈꯣꯠꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯣ ꯌꯦꯡꯒꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯔꯗꯤ ꯗꯥꯛꯇꯔ ꯆꯠꯀꯅꯤ ꯑꯗꯣ ꯑꯩ ꯗꯁꯥ ꯇꯥꯔꯦ ꯑꯩ ꯑꯁꯦꯡꯕ ꯄ꯭ꯔꯦꯡ ꯇꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯨ ꯈꯨꯃꯟꯅ ꯑꯟꯖꯂꯤ ꯆꯦ ꯀꯥꯅꯣꯟ ꯀꯧꯀꯣ ꯆꯍꯤ ꯍꯟꯕꯅꯤꯀꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯇꯨꯛꯂꯥꯜꯅ ꯀꯩꯕ ꯉꯥꯎꯔꯣ ꯍꯥꯏ ꯑꯗꯨꯒꯤꯗꯤ ꯁꯪꯒꯤꯇꯥꯅ ꯆꯦꯅꯨ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏ ꯉꯁꯤꯗꯤ ꯁꯔꯤꯇꯥ ꯑꯩ ꯄꯣꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯟꯖꯂꯤꯅ ꯆꯨꯝꯃꯤꯆꯦ ꯅꯨꯡꯁꯤꯅ ꯌꯦꯡꯉꯗꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯁꯅꯥ ꯄꯤꯔꯁꯨ ꯅꯨꯡꯁꯤꯔꯣꯏ ꯍꯥꯏ ꯑꯗꯨꯅꯦ ꯑꯩꯅ ꯑꯟꯖꯂꯤ ꯉꯁꯥꯏ ꯍꯥꯏꯗꯣꯀꯣ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯩ ꯇꯨꯀ꯭ꯂꯥꯅ ꯀꯥꯏ ꯂꯚ ꯌꯨ ꯍꯥꯏ ꯂꯚ ꯌꯨ ꯇꯨ ꯑꯗꯨꯒꯤꯗꯤ ꯑꯦꯝ ꯑꯦꯜ ꯑꯣꯄꯦꯟ ꯋꯥꯔꯜꯅ ꯅꯦꯅꯦ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯑꯗꯒꯤ ꯏꯆꯦ ꯀꯥꯅꯣꯅ ꯍꯥꯏꯅ ꯍꯥꯏꯀꯣ ꯈꯨꯃꯟꯅ ꯑꯟꯖꯂꯤ ꯏꯆꯦ ꯑꯅꯨ ꯈꯨꯃꯟꯁꯦ ꯀꯣꯃꯦꯟ ꯄꯥꯕꯗ ꯈꯔ ꯁꯣꯏꯒꯟꯕꯅꯤ ꯍꯥꯏ ꯁꯣꯏꯒꯜꯂꯦ ꯌꯥꯝꯅ ꯁꯥꯖꯟꯕꯗꯣ ꯅꯣꯏꯅ ꯈꯔꯒ ꯁꯣꯏꯔꯛꯑꯗꯤꯅꯦ ꯑꯃꯨꯛ ꯍꯦꯟꯅ ꯚ꯭ꯔꯝ ꯆꯪꯉꯦ ꯏꯕꯨꯡꯉꯣ ꯈꯪꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯗꯥ ꯃꯦꯘꯥꯅ ꯑꯩ ꯀꯥꯅꯣꯟ ꯇꯥꯟꯅꯔꯛꯄꯅꯤ ꯂꯝꯖꯦꯟ ꯀꯩꯕ ꯌꯥꯡꯉꯤꯍꯦ ꯀꯥꯅꯣꯟꯁꯤꯗꯤ ꯗꯥ ꯃꯦꯘꯥ ꯂꯥꯛꯑꯗꯤ ꯅꯣꯛꯄ ꯍꯧꯔꯅꯤ ꯑꯗꯩ ꯁꯅꯥꯊꯣꯏꯅ ꯏꯆꯦ ꯑꯩꯒꯤꯁꯨ ꯀꯩꯕ ꯍꯥꯏꯔꯛ ꯑꯣ ꯌꯥꯔꯗꯤ ꯀꯔꯤ ꯍꯥꯏꯔꯣ ꯍꯥꯏꯅꯣ ꯏꯆꯦ ꯑꯩꯒꯤꯁꯨ ꯍꯥꯏꯕꯤꯔꯀꯣ ꯌꯥꯔꯗꯤ ꯀꯩ ꯍꯥꯏꯅꯣ ꯁꯅꯥꯊꯣꯏ ꯈꯪꯗ꯭ꯔꯦ ꯑꯟꯖꯂꯤꯅ ꯆꯦ ꯕꯥꯏ ꯊꯣꯛꯇꯦ ꯊꯣꯛꯅꯤꯡꯗꯦ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯊꯣꯛꯑꯦ ꯍꯥꯏ ꯕꯕꯥꯏ ꯑꯟꯖꯂꯤ ꯕꯕꯥꯏ ꯊꯣꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤ ꯑꯆꯤꯟꯕ ꯂꯩꯔꯦ ꯀꯩ ꯊꯣꯛꯑꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯗꯩ ꯈꯨꯃꯟꯅ ꯃꯦꯒꯥ ꯕ꯭ꯔꯣ ꯂꯥꯛꯂꯕꯅꯤ ꯍꯥꯏ ꯑꯗꯒꯤ ꯗꯥ ꯃꯦꯘꯥꯅ 21 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯗꯥ ꯃꯦꯘꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯅꯪꯃ ꯀꯩꯕ ꯉꯝꯃ ꯄꯥꯅꯤ ꯉꯝꯗ꯭ꯔꯒ ꯇꯣꯛꯅꯤ ꯑꯥꯏꯐꯣꯟꯒꯤꯗꯃꯛ ꯀꯤꯠꯅꯤꯀꯗꯤ ꯌꯣꯟꯖꯔꯣꯏ ꯄꯥꯝꯃꯨꯏ ꯄꯩꯁꯥꯁꯨ ꯀꯩꯕ ꯄꯥꯏꯔꯁꯨ ꯌꯥꯕ ꯄꯥꯏꯗꯁꯨ ꯌꯥꯕ ꯑꯗꯨꯒꯤ ꯍꯥꯏ ꯑꯗꯨꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯍꯥꯏꯗꯤ ꯑꯩ ꯉꯝꯀꯥꯟꯗ ꯑꯗꯨꯝ ꯂꯩꯒꯅꯤꯗ ꯑꯥꯏꯐꯣꯟꯗꯣ ꯀꯣ ꯍꯧꯖꯤꯛꯇꯤ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯀꯩꯗꯧꯅꯤ ꯑꯁꯤꯒꯤ ꯃꯣꯕꯥꯏꯜꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦꯕ
upai leite lairaba mapuknina ko dene nana kaiba hong daure che na kaiba ꯐꯥꯏꯔꯦꯜꯗ ꯇꯥꯔꯦ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯅꯦꯅꯥ ꯅꯪ ꯃꯧ ꯀꯥꯏꯗ ꯑꯣꯏꯗꯣꯔꯦꯀꯣ ꯑꯗꯩ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯆꯦ ꯀꯥꯅꯣꯟꯅ ꯍꯥꯏꯕ ꯕ꯭ꯔꯣꯒ ꯈꯟꯅꯔꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯁꯪꯒꯤꯇꯥꯅ ꯕ꯭ꯔꯣꯒꯤ ꯈ꯭ꯋꯥꯡꯗꯣ ꯐꯈ꯭ꯔꯕꯣ ꯍꯥꯏ ꯁꯪꯒꯤꯇꯥ ꯑꯩꯈꯣꯏ ꯗꯥꯒꯤ ꯈ꯭ꯋꯥꯡꯗꯣ ꯈꯔ ꯑꯗꯨꯝ ꯈꯇꯪꯗꯤ ꯉꯔꯥꯡꯗꯩ ꯉꯁꯤꯅ ꯈꯔꯗꯤ ꯐꯔꯦꯀꯣ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯍꯤꯞꯄꯤ ꯌꯥꯝ ꯀꯨꯏꯅ ꯐꯝꯕ ꯉꯝꯗꯦꯕꯀꯣ ꯈꯨꯃꯟꯅ ꯆꯦ ꯅꯦꯅꯥ ꯂꯨꯍꯣꯡꯕ ꯍꯥꯏꯔꯛꯂꯣꯏꯗ꯭ꯔꯣ ꯍꯥꯏ ꯑꯗꯨꯗ ꯃꯦꯘꯥꯅ ꯑꯗꯨꯅꯤ ꯁꯥꯄꯝ ꯑꯩꯅ ꯀꯥꯅꯣꯟ ꯇꯥꯟꯅꯔꯛꯏꯁꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯆꯦ ꯀꯥꯅꯣꯟ ꯂꯣꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯦꯝꯗꯤ ꯀꯩꯅꯣꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯗꯩ ꯀ꯭ꯌꯨꯅ ꯍꯥꯏ ꯍꯦꯜꯂꯣ ꯗꯥ ꯃꯦꯘꯥꯅ ꯂꯣꯠꯄ ꯌꯥꯔꯤ ꯃꯥ ꯉꯁꯤꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯀꯣ ꯃꯥ ꯉꯁꯤꯗꯤ ꯄꯣꯠꯁꯝꯕꯝꯅ ꯆꯦ ꯗꯥ ꯕꯨꯡꯗꯣ ꯑꯥꯔꯖꯦꯒꯤꯗ ꯂꯩꯍꯧꯕꯅꯤꯀꯣ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯁꯦ ꯅꯨꯡꯁꯤꯗꯕꯅ ꯁꯤꯒ ꯍꯤꯞꯅ ꯂꯩꯔꯒꯅꯦ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯔꯤꯕ ꯍꯥꯏꯁꯦ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯂꯣꯠꯈ꯭ꯔꯦ ꯍꯥꯏ ꯑꯗꯒꯤ ꯃꯤꯅꯥꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯃꯤꯅꯥ ꯅꯪꯗꯤ ꯆꯥꯔꯕꯣ ꯀꯩꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯒꯤꯗꯤ ꯁꯦꯜꯕꯤꯁꯅ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯦꯜꯕꯤꯁ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥ ꯃꯦꯘꯥꯒ ꯗꯥ ꯕꯨꯡꯒ ꯃꯣꯏꯅꯤ ꯎꯔꯗꯤ ꯅꯣꯛꯇꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅꯦ ꯗꯥ ꯃꯦꯘꯥꯁꯦ ꯅꯣꯛꯅꯤꯡꯕꯅꯤ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯔꯛꯄ ꯃꯥꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯩ ꯃꯆꯟꯅ ꯆꯦ ꯗꯥꯁꯨ ꯄꯥꯕ ꯌꯥꯎꯍꯜꯂꯒꯣ ꯀꯃꯦꯟꯇꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯈ꯭ꯋꯥꯡꯗꯣ ꯉꯝꯗꯕꯒꯤꯅꯦ ꯃꯆꯜ ꯃꯥ ꯍꯤꯞꯄꯤꯕꯀꯣ ꯁꯤꯗ ꯃꯥ ꯑꯃꯨꯛ ꯍꯧꯒꯠꯍꯜꯂꯛꯀꯦ ꯄꯥꯍꯜꯂꯛꯀꯦ ꯃꯥ ꯑꯃꯨꯛꯀꯣ ꯄꯥꯃꯦꯟꯅ ꯀꯩ ꯍꯥꯏꯕ ꯇꯨꯝꯅꯤꯡꯕ ꯁꯛ ꯃꯥꯜꯂꯤꯗ ꯑꯩ ꯃꯤꯠꯁꯤꯅ ꯇꯧꯏꯅꯦ ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤꯑꯕ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯃꯤꯠꯁꯦ ꯈꯔ ꯈꯨꯕꯅꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯁꯦ ꯊꯦꯡꯊꯔꯛꯑꯕ ꯃꯤꯠ ꯍꯥꯏ ꯆꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯇꯨꯝꯅꯤꯡꯕ ꯃꯥꯟꯕ ꯑꯃꯁꯨ ꯍꯦꯜꯂꯤꯕ ꯑꯗꯩ ꯈꯨꯃꯟꯅꯅꯦ ꯃꯦꯘꯥ ꯕ꯭ꯔꯣꯒ ꯏꯕꯥꯏꯒ ꯑꯩꯒ ꯎꯔꯒ ꯅꯣꯛꯄ ꯐꯥꯎꯕꯅꯤꯀꯣ ꯍꯥꯏꯗ ꯃꯦꯘꯥꯅ ꯑꯩ ꯀꯧꯒꯦ ꯊꯣꯛꯂꯕ꯭ꯔꯥ ꯑꯩ ꯀꯩꯅꯣ ꯀꯥꯎꯒꯦ ꯑꯩ ꯀꯧꯒꯦ ꯊꯣꯛꯇꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣ ꯌꯦꯡꯒꯦꯕꯣ ꯀꯥꯅꯣꯟ ꯍꯣ ꯀꯥꯅꯣꯟ ꯍꯥꯏꯅ ꯀꯧꯈ꯭ꯔꯦ ꯍꯣ ꯀꯥꯅꯣꯟ ꯀꯧꯈ꯭ꯔꯦ ꯈꯨꯃꯟꯅ ꯃꯦꯘꯥ ꯕ꯭ꯔꯣ ꯀꯧꯀꯣ ꯌꯥꯡꯅ ꯀꯧꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯁꯅꯥꯊꯣꯏꯅ ꯑꯩꯒꯤꯁꯨ ꯄꯨꯟꯅ ꯑꯩꯒꯤꯁꯨ ꯄꯅꯥ ꯍꯥꯞꯄꯤꯕ ꯌꯥꯔꯗꯤ ꯍꯥꯞꯄꯤꯔꯒꯣ ꯃꯌꯥꯝꯒꯤ ꯍꯥꯞꯄꯤ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦ ꯄꯅꯥ ꯍꯥꯏꯔꯣ ꯄꯅꯥꯗꯤ ꯍꯥꯞꯇꯤꯌꯦ ꯁꯅꯥꯊꯣꯏ ꯄꯅꯥ ꯀꯅꯥꯗ ꯍꯥꯞꯄꯩ ꯋꯥꯔꯤꯅꯣ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯕ ꯁꯦꯡꯗꯕ ꯀꯩꯝ ꯀꯥꯏꯗꯦ ꯃꯌꯦꯛ ꯄꯨꯔꯥ ꯎꯗꯕꯗꯤ ꯅꯠꯇꯦ ꯚꯤꯗꯤꯑꯣꯗ ꯁꯣꯏꯒꯅꯨ ꯑꯗꯨꯅ ꯌꯥꯔꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯗꯒꯤ ꯅꯦꯅꯥꯅ ꯆꯥꯄꯝ ꯂꯣꯏꯅ ꯍꯥꯏꯔꯛꯇꯣꯏꯅꯤ ꯍꯥꯏꯗꯤ ꯅꯦꯅꯥꯅ ꯗꯥꯕꯨꯡꯗꯤ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯃꯤ ꯑꯃꯁꯦ ꯑꯥꯏꯐꯣꯟꯗꯤ ꯄꯥꯏꯅꯤꯡꯉꯤ ꯄꯥꯏꯕꯗꯤ ꯐꯪꯗꯕꯅꯤꯅ ꯇꯧꯋꯤ ꯊꯋꯥꯏ ꯆꯥꯛꯂꯤꯅꯤ ꯍꯥꯏꯌꯦ ꯗꯥ ꯃꯦꯘꯥꯅ ꯗꯥ ꯅꯪ ꯑꯃꯨꯛ ꯄꯥꯎ ꯂꯥꯛ ꯑꯩ ꯋꯥꯔꯦꯉꯣ ꯗꯥ ꯃꯦꯘꯥꯅ ꯈꯪꯗꯦꯅꯦ ꯃꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯑꯩꯕꯨ ꯆꯣꯞꯍꯜꯂꯤꯖꯥꯠꯂꯥ ꯍꯥꯏ ꯑꯗꯒꯤ ꯈꯨꯃꯟꯅ ꯆꯦꯅꯦꯅ ꯂꯥꯛꯇ꯭ꯔꯁꯨ ꯄꯣꯠꯌꯦꯡ ꯄꯤꯔꯛꯀꯦ ꯑꯣꯟꯂꯥꯏꯟꯗ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯑꯥꯏꯐꯣꯟ ꯄꯥꯏꯗ꯭ꯔꯁꯨ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯤꯅ ꯌꯥꯖꯔꯦ ꯏꯕꯨꯡꯉꯣ ꯑꯃ ꯄꯥꯏ ꯐꯪꯕꯅ ꯄꯦꯜꯂꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯙꯤꯔꯖꯅ ꯏꯆꯦ ꯀꯗꯥꯏ ꯂꯝꯒꯤꯅꯣ ꯍꯥꯏ ꯙꯤꯔꯖ ꯑꯩꯁꯦ ꯀꯩꯅꯣꯒꯤꯅꯦ ꯀꯁꯥꯔꯒꯤꯅꯦ ꯍꯧꯖꯤꯛ ꯕꯨꯡꯗꯒꯤ ꯃꯨꯛ ꯇꯥꯔꯁꯤ ꯈꯨꯃꯟꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯕꯨꯡꯗꯒꯤ ꯃꯨꯛ ꯇꯥꯔꯁꯤ ꯑꯗꯨꯗꯤ ꯐꯩ ꯈꯨꯃꯟꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯗꯨꯗꯤ ꯐꯩꯌꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯩꯄꯥ ꯁꯥꯅꯨ ꯍꯥꯏ ꯁꯥꯄꯝꯅ ꯆꯦ ꯀꯥꯅꯣꯟ ꯂꯥꯛꯂꯣꯅꯦ ꯃꯦꯘꯥ ꯕ꯭ꯔꯣ ꯁꯦ ꯀꯞꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯕ꯭ꯂꯨ ꯄꯤꯕ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤ ꯏꯅꯃꯥꯏ ꯄꯣꯠꯁꯝꯕꯝ ꯈꯨꯃꯟ ꯅꯪ
iPhone paibro ai nena saikomna sapan lakta yaroiko laktradi ai sauniko ai kumanna che posambam unka pai kai unka paide daidi machanna kai ba che comment pabada waram maniye hai Ware. sapamna Khanaga nare. che nena kari lamgino luhongba chatruga lam khangamdraba dasani sapam nang dasani daidi oja megana laikai laikai mana pangbak kanon ubro hai nenana sapam mai uripo kine khuman uripo kai sekhang flyover bridge am laibato ado hek landha baga sarla landha baga zaplau ta bado uripok ni somna kandana kangla ni ko ado nang unate nana kangla da sklodi praktani uripok ta ga ba ado ko higalu no ko praktani traffic ka mai mam ni daidi che nena awai tabi sanana handak se ina magi lb udaba se tumba yadre lb thadradi matam hauba khangau do lb thadi matam hauba khangau de sapamna mega bro rot na kai ba sister se yam nungsiye rasi yam leye hai Kai dinu. tabi sanana da mega mana pangwi ise do na pangbi ise do urambani mangre ise kanon malana mawalaude sapam sapam na sise nena lakpagi khudong chadradi online da pirake nena na chega kau sapam se nang halamni chega kawe sapam se nang na halamni hai megana kaiba oja megana thokla ye kanon priya laistram na hi hello priya welcome Hi Priya. sapam na kaiba mega bro Welcome, welcome. hairakle Again, sapam na Happy nena Valley. nangi sahi kya no nang nena da mu isal lagera nena se phairen da phai rom ne Hi ba. ma'am like macha mamtang nambiraga comment namta Like to biramo please ma'am. Sementin jaujibo. Rồi thôi bị sana na inama kana kaiba hakam challe tumda tumning adi Tumninge. tumning da de nena na kaiba sapam ID 24 nena ya mangang oirame priya laisram na chak charbo ise hai Chare Priya. Nandi oza chara megana po. mau Kailan kaiba sara ke. masu ai yaudradhi nungai tabazani sapam hai de machan na ke chega da je yam chaniye thank you so much sapam na ke nena dudi ta chau ko biro ai duidi hai priya na hoy de kasit like tore kasit welcome Welcome Kasit. thôi sana na oima like hairaga kauri ne ai tauramdri hojikta gyan taiye ngaureda kuiroi kai bora pairani ai dai road na kai ba sister ga ibai ga ze naha oithora yamna nungsiye no enemak Thank you, thank chandam you. lekai giro Mare tanam lakai gine. Thôi yamna nungsiye noy enemak happy family ne yam nungsiye Thank thank you. you nena sai komna hoi ta chou sapam mai nirmala singana dabung ro sonai chandam le kai giro mane Sudah tanam lakai gine. deidi sapam na mega bro chumme nang yau da di nungai trimi masu nangonda oinajari ni se kanona anu nangi live mayamgi oinajafam ni ko Mane. nena na kaiba se anu aidi
like taurabane Thank you, sapamna thank you. ibunggi ichal ibema nungsi nabungbu kaubiu ko luhong kaiba luhungraga ko kaunu ko ay mar ko dai priya na kaiba ai su like taure adu kay lamdagay no ay kasaday ne Kasadagine. ise kanmana ka asit ay nirmala na yamna kuireda udaba ay Hmm. kuire udaba dai premila uyang nagabache dadagase yam chanaye yam nungsiye yam nasu nungsinay yam kalakchaye Thank you, thank you. dai nenana kaiba hoi kauroida sapamai da sapamai zamegana aigidi oinafam nate nangna wari sanafam ni kanon Da. Ase specs aigidura. nate Aigidura chasa. Manine. Manida. dai gunita maitai na kaiba tado san ahumuki jumka se asaman kayamuk launagi aidi akupa sadiye अदो नाचोम सादे बगा इदी खुजी गतनी को तबि चनाना इनमा सम से संग एलु के sang संग हेलु याद्रे कमाई तौबनो खंद्रेबो अमुक खुकक याम कुइना चले सांगो याद्रे है ꯑꯩꯒꯤꯗꯤꯅꯦ ꯊꯣꯏꯕꯤꯁꯤꯅ ꯖꯥꯡ ꯖꯥꯡꯅ ꯁꯥꯡꯉꯤ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯅꯍꯥꯟ ꯀꯛꯈ꯭ꯔꯕꯅꯦ ꯑꯃꯨꯛ ꯁꯥꯡꯗꯔꯦ ꯑꯩ ꯈꯪꯕ꯭ꯔꯣ ꯅꯤꯔꯃꯂꯥ ꯑꯩ ꯈꯪꯕ꯭ꯔꯣ ꯅꯤꯔꯃꯂꯥꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯆꯤꯟꯗꯣꯜ ꯂꯩꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯔꯥ ꯁꯥꯄꯝ ꯈꯨꯃꯟ ꯑꯁꯤ ꯑꯅꯨꯒꯤ ꯂꯥꯏꯐ ꯅꯨꯡꯁꯤꯅꯐꯝ ꯀꯥꯏꯅꯐꯝ ꯅꯨꯡꯁꯤ ꯋꯥꯔꯤ ꯆꯤꯛꯊꯐꯝ ꯒꯥꯏꯕ ꯗꯥꯏꯂꯣꯒꯀꯗꯤ ꯀꯥꯁꯤꯅ ꯃꯩꯅꯤꯕꯣ ꯀꯥꯅꯣꯟ ꯕꯂꯥꯏ ꯁꯤꯒꯃꯅ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ ꯍꯥꯏ ꯅꯤꯔꯃꯂꯥꯅ ꯀꯀꯥ ꯍꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯤꯔꯃꯂꯥꯁꯦ ꯀꯅꯥꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯩ ꯁꯥꯄꯝꯅ ꯃꯦꯒꯥ ꯕ꯭ꯔꯣ ꯀꯩꯕ ꯊꯃꯣꯏ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯑꯣ ꯑꯇꯩꯒꯤ ꯂꯥꯏꯐꯇꯗꯤ ꯐꯣꯡꯗꯣꯛꯂꯨꯅꯨꯀꯣ ꯍꯥꯏ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯗꯥ ꯁꯥꯄꯝ ꯍꯥꯏ ꯒꯨꯔꯤꯇꯥ ꯃꯩꯇꯩꯅ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯅꯥ ꯀꯌꯥ ꯆꯠꯂꯤꯒꯦ 72 ꯄ꯭ꯔꯤꯌꯥꯅ ꯑꯌꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯒ ꯂꯩꯖꯗꯦ ꯑꯌꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝꯒ ꯂꯩꯖꯗꯦ ꯍꯥꯏꯔꯣ ꯂꯩꯆꯦ ꯀꯔꯝꯕꯅ ꯁꯄꯝ ꯍꯥꯏ ꯑꯗꯩ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯁꯄꯝ ꯀꯩ ꯆꯩ ꯄꯥꯏꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯀꯥꯅꯣꯟꯗꯣ ꯑꯝꯇ ꯇꯧꯋꯦ ꯈꯨꯃꯟꯅ ꯀꯩꯕ ꯏꯆꯜ ꯏꯕꯦꯝꯃ ꯀꯩꯕ ꯅꯦꯅꯦ ꯁꯥꯒꯩ ꯍꯣꯡꯈ꯭ꯔꯁꯨ ꯅꯦꯅꯥ ꯅꯕꯨꯡ ꯁꯛ ꯊꯤꯕ ꯑꯃ ꯂꯩ ꯍꯧꯔꯤ ꯍꯥꯏꯕ ꯀꯥꯎꯅꯨꯀꯣ ꯍꯥꯏ ꯄ꯭ꯔꯦꯃꯤꯂꯥꯅ ꯀꯔꯤꯕ ꯆꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣ ꯆꯦꯒ ꯌꯥꯝ ꯇꯤꯟꯅꯅꯤꯡꯉꯦ ꯑꯣꯀꯦ ꯑꯣꯀꯦ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯅꯤ ꯊꯣꯏꯕꯤꯆꯅꯥꯅ ꯑꯩꯁꯨ ꯁꯝ ꯁꯥꯡꯕ ꯊꯨꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯥꯡꯕ ꯍꯦꯟꯗ꯭ꯔꯦ ꯂꯦꯡꯕꯥꯟꯗꯩ ꯍꯦꯜꯂꯨ ꯌꯥꯗ꯭ꯔꯦ ꯐꯔꯦꯁꯦꯅ ꯅꯦꯅꯥꯅ ꯀꯧꯖꯔꯣꯏꯗ ꯁꯄꯝ ꯁꯄꯝꯅ ꯅꯦꯅꯥ ꯅꯤꯔꯃꯂꯥꯅ ꯎꯗꯥꯔꯕꯣꯟꯒꯤ ꯑꯣꯀꯦ ꯑꯠꯆꯥ ꯑꯠꯆꯥ ꯒꯨꯅꯤꯇꯥꯅ ꯊꯦꯡꯛ ꯌꯨ ꯗꯥꯗꯣ ꯃꯃꯜ ꯇꯥꯕꯗ ꯀꯞꯅꯤꯡꯕ ꯐꯥꯎꯋꯦ ꯁꯅꯥ ꯁꯄꯝꯅ ꯃꯃꯜꯁꯦ ꯃꯦꯒꯥ ꯕ꯭ꯔꯣ ꯃꯉꯣꯟꯗ ꯐꯖꯕꯅꯤꯀꯣ ꯃꯃꯜ ꯐꯖꯔꯕꯅꯤ ꯐꯨꯕꯗꯤ ꯍꯧꯖꯤꯛ ꯉꯝꯖꯔꯣꯏꯀꯣ ꯃꯉꯣꯟꯗ ꯐꯨꯕꯗꯤ ꯉꯝꯖꯔꯣꯏꯀꯣ ꯏꯆꯦ ꯀꯥꯅꯣꯝꯕꯔꯅ ꯀꯀꯥ ꯑꯁꯤꯠ ꯆꯥꯔꯕꯣ ꯌꯥꯏꯐꯔꯦ ꯁꯅꯥꯇꯣꯝꯕꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯆꯦꯁꯦ ꯀꯁꯥꯗꯒꯤꯅꯦ ꯀꯁꯥꯗꯒꯤꯅꯦ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝꯅ ꯀꯩꯕ ꯕ꯭ꯔꯣꯁꯦ ꯏꯁꯄꯦꯛ ꯎꯞꯄ ꯄꯛꯆꯩ ꯀꯩꯅꯣ ꯄꯛꯆꯩ ꯍꯥꯏꯕꯅꯤ ꯃꯥꯡꯈ꯭ꯔꯦ ꯄꯛꯆꯕꯅꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯍꯥꯟꯅ ꯑꯩ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯃꯥ ꯎꯞꯄꯝꯃꯦꯕꯀꯣ ꯑꯗꯩ ꯃꯥꯒꯤ ꯏꯁꯄꯦꯛꯁꯦ ꯎꯞꯃꯟꯕꯒꯤꯅꯦ ꯁꯤꯒ ꯗꯥꯛꯀ ꯂꯣꯏ ꯇꯥꯕ ꯑꯗꯩꯗꯤ ꯑꯩꯅ ꯊꯥꯗꯣꯛꯍꯜꯂꯦꯕꯀꯣ ꯑꯩ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯅꯦꯅꯥ ꯁꯥꯏꯈꯣꯝꯅ ꯆꯦ ꯑꯗꯩ ꯑꯅꯨꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯞꯇꯕ ꯌꯥꯗ꯭ꯔꯦ ꯑꯃꯨꯛ ꯎꯞꯄꯦ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦꯀꯣ ꯄ꯭ꯔꯤꯌꯥꯅ ꯀꯩꯕ ꯇꯨꯝꯅꯤꯡꯗꯦ ꯂꯥꯛꯑꯣ ꯑꯩꯁꯦ ꯏꯆꯦ ꯑꯗꯣ ꯂꯥꯛꯄꯗ ꯔꯤꯂꯤꯐ ꯀꯦꯝꯗꯁꯨ ꯂꯥꯛꯑꯣ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯂꯥꯛꯀꯅꯤ ꯄ꯭ꯔꯤꯌꯥ ꯅꯣꯏ ꯔꯤꯂꯤꯐ ꯀꯦꯝꯇ ꯂꯩꯔꯤꯔꯥ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ
ꯊꯣꯏꯕꯤꯁꯅꯥꯅ ꯑꯗꯨ ꯑꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯑꯗꯥ ꯖꯨꯝ ꯈꯪꯗꯦ ꯃꯩ ꯊꯥꯗꯣꯛꯇꯅ ꯏꯅꯝꯃ ꯔꯤꯂꯤꯐ ꯀꯦꯝꯗꯒ ꯂꯩꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯅꯪꯁꯦ ꯂꯩꯔꯝꯗꯣꯏꯅꯣ ꯈꯪꯗꯦꯗ ꯉꯥꯎꯔꯦꯗ ꯐꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄ꯭ꯔꯤꯌꯥ ꯐꯖꯕꯗ ꯇꯥꯕꯗ ꯕ꯭ꯂꯦꯛꯀ ꯇꯁꯦꯡꯅ ꯂꯤꯠꯄꯁꯦ ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯀꯩꯕ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯅꯝꯃ ꯅꯪꯁꯦ ꯉꯥꯎꯔꯦꯗ ꯐꯖꯕ ꯐꯖꯕ ꯕ꯭ꯂꯦꯛꯀ ꯂꯤꯠꯄꯁꯦ ꯀꯥꯁꯤꯅ ꯀꯩꯕ ꯆꯥꯔꯦ ꯊꯦꯡꯀ꯭ꯌꯨ ꯀꯥꯅꯣ ꯅꯪꯗꯤ ꯄꯛꯆꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯆꯥꯔꯕꯣ ꯖꯦꯀꯦꯠꯁꯦ ꯁꯥꯄꯝꯅ ꯆꯦꯅꯨ ꯃꯤ ꯑꯃꯁꯦ ꯔꯦꯠ ꯀꯂꯔ ꯂꯤꯠꯄꯤꯁꯦ ꯐꯖꯕꯅꯦ ꯄꯛꯆꯕꯅꯦ ꯄ꯭ꯔꯤꯌꯥꯅ ꯍꯣꯏ ꯑꯣ ꯃꯣꯏ ꯀꯩꯅꯣꯗ ꯂꯩꯔꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩ ꯃꯥꯔꯦꯀꯣ ꯄ꯭ꯔꯤꯌꯥ ꯄ꯭ꯔꯤꯌꯥ ꯑꯩꯈꯣꯏ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯎꯝ ꯁꯣꯏꯗꯅ ꯎꯅꯁꯤꯀꯣ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯩ ꯑꯣꯖꯥ ꯃꯦꯘꯥꯅ ꯀꯩꯕ ꯑꯩꯉꯣꯟꯗ ꯐꯥꯎꯗ꯭ꯔꯤ ꯏꯆꯦ ꯆꯩ ꯄꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯆꯩ ꯄꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯈꯣꯟꯗꯣ ꯑꯝꯇ ꯇꯧꯋꯦ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝꯅ ꯂꯥꯏꯐꯁꯦ ꯅꯨꯡꯇꯤꯒꯤ ꯌꯦꯡꯈꯤꯕꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯂꯦꯞꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯑꯩꯁꯨ ꯀꯌꯥꯝ ꯄ꯭ꯔꯤꯌꯥꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯋꯥꯏꯑꯦ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯀꯞꯄꯦ ꯄ꯭ꯔꯤꯌꯥ ꯀꯞꯀꯅꯣ ꯄ꯭ꯔꯤꯌꯥ ꯀꯞꯀꯅꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯔꯤꯂꯤꯐ ꯀꯦꯝꯇ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯗꯤ ꯅꯠꯇꯦꯀꯣ ꯑꯋꯥꯕ ꯀꯩꯅꯣꯅꯤ ꯀꯌꯥ ꯑꯩꯈꯣꯏꯅ ꯎꯕꯗꯨꯗ ꯈꯤꯇꯪꯗꯅꯤꯀꯣ ꯑꯗꯨ ꯅꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏ ꯈꯪꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯇꯥꯡ ꯃꯇꯥꯡꯗ ꯑꯩꯈꯣꯏꯁꯨ ꯀꯥꯏꯅ ꯑꯄꯥꯏꯕ ꯅꯠꯇꯕꯅꯤꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯣ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯇꯧꯕ ꯉꯝꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯟꯗꯛ ꯈꯔ ꯈꯔ ꯁꯨꯝ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯈꯔ ꯁꯨꯝ ꯄꯥꯡꯕꯗꯤ ꯁꯨꯝ ꯄꯥꯡꯉꯤꯀꯣ ꯑꯗꯨꯝ ꯄꯥꯡꯅ ꯂꯩꯈꯤꯒꯅꯤ ꯑꯗꯒꯩꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯕꯅꯥꯅ ꯀꯥ ꯑꯩꯗꯤ ꯆꯥꯕ ꯀꯨꯏꯔꯦ ꯑꯃꯨꯛ ꯂꯥꯝꯃꯛꯂꯦ ꯅꯤꯔꯃꯂꯥꯅ ꯅꯤꯔꯃꯂꯥ ꯍꯥꯏꯁꯦ ꯔꯣꯕꯤꯅꯤ ꯁꯥꯒꯩꯒꯤꯅꯤ ꯅꯤꯔꯃꯂꯥ ꯍꯥꯏꯁꯦ ꯔꯣꯕꯤꯅꯤ ꯁꯥꯒꯩꯒꯤꯅꯤ ꯁꯒꯥꯏꯒꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯦꯅꯨ ꯃꯤ ꯊꯣꯏꯕꯤꯆꯅꯅ ꯑꯃꯁꯦ ꯔꯦꯠ ꯀꯂꯔ ꯂꯤꯠꯄꯗ ꯄꯛꯆꯕꯅꯤ ꯃꯁꯛꯁꯤꯒ ꯆꯦꯅꯨ ꯃꯤ ꯑꯃꯁꯦ ꯊꯣꯏꯕꯤꯁꯅꯥꯗꯣ ꯉꯁꯥꯏ ꯑꯣꯀꯦ ꯄꯥꯈ꯭ꯔꯦ ꯄꯛꯑꯦ ꯏꯅꯝꯃꯗ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯄꯛꯇꯕ ꯌꯥꯎꯗꯦ ꯏꯅꯝꯃꯗ ꯄꯛꯇꯕ ꯌꯥꯎꯗꯦ ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯤꯌꯥꯅ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯏꯆꯦ ꯄ꯭ꯔꯦꯝꯂꯇꯥꯅ ꯀꯩꯕ ꯄ꯭ꯔꯦꯝꯂꯇꯥꯅ ꯆꯦ ꯀꯩꯕ ꯁꯅꯥꯕꯤ ꯇꯨꯝꯈ꯭ꯔꯕꯣꯏ ꯀꯩꯅꯣ ꯇꯧꯋꯦ ꯀꯅꯥꯅꯣ ꯍꯥꯏꯗꯣ ꯄ꯭ꯔꯦꯝꯂꯇꯥ ꯑꯣ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯉꯁꯤ ꯂꯩꯇꯦ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯗꯥꯟꯁ ꯀ꯭ꯂꯥꯁꯀꯤ ꯃꯥ ꯈꯨꯃꯟꯅ ꯆꯠꯈ꯭ꯔꯦ ꯀꯩꯕ ꯍꯌꯦꯡ ꯍꯜꯂꯛꯀꯅꯤ ꯆꯦꯅꯨ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯃꯤ ꯑꯃꯁꯦ ꯄ꯭ꯔꯤꯌꯥꯅ ꯍꯥꯏ ꯑꯗꯩ ꯌꯥꯏꯐꯔꯦ ꯁꯅꯥꯇꯣꯝꯕꯅꯒ ꯃꯩꯇꯩ ꯃꯆꯥꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯊꯣꯏꯕꯤꯆꯅꯥꯅ ꯏꯅꯝꯃꯅ ꯄ꯭ꯔꯦꯡ ꯇꯧꯕꯗ ꯏꯅꯝꯃꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯟꯕꯩ ꯇꯨꯡꯗꯒꯤ ꯅꯦꯠꯊꯕꯗꯣ ꯅꯣꯛꯄꯗ ꯅꯤꯔꯃꯂꯥꯅ ꯀꯀꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯨꯝ ꯗꯥ ꯅꯦꯠꯊꯔꯤꯕ ꯁꯅꯥꯒ ꯑꯩꯉꯣꯟꯗ ꯁꯥꯔꯤꯕꯣ ꯁꯥꯔꯤꯌꯦ ꯑꯩ ꯍꯧꯖꯤꯛ ꯈꯨꯖꯤ ꯁꯥꯔꯤꯌꯦ ꯅꯤꯔꯃꯂꯥ ꯑꯩ ꯃꯦꯘꯥꯆꯟꯗ꯭ꯔꯅ ꯀꯔꯤ ꯑꯣꯖꯥ ꯃꯦꯘꯥꯅ ꯀꯔꯤ ꯍꯥꯏꯕ ꯂꯝꯗꯟꯕ ꯂꯝꯗꯟꯕ ꯈꯔ ꯌꯥꯝꯅ ꯆꯥꯎ ꯌꯥꯗ꯭ꯔꯣ ꯄꯣꯠꯁꯝꯕꯝꯅ ꯒꯨꯗ ꯅꯥꯏꯠ ꯆꯦꯅꯨ ꯍꯥꯏ ꯄꯣꯠꯁꯝꯕꯝ ꯅꯪꯒꯤ ꯏꯁꯩꯗꯣ ꯁꯛꯇ꯭ꯔꯦꯅꯦ ꯑꯩ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯗꯥꯅꯅꯦ ꯀꯣꯃꯦꯟ ꯄꯥꯕꯁꯤꯒ ꯏꯁꯩ ꯁꯛꯄꯒ ꯁꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯁꯕꯝ ꯈꯨꯃꯟꯅ ꯂꯥꯏꯚ ꯂꯣꯏꯔꯣ ꯌꯥꯔꯦ ꯄꯨꯡ 11 ꯇꯥꯔꯦ ꯇꯥꯔꯕꯣ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯅꯤ ꯅꯦꯅꯥꯅ ꯀꯩꯕ ꯆꯦ ꯑꯅꯨ ꯆꯦꯅꯨꯖꯤ ꯖꯤꯔꯤ ꯆꯝꯄꯥꯅꯒꯔꯗꯅꯦ ꯍꯣꯡꯗꯣꯏꯁꯦ ꯑꯣ ꯖꯤꯔꯤꯗ ꯖꯤꯔꯤꯗ ꯂꯥꯛꯑꯗꯤ ꯎꯅꯕ ꯌꯥꯏꯌꯦ ꯑꯩꯈꯣꯏꯒ ꯖꯤꯔꯤꯒꯗꯤ ꯅꯛꯑꯦ ꯖꯤꯔꯤꯗ ꯑꯣꯏꯗꯤ ꯑꯩꯈꯣꯏꯒ ꯅꯛꯅꯔꯦꯗꯅ ꯁꯪꯒꯤꯇꯥꯅ ꯅꯨꯄꯤ ꯊꯤꯔꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯦ ꯆꯦꯅꯨ ꯑꯅꯨꯅ ꯗꯅ ꯍꯥꯏ ꯍꯥꯏꯃꯟꯗꯅ ꯍꯥꯏ ꯊꯤꯔꯣꯏꯌꯦ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯗꯥꯗ ꯑꯩꯅ ꯐꯨꯜ ꯊꯥꯖꯕ ꯂꯩ ꯃꯉꯣꯟꯗ ꯃꯥ ꯊꯤꯔꯛꯑꯣꯏꯕ ꯅꯨꯄꯤ ꯊꯣꯏꯕꯤꯆꯅꯥꯅꯒ ꯄꯨꯡꯁꯦ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯁꯥꯄꯝꯅ ꯃꯦꯒꯥꯕ꯭ꯔꯣ ꯆꯦ ꯀꯥꯅꯣꯟꯗꯤ ꯆꯤꯡ ꯌꯥꯝ ꯆꯟꯕꯅꯤꯀꯣ ꯊꯣꯏꯕꯤꯆꯅꯥꯅ ꯗꯥꯕꯨꯡ ꯑꯉꯥꯡ ꯁꯥꯔꯝꯃꯣꯕ ꯋꯥꯔꯦꯕ ꯅꯤꯔꯃꯂꯥꯅ ꯔꯣꯕꯤ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯣ ꯔꯕꯤ ꯅꯪ ꯀꯩꯅꯣ ꯅꯪ ꯔꯣꯕꯤ ꯍꯥꯏꯔꯒ ꯅꯪ ꯎꯙꯔꯕꯣꯟ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯅꯪ ꯖꯪꯒꯣꯜ ꯂꯩꯀꯥꯏ ꯍꯥꯏꯔꯗꯤ ꯈꯪꯉꯣꯏꯗ꯭ꯔꯣ ꯉꯁꯥꯏꯗꯤ ꯒ꯭ꯌꯥꯟ ꯊꯥꯗꯗꯦꯅ ꯔꯣꯕꯤ ꯍꯥꯏꯔꯒ ꯏꯆꯦ ꯀꯥꯅꯣꯅ ꯅꯪꯗꯤ ꯖꯪꯒꯣꯜ ꯂꯩꯀꯥꯏ ꯕꯨꯡ ꯅꯪꯒꯤ ꯑꯅꯣꯛ ꯂꯩꯕꯗꯣ ꯏꯆꯦ ꯎꯏꯌꯦ ꯍꯥꯏ ꯑꯗꯨꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯁꯤ ꯑꯅꯣꯛꯁꯤꯃꯒꯅꯦ ꯑꯃꯈꯛꯀ ꯂꯧꯔꯛꯑꯦꯕꯀꯣ ꯑꯁꯤꯁꯤꯅ ꯑꯂꯥꯞꯄ ꯌꯦꯡꯅꯕꯒꯤꯅꯦꯌꯦ ꯑꯃꯗꯨꯅ ꯑꯅꯛꯄ ꯌꯦꯡꯕꯒꯤꯀꯣ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯗꯣ ꯁꯨꯝ ꯎꯞꯄꯤꯅꯦ ꯅꯨꯡꯉꯥꯏꯇꯦ ꯂꯩꯁꯜꯂꯨꯅꯨ ꯎꯝ
ꯑꯩꯅ ꯍꯥꯏꯗ꯭ꯔ ꯅꯉꯣꯟꯗ ꯖꯦꯡꯗꯅ ꯗꯥꯛꯇꯔ ꯖꯦꯡꯗꯉꯩ ꯂꯧꯒꯅꯨ ꯍꯥꯏꯅ ꯃꯥꯅ ꯅꯪꯗꯉꯩ ꯂꯧꯁꯜꯂ ꯅꯨꯡꯉꯥꯏꯇꯦ ꯄꯩꯁꯥꯅ ꯇꯤꯡ ꯇꯤꯡꯅ ꯂꯧꯔꯣ ꯆꯦ ꯀꯩꯅꯣ ꯗꯩ ꯁꯟꯙ꯭ꯌꯥꯅ ꯍꯥꯏ ꯅꯦꯅꯥ ꯁꯥꯏꯀꯜ ꯆꯦꯅꯨ ꯍꯥꯏ ꯄꯥꯈꯪ ꯑꯔꯤꯕꯗꯣ ꯈꯪꯗ꯭ꯔꯣ ꯀꯅꯥꯅꯣ ꯄꯥꯈꯪ ꯑꯔꯤꯕꯁꯦ ꯌꯨꯇꯨꯕꯔꯗꯣ ꯌꯨꯇꯨꯕꯔꯗꯔ ꯅꯦꯅꯥ ꯄꯥꯈꯪ ꯑꯔꯤꯕ ꯍꯥꯏꯅ ꯌꯨꯇꯨꯕꯔ ꯑꯃ ꯂꯩꯒꯨꯝ ꯇꯧꯕꯅꯦ ꯊꯣꯏꯕꯤ ꯑꯩ ꯈꯪꯗꯦꯅꯦ ꯁꯅꯥꯃꯥꯏꯕꯝꯅ ꯅꯤꯅ ꯌꯥꯝ ꯊꯨꯅ ꯁꯛꯂꯛꯑꯣ ꯑꯗꯨꯒ ꯂꯣꯏꯔꯣ ꯉꯁꯤꯗꯤ ꯑꯣꯀꯦ ꯄꯦꯡ ꯄꯣꯠꯁꯝꯕꯝꯅꯔꯣ ꯄꯦꯡꯗꯤꯡ ꯄꯣꯠꯁꯝꯕꯝꯂꯣ ꯉꯥꯡꯂ ꯀꯩꯅꯣ ꯊꯣꯏꯕꯤ ꯁꯅꯥꯅꯤ ꯑꯣꯖꯥ ꯃꯦꯘꯥꯅ ꯄꯣꯠꯁꯝꯕꯝ ꯀꯩꯕ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯏꯁꯩ ꯖꯒꯥꯏ ꯅꯨꯄꯤꯅ ꯁꯛꯄꯤꯍꯧꯗ꯭ꯔꯦ ꯁꯤꯡ ꯑꯩ ꯆꯟꯕ ꯀꯩꯗꯧꯒꯦ ꯁꯥꯄꯝꯅ ꯖꯒꯣꯏ ꯂꯩꯀꯥꯏ ꯀꯅꯥꯏ ꯃꯅꯥꯛꯀꯤꯔꯣ ꯖꯪꯒꯣꯜ ꯂꯩꯀꯥꯏ ꯀꯅꯥꯏ ꯃꯅꯥꯛꯀꯤꯅꯣ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝꯅ ꯏꯃꯥ ꯀꯩꯕ ꯑꯦꯁ ꯑꯦꯝ ꯑꯦꯁ ꯄꯥꯔꯛꯄꯗ ꯅꯣꯛꯄꯁꯨ ꯅꯨꯡꯉꯥꯏ ꯅꯣꯏ ꯋꯥꯔꯤꯁꯦ ꯀꯥꯁꯤꯅ ꯀꯩꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯀꯥꯅꯣꯟ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯁꯥꯄꯝꯅ ꯅꯥꯏꯠ ꯃꯦꯒꯥ ꯀꯥꯁꯤ ꯕ꯭ꯔꯣ ꯁꯤꯡ ꯌꯥꯝꯕ ꯀꯩ ꯆꯥꯔꯗꯤ ꯁꯤꯡ ꯁꯤꯡ ꯌꯥꯝꯕ ꯆꯥꯔꯗꯤ ꯀꯣꯛ ꯌꯥꯝꯅ ꯁꯤꯡꯉꯤ ꯍꯥꯏꯕꯅꯦ ꯅꯤꯔꯃꯂꯥꯅ ꯍꯣꯏ ꯍꯣꯏ ꯌꯦꯁ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕ ꯑꯗꯨꯅꯦꯕ ꯅꯪꯅ ꯔꯕꯤ ꯍꯥꯏꯔꯒ ꯅꯪꯅ ꯎꯗꯥꯏꯕꯣꯟꯒꯤ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯉꯥꯎꯔꯤꯅꯦꯕ ꯎ ꯍꯥꯏ ꯑꯣ ꯔꯕꯤꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤꯅꯦꯕ ꯍꯣꯏ ꯈꯪꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯕꯥꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥ ꯕꯥꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯃꯥꯂꯦꯝꯅ ꯃꯥꯂꯦꯝ ꯉꯁꯤꯗꯤ ꯏꯁꯩ ꯁꯛꯇ꯭ꯔꯣ ꯁꯤꯗꯅ ꯏꯁꯩ ꯑꯃꯗꯤ ꯍꯣꯏ ꯉꯁꯤ ꯇꯉꯥꯏꯔꯒꯦꯀꯣ ꯑꯁꯤꯞꯅ ꯍꯥꯏ ꯅꯤꯔꯃꯂꯥꯅ ꯖꯪꯒꯣꯜ ꯂꯩꯀꯥꯏꯒꯤꯅꯦ ꯑꯁꯤꯞ ꯍꯥꯏ ꯏꯆꯦ ꯀꯃꯟꯅ ꯀꯦ ꯑꯁꯤꯞ ꯒꯨꯗ ꯅꯥꯏꯠ ꯔꯕꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯀꯨꯏꯔꯦ ꯎꯗꯕ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯂꯥꯛꯎꯗꯅ ꯊꯕꯛꯀ ꯆꯪꯈꯤꯗꯩ ꯅꯪꯗꯤ ꯆꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯔꯕꯤꯁꯦ ꯑꯉꯥꯡꯅ ꯍꯥꯟꯅ ꯂꯥꯛꯑꯝꯃꯗꯥꯏꯅꯦ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯤꯗꯨꯗꯤ ꯍꯥꯟꯅ ꯑꯩ ꯈꯪꯉꯤ ꯔꯕꯤꯅ ꯑꯩ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯒ ꯂꯩꯔꯝꯃꯒ ꯂꯥꯏꯔꯤꯛ ꯀꯩꯅꯣꯒ ꯄꯔꯤꯈꯥꯒ ꯊꯥꯈ꯭ꯔꯤꯗꯨꯗꯤ ꯑꯩ ꯂꯥꯛꯑꯕ ꯃꯇꯨꯡꯗꯁꯨ ꯔꯕꯤꯁꯦ ꯂꯥꯛꯑꯝꯃꯦ ꯑꯩꯈꯣꯏꯗ ꯃꯤ ꯋꯥꯡꯕꯗꯨ ꯅꯠꯇ꯭ꯔꯣ ꯃꯤ ꯋꯥꯡꯕꯗꯣ ꯈꯪꯉꯦ ꯈꯪꯉꯦ ꯔꯕꯤ ꯅꯪ ꯑꯩ ꯈꯪꯕ꯭ꯔꯣ ꯁꯄꯝꯅ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤ ꯆꯅꯥꯅ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯥꯈ꯭ꯔꯕꯅꯤ ꯍꯥꯏ ꯑꯣ ꯔꯕꯤ ꯊꯣꯏꯕꯤꯁꯅꯥꯔꯣ ꯀꯨꯃꯥꯔꯅ ꯌꯨ ꯐꯨꯏ ꯒꯨꯏ ꯇꯨ ꯁꯪꯒꯤꯇꯥ ꯃꯥꯏꯕꯝꯅ ꯒꯨꯗ ꯅꯥꯏꯠ ꯆꯦꯅꯨ ꯔꯥꯝ ꯀꯨꯃꯥꯔꯅ ꯍꯦꯜꯂꯣ ꯗꯥꯏꯅꯥ ꯍꯥꯏ ꯏꯅꯝꯃꯁꯦ ꯔꯥꯁꯤ ꯌꯥꯝ ꯂꯩꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯑꯗꯩꯗꯤ ꯃꯆ ꯁꯥꯄꯝꯅ ꯀꯩꯕ ꯖꯪꯒꯣꯜ ꯂꯩꯀꯥꯏ ꯀꯅꯥꯏ ꯃꯅꯥꯛꯀꯤꯅꯣ ꯍꯪꯕꯁꯨ ꯈꯨꯝꯕꯤꯗꯦꯀꯣ ꯅꯦꯅꯥ ꯆꯦꯅꯨ ꯗꯥꯕꯨꯡ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯒꯨꯗ ꯗ꯭ꯔꯤꯝꯁ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯔꯕꯤ ꯕꯕꯥꯏ ꯀꯨꯃꯥꯔꯅ ꯑꯗꯩꯗꯤ ꯏꯆꯦ ꯀꯂꯝꯕꯅ ꯑꯅꯨ ꯋꯥꯠꯂꯤꯕꯣ ꯏꯆꯦ ꯀꯥꯅꯣ ꯀꯩꯅꯣ ꯃꯤ ꯈꯔ ꯌꯥꯝꯃꯦꯕꯀꯣ ꯃꯤ ꯈꯔ ꯌꯥꯝꯅ ꯂꯩꯕꯁꯤꯒ ꯉꯍꯥꯛꯇꯪ ꯂꯩꯊꯈꯤꯒꯦꯕꯀꯣ ꯑꯩ ꯃꯤ ꯑꯗꯩ 200 ꯃꯊꯛꯇ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛ ꯑꯣꯖꯥ ꯃꯦꯘꯥꯅ ꯀꯩꯕ ꯁꯥꯄꯝ ꯁꯤꯡ ꯌꯥꯝꯅ ꯆꯥꯔꯒ ꯍꯩꯃꯟ ꯁꯤꯡꯃꯟꯗꯅ ꯄꯁꯤꯡ ꯊꯣꯛꯄꯅꯤꯀꯣ ꯊꯣꯏꯕꯤꯆꯅꯥꯅ ꯍꯣꯏ ꯑꯩꯅꯦ ꯏꯅꯝꯃ ꯀꯦꯅ ꯑꯃꯨꯛ ꯃꯥꯜꯂꯨꯔꯦ ꯀꯩꯅ ꯀꯅꯥ ꯑꯃꯨꯛ ꯃꯥꯜꯂꯨꯔꯦ ꯍꯥꯏꯕ ꯀꯅꯥꯅ ꯍꯣꯏꯅꯦ ꯏꯅꯝꯃ ꯀꯅꯥꯃꯨꯛ ꯃꯥꯜꯂꯨꯔꯦ ꯍꯣꯏ ꯅꯤꯔꯃꯂꯥ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯊꯥꯔꯛꯑꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯩ ꯀꯩꯅꯣ ꯁꯥꯄꯝꯅ ꯇꯧꯒꯦꯕ ꯃꯦꯒꯥꯕ꯭ꯔꯣ ꯑꯩ ꯌꯦꯡꯉꯒ ꯅꯤꯔꯃꯂꯥꯅ ꯍꯥꯏꯔꯛꯀꯦꯀꯣ ꯈꯪꯉꯦ ꯔꯕꯤꯅ ꯈꯪꯉꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯣ 200 ꯌꯥꯝ ꯍꯦꯜꯂꯦ ꯏꯅꯝꯃ ꯔꯕꯤ ꯃꯤꯁꯦ ꯂꯥꯛꯑꯣ ꯅꯪ ꯁꯨꯇꯤ ꯂꯥꯛꯄ ꯀꯥꯟꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯒꯤ ꯌꯨꯝꯒꯗꯣ ꯂꯣꯏ ꯀꯥꯏꯈ꯭ꯔꯦ ꯅꯤꯡꯈꯥꯏꯈ꯭ꯔꯦꯕꯀꯣ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕꯗ ꯂꯣꯏ ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯁꯪꯒꯣꯏꯗ ꯑꯃꯨꯛ ꯂꯩꯔꯦ ꯍꯦꯜꯂꯦ ꯏꯅꯝꯃ ꯁꯪꯒꯣꯏꯃꯨꯛ ꯃꯤꯁꯦ ꯅꯤꯡꯈꯥꯏꯈꯔꯦ ꯑꯗꯣ ꯒꯦꯃꯤꯡ ꯍꯧꯖꯤꯛꯅꯦ ꯖꯣꯡ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯍꯥꯏꯇ꯭ꯔꯣ ꯊꯣꯛꯂꯛꯑꯦ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯀꯣꯏꯅꯕ ꯂꯧꯕꯨꯛꯇꯣ ꯑꯗꯨꯏꯗꯨꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦꯕ ꯅꯪꯗꯤ ꯈꯪꯉꯝꯒꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯍꯤꯡꯒꯣꯜ ꯀꯣꯏꯅꯕ ꯂꯧꯕꯨꯛꯇꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯔꯕꯤ ꯁꯥꯄꯝ ꯈꯨꯃꯟꯅ ꯑꯗꯨꯒ ꯖꯪꯒꯣꯜ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯣꯛꯂꯛꯑꯦꯕ ꯍꯧꯖꯤꯛ ꯀꯦ ꯖꯪꯒꯣꯜ ꯂꯩꯀꯥꯏꯁꯦ ꯈꯪꯕ꯭ꯔꯣ ꯁꯥꯄꯝ ꯏꯆꯦ ꯀꯃ ꯅꯪꯗꯤ ꯍꯅꯨꯕꯅꯤꯅ ꯄꯥꯟ ꯆꯥꯎ ꯅꯤꯔꯃꯂꯥꯅ ꯔꯕꯤꯅ ꯀꯩꯕ ꯀꯀꯥ ꯍꯣꯏꯁꯨ ꯀꯨꯏꯔꯦꯗ ꯎꯗꯕ ꯑꯗꯣꯅꯦꯕ ꯑꯗꯩ ꯈꯨꯃꯟꯅ ꯀꯩꯕ ꯖꯪꯒꯣꯜ ꯂꯩꯀꯥꯏ ꯀꯅꯥꯏ ꯃꯅꯥꯛꯀꯤꯅꯣ ꯖꯪꯒꯣꯜ ꯂꯩꯀꯥꯏ ꯖꯪꯒꯣꯜ ꯃꯅꯥꯛꯀꯤꯅꯦ ꯈꯨꯃꯟꯅ ꯍꯪꯃꯟꯗꯅ ꯋꯥꯔꯦ ꯑꯩꯈꯣꯏꯁꯦ ꯔꯕꯤ ꯅꯪ ꯖꯪꯒꯣꯜ ꯂꯩꯀꯥꯏ ꯀꯅꯥꯏ ꯃꯅꯥꯛꯀꯤꯅꯣ ꯍꯥꯏ ꯚꯥꯃꯣꯟꯒꯤ ꯃꯅꯥꯛꯀꯤꯅꯦ ꯃꯥꯡꯗꯣ ꯃꯅꯥꯛꯀꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯁꯥꯔꯗꯒꯤꯅꯦ ꯀꯩꯕ
Prinsika Prinsika Thiam. Kasardagine. Welcome, welcome, Prinsika. Support taubiramukko, please. Lamina, New Year gi gift amta pibiramo. Sapam Kumana kumana Janggol Laikai. Kaba, Kadaigino Janggol Khangro Laikai. Rabibro Thangoi khangbo Rabi bro. Rabibro Yenge handage, yenge Nirmalana handage. Yenge Handak Hai Daidi Megachandra Oja Meganaga Masana Khara Yadaba Nupidi Kona Nungsina Sibani Mani Sapam 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 Naga Jangola Oi Daidi Pebichanana Inama Hakam Hakam Chalakanu Ai Chanle Aisuni Mika Mika Fazale Daidi Sriana Kaba Kakagi acting do Taura Oi Kakase khwang na re oji acting to bo Nirmalana ngamdre ne mana hoi Hoi khange Khana se Khan koirang Khana se haiba natro kaino Khange koirang khange haiba sapam na ke jangol lekai the brion MD na MD na nokre sapam na Miji miyam layine tawise legi salo tumsu tumninge jangol lekai bidhu khambro mamanang nang jangol lekai khambra Jangol Lakai Bidhu khangba hange kino yu pamle le mi Ai sirira da nang program sirira ai sibuna tallebo hai Hello Assam rifle ne gakhi hasgol jo honbo asa kuma jangol laikai da aikoi thoknaba laiye nangna khangaba senta lemde bo nang joi gam tani ise kanu mana sapam nangi live pung kya da tauge thobi sanana thawai gi kaiba thawai gi tumningi nate adoisu hakam chanba haure Aisune thawaina tumningbadi natraga kam chanbado du tawreba Khumana kumannaga ai ye che kanon kanon aigi aige live ti bida matam te leite je ka man anu ma kainoni tawning mata khunok matawbado to du pele he khunok to pele akhoi dase kanan nga ngai ba khangbra adudugi rabina nongniba khange hai khange nungsiba Dabungi hꯧjiki dudi usittaba male male yam usittaba ne simise Misina jamgi Oza mathakta leire Meghana tawise jangol lekai da koi gi thokna ba chechau chiai oi lei o Oza Meghana ke ba sapam gi live chachiro kanon Ramesh na ke ba kaka nangi anok to pung kya tarage kino na kaka nangi anok to pung kya tarage ai sire ko ai like to bo ngi mi like noine za za harakanu ai khunok thi mayam ko ai gi anok se pung 13 ga makhai tare adu ai gi gari se gare power 1.2 tare ai khunok thi ba Karino không như nuôi nuôi chứ nhưng mà luôn mà ngôi này chứ nuôi lẹp một chứ này nó không biết không mình ở đây đi thôi bị sao na cái bà nung siba ama nung sibi lipun na gido sao yam tunai di kuman na ba nungsiba janggal le kai gi bem lei do chứ sao nè nungsilipun nên mà là ka number hai ra ô hồ gì cái ê sự đây number hai kainale ra đi Rabi loiba yabara Rabi sai ta zit huya mai na lei bane ba aduda chango Facebook aduga friend request tawro asida hairadi phak tani ye hairaga kauba yabara Abdul na kay I love you too Trebisana na ay di sireda dabong nangi phone do power kya no ha ay na amuk unthok ke dai oja megana kanon si amuk tang khangdok hakam chale ra khangdok ta ba yadre ise kanona ay di chachara badoy
ꯅꯦꯛꯁ ꯈꯨꯃꯟꯅ ꯀꯩꯕ ꯆꯦꯅꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯆꯦꯅꯨꯒꯤ ꯈꯨꯗꯥꯡꯗ ꯌꯦꯡꯉꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯉꯣ ꯑꯩ ꯈꯨꯗꯥꯡꯗ ꯌꯦꯡꯒꯦ ꯑꯗꯩꯗꯤ ꯄꯨꯡ ꯄꯨꯆꯤ 11 ꯄꯨꯡ ꯊꯥꯃꯩꯅ 11ꯒ ꯑꯩ 30 ꯃꯤꯅꯤꯠꯁ ꯑꯣꯏꯔꯦ ꯑꯩ ꯘꯔꯤꯁꯤꯒ ꯑꯩ ꯘꯔꯤꯁꯦ ꯐꯖꯗ꯭ꯔꯣ ꯔꯃꯦꯁꯅ ꯀꯩꯕ ꯏꯇꯩꯃ ꯑꯦꯟ ꯇꯥꯃꯣ ꯉꯁꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯔꯃꯦꯁ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯉꯁꯤꯗꯣ ꯄꯣꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦꯀꯣ ꯍꯥꯒꯠꯆꯕ ꯍꯣꯠꯈꯤꯒꯦ ꯎꯝ ꯅꯤꯔꯃꯣꯂꯥꯅ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯋꯣ ꯊꯣꯏꯕꯤꯁꯅꯥꯅ ꯁꯨꯃꯥꯏꯅ ꯑꯝꯇ ꯄꯦꯟꯅ ꯅꯣꯛꯀꯦꯅ ꯁꯇꯔꯗꯦꯁꯦ ꯉꯥꯏꯖꯕꯅꯦ ꯉꯁꯤ ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯑꯣꯕꯣ ꯐꯖꯅ ꯁꯥꯄꯝꯒꯨꯝꯕꯅ ꯏꯕꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯍꯥ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯥꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯈꯨꯃꯟ ꯅꯪ ꯉꯁꯥꯏ ꯀꯥꯏ ꯆꯠꯂꯨꯏ ꯑꯕꯗꯨꯜꯅ 11:15 ꯍꯥꯏꯌꯦ ꯑꯩꯁꯤꯒꯅ 11:14 ꯇꯥꯏꯌꯦ ꯈꯔꯗꯤ ꯈꯦꯠꯅꯔꯦꯀꯣ ꯈꯨꯃꯟꯅ ꯂꯥꯏꯐꯇ ꯉꯥꯎꯕꯤ ꯏꯕꯦꯝꯃ ꯂꯪꯐꯩ ꯈꯣꯡꯉꯤ ꯃꯥꯗ ꯀꯌꯥ ꯀꯟꯅ ꯈꯣꯡꯉꯤꯅꯣ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯀꯥꯏꯅ ꯑꯣꯏꯃꯥ ꯅꯪ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯕꯨꯡꯉꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯏꯁꯦ ꯅꯍꯥꯟꯉꯩꯒꯤ ꯅꯪ ꯀꯔꯝꯕ ꯁꯪꯁꯥꯔꯗ ꯂꯩꯔꯨꯔꯒꯦ ꯅꯪꯕꯨ ꯅꯣꯛꯑꯦ ꯄꯦꯟꯅ ꯀꯥꯏ ꯊꯣꯏꯕꯤꯁꯅꯥ ꯅꯣꯛꯑꯦ ꯄꯦꯟꯅ ꯍꯥꯏ ꯆꯨꯞꯄꯔ ꯍꯧꯗꯣꯛꯑꯦ ꯑꯗꯨꯅꯦ ꯊꯥꯡꯖ ꯑꯃꯗꯒꯤ ꯊꯥꯡꯖ ꯑꯃꯗ ꯅꯣꯛꯍꯟꯗꯣꯏꯅꯤꯀꯣ ꯃꯊꯪꯒꯤ ꯊꯥꯡꯖꯗ ꯑꯃꯨꯛ ꯅꯣꯛꯍꯟꯗꯣꯏꯅꯤ ꯐꯖꯅ ꯅꯣꯛꯍꯟꯗꯣꯏꯅꯤ ꯃꯌꯥꯝ ꯀꯣ ꯅꯣꯛꯃꯤꯟꯅꯗꯣꯏꯅꯤ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯉꯣꯟꯗ 11:16 ꯇꯥꯔꯦ ꯑꯣ ꯍꯣꯏꯅꯦ ꯃꯤꯅꯤꯠ ꯑꯃꯅꯤ ꯑꯗꯨꯝ ꯈꯦꯠꯅꯕꯀꯣ ꯗꯥ ꯃꯦꯘꯥꯅ ꯑꯩꯒꯤ ꯆꯣꯁꯃꯥꯗ 12:15 ꯇꯥꯔꯦ ꯏꯕꯥꯅꯤꯁꯦ ꯀꯥꯅꯣꯟ ꯍꯣꯏꯒ ꯍꯧꯗꯣꯡꯒ ꯆꯐꯨꯒ ꯀꯩꯕ ꯎꯌꯥꯟꯒ ꯀꯩꯕ ꯉꯥꯅꯨꯒ ꯀꯥꯅꯣꯟ ꯀꯩꯕ ꯈꯣꯡꯕꯒ ꯍꯥꯏꯗꯣ ꯇꯥꯔꯦ ꯍꯥꯏꯌꯦ ꯏꯕꯥꯅꯤꯁꯦ ꯀꯥꯅꯣꯟ ꯍꯣꯏꯒ ꯏꯆꯦ ꯀꯥꯅꯣꯟ ꯁꯥꯄꯝ ꯅꯪ ꯉꯥꯎꯔꯕꯣ ꯍꯥꯏ ꯈꯨꯃꯟꯅ ꯆꯦ ꯑꯅꯨ ꯅꯍꯥꯟꯉꯩ ꯅꯨꯡꯁꯤ ꯂꯩꯅꯥ ꯅꯥꯔꯨꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯑꯩꯗꯤ ꯅꯥꯗꯦ ꯍꯥꯏ ꯑꯗꯒꯤꯗꯤ ꯔꯃꯦꯁꯅ ꯏꯇꯩꯃꯒꯤ ꯂꯥꯏꯐꯁꯦ ꯄꯨꯡ ꯀꯌꯥꯗꯩ ꯊꯥꯒꯦ ꯑꯩꯁꯦ ꯄꯨꯡ 8ꯗꯒꯤ ꯊꯥꯕꯅꯦ ꯑꯩꯁꯦ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯃꯤ ꯂꯤꯛꯊꯔꯦ ꯃꯤ ꯂꯤꯛꯊꯔꯛꯑꯃꯤ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩ ꯑꯗꯒꯤꯗꯤ ꯐꯤꯂꯥꯋꯣꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯆꯦꯅꯨ ꯍꯥꯏꯌꯦ ꯉꯁꯤꯗꯣ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯀꯩꯅꯣ ꯆꯥꯔꯦꯕ ꯄꯔꯣꯊꯥ ꯑꯣꯏꯅ ꯆꯥꯔꯦꯕꯀꯣ ꯑꯗꯣ ꯅꯣꯏꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯟꯅꯔꯛꯀꯦ ꯐꯤꯂꯥꯋꯣꯟ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣꯟ ꯉꯥꯎꯔꯦ ꯍꯥꯏ ꯈꯨꯃꯟꯅ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯁꯤ ꯃꯌꯥꯝ ꯕꯥꯕꯥꯏ ꯍꯥꯏꯔꯣ ꯕꯥꯕꯥꯏ ꯇꯧꯔꯛꯑꯣꯀꯣ ꯏꯆꯦ ꯀꯥꯅꯣꯟꯅ ꯇꯥꯅꯤꯡꯗꯦꯀꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯔꯣꯃꯦꯁꯅ ꯅꯨꯡꯇꯤꯒꯤ ꯊꯥꯕ꯭ꯔꯣ ꯔꯣꯃꯦꯁ ꯑꯩ ꯅꯨꯡꯇꯤꯒꯤ ꯊꯥꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯆꯥꯊꯣꯏꯕꯤꯒꯤꯅꯦ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯌꯧꯔꯛꯄꯒꯤ ꯑꯦꯜꯕꯤꯁꯦ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤꯗꯤ ꯇꯧꯗꯣꯏꯅꯤ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯄꯨꯡ 8ꯗꯒꯤ ꯇꯧꯅꯦꯕꯀꯣ ꯉꯁꯤ ꯊꯥꯡꯖꯅꯤꯗꯅ ꯅꯦꯛꯁꯀꯤ ꯊꯥꯡꯖꯗ ꯑꯃꯨꯛ ꯇꯧꯒꯅꯤꯀꯣ ꯄꯨꯡ 8ꯗ ꯑꯗꯨꯒ ꯂꯥꯛꯎꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯂꯣꯏꯔꯁꯦ ꯏꯅꯝꯃ ꯑꯗꯨꯒ ꯀꯥꯎꯅꯨ ꯑꯃꯗꯣ ꯑꯣꯀꯦ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯑꯗꯨꯒ ꯂꯣꯏꯁꯟꯗꯣꯏꯅꯦ ꯄ꯭ꯔꯦꯝꯂꯇꯥꯅ ꯆꯦ ꯃꯊꯪꯗꯗꯤ ꯗꯗꯥꯗ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯄ꯭ꯔꯦꯝꯂꯇꯥ ꯄ꯭ꯔꯦꯡ ꯇꯧꯔꯛꯄꯁꯦ ꯍꯦꯛꯇ ꯇꯧꯔꯛꯄ ꯌꯥꯗꯦꯕꯀꯣ ꯑꯩꯈꯣꯏ ꯗꯥꯅ ꯈꯪꯈ꯭ꯔꯗꯤ ꯌꯥꯗꯦꯗꯅ ꯑꯗꯨꯗꯨꯒꯤ ꯗꯥꯅ ꯈꯪꯉꯣꯏꯗꯕ ꯃꯑꯣꯡꯗ ꯑꯣꯏꯅ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯈꯤꯇꯪ ꯇꯞꯅ ꯇꯧꯔꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯍꯟꯗꯛꯀꯤ ꯈꯪꯒꯅꯦꯕ ꯄ꯭ꯔꯦꯡꯗꯣ ꯅꯪꯅ ꯇꯧꯋꯤ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯃꯥꯅ ꯇꯧꯔꯣ ꯎꯝ ꯍꯥꯏꯁꯦ ꯊꯣꯏꯕꯤꯁꯅꯥꯅ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯕꯤꯁꯅꯥ ꯅꯦꯛꯁ ꯀꯩꯅꯣꯗ ꯁꯇꯔꯗꯦꯗ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯗꯥ ꯃꯦꯘꯥꯅ ꯀꯥꯅꯣꯟꯅ ꯑꯩꯅ ꯍꯧꯗꯣꯡ ꯀꯥꯅꯣꯟꯅ ꯍꯨꯏ ꯍꯥꯏꯔꯣ ꯀꯥꯅꯣꯟꯅ ꯍꯨꯏ ꯑꯩꯅ ꯍꯧꯗꯣꯡ ꯑꯗꯒꯤꯗꯤ ꯀꯥꯅꯣꯟꯅ ꯉꯥꯅꯨ ꯑꯩꯅ ꯈꯣꯡꯕꯥꯜ ꯍꯥꯏ ꯑꯗꯒꯤꯗꯤ ꯑꯕꯗꯨꯜꯅ ꯄꯥꯝꯃꯤꯀꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯐꯤꯂꯣꯟꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯆꯥꯏꯆꯦ ꯍꯥꯏ ꯑꯗꯩ ꯏꯆꯦ ꯀꯥꯅꯣꯟꯅ ꯗꯥ ꯃꯦꯘꯥꯅ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯁꯤꯒꯦ ꯀꯥꯅꯣꯟ ꯔꯃꯦꯁꯅ ꯑꯗꯨꯗꯤ ꯇꯥꯃꯣꯒꯤ ꯑꯅꯣꯛꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯣ ꯍꯥꯏꯌꯦ ꯄꯤꯕ ꯌꯥꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅꯒ ꯇꯧꯔꯒ ꯁꯦ ꯀꯥꯏꯅ ꯅꯠꯇ꯭ꯔꯥ ꯄꯤꯕꯤꯔꯣ ꯁꯦ ꯔꯣꯃꯦꯁ ꯁꯦ ꯂꯧꯔꯣ
ꯑꯗꯒꯤꯗꯤ ꯔꯦꯅꯤꯅ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯦ ꯑꯣꯏꯔꯣ ꯍꯥꯏ ꯕꯕꯥꯏ 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 ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯦꯛꯁ ꯁꯇꯔꯗꯦꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯔꯒ ꯑꯃꯨꯛ ꯎꯅꯔꯁꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯤꯒꯤꯗꯤ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯕꯕꯥꯏ